ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯠꯍꯩꯕ ꯃꯄꯨꯃꯥꯒꯤ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯄꯨꯃꯥꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯕꯨꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯜꯂꯨꯗ꯭ꯔꯕꯁꯨ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥꯗ ꯑꯗꯨꯃꯛ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯔꯕ ꯑꯃꯁꯨꯡ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯐꯖꯔꯕ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯂꯤꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯪ ꯇꯞꯄ, ꯊꯣꯠꯆ ꯅꯧꯖꯕ, ꯂꯦꯝꯖꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯦꯡꯂꯧ ꯁꯛꯇꯝꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯒꯨꯜꯗꯤ ꯏꯆꯦꯟ ꯆꯦꯟꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯉꯥꯎꯁꯤꯟꯅꯕꯗ ꯃꯅꯥ ꯐꯪꯂꯕ ꯂꯩꯁꯥꯕꯤ ꯑꯍꯨꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯡꯒꯥꯜ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡ ꯅꯣꯕꯥꯞ ꯄꯥꯝꯕꯤꯅ ꯍꯧꯗꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯄꯥꯝꯕꯤ ꯈꯨꯗꯤꯡ ꯃꯇꯨꯝ ꯃꯇꯨꯝ ꯄꯥꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ, ꯃꯍꯤ ꯍꯣꯝꯕ, ꯈꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯄꯥꯟꯕ ꯅꯣꯕꯥꯞꯇꯨ ꯑꯃꯨꯟꯕ ꯈꯟꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯅ ꯍꯦꯛꯂꯤ꯫ ꯍꯦꯛꯅ ꯃꯁꯤꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯏꯇꯥ ꯊꯥꯖꯃꯥꯟꯕꯤ, ꯊꯣꯏꯗꯤꯡ ꯈꯔ ꯌꯥꯝꯍꯟꯁꯤꯀꯣ, ꯊꯣꯏꯗꯤꯡ ꯌꯥꯝꯗ꯭ꯔꯗꯤ ꯍꯥꯎꯇꯦꯕ"꯫ ꯊꯥꯖꯃꯥꯟꯕꯤ ꯃꯥꯁꯨ ꯊꯣꯏꯗꯤꯡ, ꯕꯦꯁꯣꯟ, ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯂꯤꯕ ꯀꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ: "ꯁꯤꯅꯤ ꯌꯥꯔꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯣꯕꯥꯞ ꯃꯦꯠꯄꯕꯨ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯈꯨꯄꯥꯛ ꯑꯃ ꯍꯥꯞꯁꯦ ꯍꯥꯏꯔꯣ? ꯅꯣꯕꯥꯞꯀꯤ ꯃꯍꯥꯎꯒ ꯑꯝꯇ ꯈꯪꯉꯔꯣꯏ"꯫ ꯕꯣꯔꯥ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯤ ꯊꯣꯏꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏ: "ꯌꯥꯔꯦ ꯂꯥꯛꯑꯣ, ꯕꯣꯔꯥꯁꯦ ꯌꯥꯝ ꯂꯨꯝꯃꯤ, 3ꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ"꯫ ꯅꯨꯡꯁꯤꯊꯣꯏꯅ: "ꯍꯣꯏꯍꯦ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯊꯥꯡꯒꯗꯤ ꯌꯥꯎꯅꯔꯕ꯭ꯔꯣ? ꯍꯣꯔꯦꯟ ꯊꯥꯡ ꯌꯥꯎꯔꯝꯗꯗꯅ ꯌꯥꯅꯒ ꯅꯣꯕꯥꯞ ꯈꯨꯛꯄꯗꯨꯗꯤ ꯉꯝꯃꯔꯣꯏꯀꯣ"꯫ ꯊꯥꯖꯃꯥꯟꯕꯤ ꯅꯣꯛꯂꯒ: "ꯍꯣꯏ ꯌꯥꯎꯔꯦ ꯏꯕꯦꯝꯃ, ꯅꯅꯥꯏꯅꯅꯦ ꯁꯨꯅꯕ ꯂꯣꯏꯅ ꯄꯨꯖꯔꯛꯂꯕꯅꯤ"꯫ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯅꯣꯕꯥꯞ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯈꯣꯡꯅ ꯂꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ: "ꯏꯇꯥ, ꯇꯞꯅ ꯀꯨꯝꯃꯧꯀꯣ, ꯑꯃꯨꯛ ꯇꯥꯗꯅ ꯅꯈꯣꯡꯒ ꯇꯦꯛꯀꯅꯤ"꯫ "ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯀꯣ, ꯏꯅꯦ ꯈꯣꯏꯕꯤꯗꯣ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯅꯨꯄꯤꯅ ꯎ ꯀꯥꯏ ꯍꯥꯏꯗꯅ ꯄꯨꯔꯣꯃꯨꯛ ꯁꯣꯜꯂꯛꯀꯅꯤꯕ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯅꯣꯕꯥꯞ ꯌꯥꯝ ꯂꯤꯛꯄꯤ ꯍꯅꯨꯕꯤꯗꯣ"꯫ ꯊꯥꯖꯃꯥꯟꯕꯤꯅ: "ꯍꯣꯏ ꯌꯦꯡꯂꯛꯀꯦ, ꯑꯗꯣ ꯅꯣꯕꯥꯞꯁꯤꯕꯨ ꯑꯅꯤꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ"꯫ ꯅꯨꯡꯁꯤꯊꯣꯏꯅ: "ꯌꯥꯔꯅꯤꯍꯦ, ꯀꯌꯥꯝ ꯆꯥꯁꯤ ꯍꯥꯏꯅꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯛ ꯌꯦꯛꯅꯕꯅꯤ, ꯈꯔ ꯆꯥꯔꯒ ꯂꯣꯏꯔꯗꯨꯕꯨ"꯫ ꯊꯥꯖꯃꯥꯟꯕꯤꯅ: "ꯍꯣꯏ, ꯐꯔꯦꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯊꯣꯏꯅꯥꯎꯅ: "ꯅꯣꯏꯁꯤꯗꯤ ꯁꯨꯝ ꯉꯥꯡꯅꯗꯅ ꯂꯩꯍꯦ, ꯈꯨꯠꯁꯤꯡꯒ ꯂꯣꯏ ꯇꯦꯛꯇꯣꯔꯦ ꯑꯩ ꯁꯣꯝꯗ. ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯔꯁꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦꯕ ꯅꯣꯏ ꯇꯧꯔꯤꯕ. ꯅꯠꯇꯦ, ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯒ ꯀꯔꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏ"꯫ ꯅꯨꯡꯁꯤꯊꯣꯏꯅ: "ꯍꯩꯠ, ꯃꯁꯤꯒꯤ ꯅꯨꯡꯉꯥꯏ ꯍꯩꯇꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ. ꯅꯣꯕꯥꯞ ꯃꯦꯠꯄꯁꯦ ꯆꯥꯔꯒ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯣꯏꯅꯤ. ꯕꯣꯔꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕꯗ ꯅꯪ ꯁꯤꯔꯣꯏ". "ꯑꯗꯨꯗꯤ ꯁꯤ ꯅꯪ ꯄꯥꯏꯔꯣꯁꯦ, ꯅꯪꯒꯤ ꯅꯣꯕꯥꯞꯇꯣ ꯑꯩ ꯄꯥꯏꯒꯦ ꯀꯗꯥꯏ? ꯃꯤꯅ ꯂꯨꯝꯃꯦ ꯍꯥꯏꯔꯤꯁꯦ ꯇꯧꯁꯤꯟꯅꯔꯨꯕꯩ ꯈꯜꯂꯤ ꯃꯥꯜꯂꯤ". ꯊꯥꯖꯃꯥꯟꯕꯤꯅ: "ꯌꯥꯔꯦꯁꯦ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯗꯣ ꯏꯅꯦ ꯈꯣꯏꯕꯤꯒꯤ ꯅꯣꯕꯥꯞꯁꯦ ꯍꯥꯎꯗꯤ ꯍꯥꯎꯏꯀꯣ, ꯌꯥꯝ ꯊꯨꯝꯃꯦꯕ, ꯑꯇꯩ ꯅꯣꯕꯥꯞꯀ ꯃꯥꯟꯅꯗꯦ. ꯃꯁꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯥꯟꯕꯗꯨꯗꯤ ꯑꯁ ꯁꯤꯟꯕꯅ ꯆꯤꯡꯁꯤꯜꯂꯦꯕ, ꯃꯤꯠ ꯅꯥꯒꯁꯦ ꯂꯣꯏ ꯃꯝꯁꯤꯜꯂꯛꯑꯦ ꯑꯁꯦꯡꯕ". ꯅꯨꯡꯁꯤꯊꯣꯏꯅ: "ꯈꯪꯗꯦ ꯏꯕꯦꯝꯃ, ꯅꯣꯏꯗ ꯄꯥꯟꯕ ꯅꯣꯕꯥꯞꯇꯨꯕꯨ ꯀꯔꯤ ꯅꯣꯕꯥꯞꯅꯣ? ꯈꯨꯠꯁꯤꯟ ꯑꯃꯅꯤ ꯅꯣꯏꯒꯤꯗꯣ. ꯅꯣꯏꯒꯤꯗꯣ ꯅꯣꯕꯥꯞ ꯑꯣꯏꯔꯝꯃꯣꯏ, ꯃꯗꯨ ꯆꯝꯄ꯭ꯔꯥꯗ ꯈꯔ ꯆꯥꯎꯕ ꯑꯣꯏꯔꯝꯗꯣꯏꯅꯤ. ꯆꯝꯄ꯭ꯔꯥ ꯑꯆꯧꯕ, ꯃꯆꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯉꯧꯔꯧꯗꯅ ꯂꯩꯒꯁꯦ ꯂꯣꯏ ꯊꯥꯒꯠꯄꯅꯤ ꯆꯥꯕꯗ". ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯈꯣꯏꯕꯤꯗꯨ ꯆꯩ ꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯁꯠꯊꯣꯔꯛꯇꯨꯅ ꯍꯥꯏ: "ꯍꯦ, ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥꯁꯥ, ꯅꯣꯏꯗ ꯍꯥꯠꯂꯒꯦ! ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯣꯏꯅ ꯅꯣꯕꯥꯞ ꯍꯨꯔꯥꯜꯂꯤꯁꯦ? ꯂꯩꯔꯝꯃꯨꯀꯣ ꯅꯣꯏ ꯉꯁꯤ ꯅꯌꯥꯡꯂꯦꯟꯗꯣ ꯊꯨꯗꯦꯛꯀꯦꯕ". ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯁꯥꯎꯅ ꯃꯌꯥꯡꯂꯦꯟ ꯑꯗꯨ ꯏꯀꯣꯟ ꯀꯣꯟꯈꯩ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯡꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯐꯅꯦꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤ꯫ ꯆꯦꯟꯅ ꯊꯥꯖꯃꯥꯟꯕꯤ ꯊꯣꯏꯅꯥꯎ ꯇꯥꯟꯅꯕꯁꯨ ꯍꯥꯏ: "ꯑꯁ ꯏꯇꯥ, ꯆꯦꯜꯂꯣ, ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯐꯠꯇꯕꯤꯁꯦ ꯑꯃꯨꯛ ꯊꯣꯔꯦ ꯇꯨ", ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯊꯦꯡꯒꯨꯅ ꯍꯦꯟꯅ ꯂꯝꯖꯦꯟ ꯌꯥꯡꯂꯕ ꯈꯣꯏꯕꯤ ꯑꯍꯨꯝꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯈ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇꯦ, ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ: "ꯍꯩ, ꯅꯣꯏꯅꯦ ꯅꯣꯕꯥꯞ ꯑꯁꯤ ꯌꯥꯝ ꯍꯨꯔꯥꯟꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯑꯩꯅ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯦ ꯌꯥꯟꯊꯠꯄ ꯁꯣꯏꯔꯣꯏꯀꯣ ꯅꯣꯏ. ꯃꯇꯨꯡ ꯅꯣꯕꯥꯞꯁꯦ ꯍꯨꯔꯥꯜꯂꯝꯃꯨ ꯅꯣꯏ, ꯈꯣꯏꯕꯤꯗꯤ ꯈꯪꯍꯟꯒꯦꯕ. ꯅꯈꯅꯥꯎꯗꯨꯗ ꯅꯣꯕꯥꯞ ꯃꯄꯨꯝ ꯑꯃꯃꯝꯅꯦ ꯅꯝꯒꯦ ꯈꯪꯏ, ꯌꯦꯡꯉꯨꯕ ꯅꯣꯏ, ꯌꯦꯡꯉꯨ".
ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯕꯒ ꯅꯠꯇꯦ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯑꯍꯨꯝꯗꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯌꯧꯔꯕꯗ ꯅꯨꯡꯁꯤꯊꯣꯏꯅ ꯕꯣꯔꯥꯗꯨ ꯊꯥꯗꯨꯅ ꯐꯝꯂꯒ ꯅꯣꯕꯥꯞ ꯑꯗꯨ ꯈꯣꯛꯄ ꯍꯧꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯅꯠꯇꯦ ꯃꯥꯏꯈꯣꯏꯕꯤ ꯍꯥꯏꯕꯤ ꯍꯅꯨꯕꯤꯁꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯅꯣꯕꯥꯞ ꯑꯅꯤꯈꯛ ꯆꯥꯖꯕꯁꯤꯗ ꯃꯥꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯦ ꯄꯨꯝꯗꯣꯔꯤꯕ꯭ꯔꯕ ꯃꯥꯒꯤ ꯅꯣꯕꯥꯞꯁꯦ ꯌꯥꯝ ꯊꯨꯝꯃꯦꯅ ꯁꯨꯝ ꯆꯥꯕꯤꯕꯩ ꯋꯥꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯁ ꯃꯋꯥ ꯂꯧꯗꯦꯍꯦ ꯃꯥꯅ ꯂꯛꯈꯥ ꯑꯃ ꯍꯥꯏꯔꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯨꯔꯥꯜꯂꯒ ꯆꯥꯗꯧꯔꯤ ꯀꯩ ꯀꯥꯟꯅꯒꯦ ꯁꯨꯝ ꯄꯥꯜꯍꯜꯂꯒ ꯊꯝꯃꯒ ꯂꯩꯃꯥꯏꯗ ꯇꯨꯞ ꯇꯨꯞ ꯀꯦꯜꯂꯒ ꯃꯥꯡꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯄꯁꯤꯅ ꯐꯠꯇ꯭ꯔꯣ꯫ ꯊꯣꯏꯅꯥꯎꯅ ꯑꯗꯣ ꯏꯅꯦ ꯈꯣꯏꯕꯤꯗꯨꯅ ꯅꯣꯡꯃ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯐꯥꯔꯕ ꯑꯗꯨꯗꯤ ꯆꯩ ꯆꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩꯗꯧꯕꯩ ꯐꯥꯗꯣꯏꯅꯣꯍꯦ ꯍꯟꯅꯨꯕꯤ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯉꯝꯄꯣꯟꯇꯦ ꯃꯥꯅꯅꯦ ꯊꯣꯡꯒꯥꯎ ꯌꯧꯅꯕ ꯃꯣꯂꯤ ꯃꯣꯂꯤ ꯆꯦꯜꯂꯛꯄꯗ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯌꯧꯔꯅꯤ ꯀꯩꯅꯣ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯑꯗꯣ ꯁꯤꯒꯤ ꯅꯣꯕꯥꯞ ꯃꯔꯨꯁꯦ ꯊꯝꯖꯤꯟꯁꯤ ꯃꯣꯏꯗꯒꯤ ꯁꯨꯝ ꯍꯨꯔꯥꯟꯕꯁꯦ ꯇꯜꯂꯦꯕ ꯄꯦꯟꯅ ꯏꯅꯤꯡ ꯇꯧꯅ ꯆꯥꯕ ꯐꯪꯗꯦ ꯑꯗꯨꯅ ꯑꯩ ꯃꯔꯨꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯔꯨꯒꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯍꯣꯁꯦꯁꯦ ꯅ ꯐꯅꯦꯛ ꯃꯁꯤꯗꯨꯗꯅꯦ ꯁꯤꯈꯩ ꯌꯣꯝꯁꯤꯜꯂꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯥꯔꯨ꯫ ꯊꯣꯏꯅꯥꯎꯅ ꯑꯗꯣ ꯀꯅꯥꯅ ꯃꯦꯠꯇꯣꯏꯅꯣ ꯅꯣꯕꯥꯞꯁꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯕꯣꯔꯥ ꯄꯥꯏꯔꯨꯕꯒꯤꯅꯦ ꯃꯦꯠꯄ ꯇꯜꯂꯦ ꯏꯇꯥ ꯅꯨꯡꯁꯤꯌꯥ ꯅꯪ ꯃꯦꯠꯂꯣꯁꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩꯅꯣ ꯑꯩꯁꯨ ꯕꯣꯔꯥ ꯄꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯎꯊꯛꯇꯁꯨ ꯀꯥꯔꯨꯏꯅꯦ ꯈꯨꯠꯁꯤ ꯂꯣꯏ ꯃꯣꯠꯂꯦ ꯏꯇꯥ ꯊꯥꯖ ꯅꯪ ꯃꯦꯠꯂꯣꯁꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯍꯣꯏꯁꯤ ꯌꯥꯔꯦ ꯑꯩ ꯃꯦꯠꯂꯒꯦ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯍꯟꯁꯤꯔꯥ꯫ ꯊꯣꯏꯅꯥꯎꯅ ꯑꯁ ꯇꯜꯂꯦ ꯁꯥꯍꯟꯒꯨꯝꯁꯤ ꯍꯥꯎꯅ ꯆꯥꯁꯤꯕ꯫ ꯑꯁꯨꯝ ꯑꯍꯨꯝꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥꯒ ꯌꯥꯏꯔꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯆꯥꯔꯤ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯁꯨ ꯋꯥꯠꯇꯦ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯥ ꯇꯥꯏ꯫ ꯏꯇꯥ ꯊꯣꯏꯅꯥꯎ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯣꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯅꯅꯦ ꯅꯪ ꯃꯤ ꯅꯨꯄꯥꯗꯨꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯗꯣ꯫ ꯑꯁ ꯇꯜꯂꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯑꯃꯨꯛ ꯀꯥꯏꯅꯕꯗ ꯀꯣꯛ ꯌꯥꯝ ꯁꯥꯅꯕꯅꯤ ꯅꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯀꯥꯏꯅꯕ ꯈꯨꯗꯤꯡ ꯀꯣꯛ ꯁꯥꯕꯗꯣ ꯑꯩ ꯈꯪꯉꯦꯕ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯏꯁ ꯉꯥꯏꯍꯥꯛ ꯀꯣꯛ ꯁꯥꯖꯔꯁꯨ ꯑꯃꯅ ꯀꯣꯛ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯕꯦꯝꯃ ꯏꯇꯥ ꯅꯪꯅ ꯈꯪꯗ꯭ꯔꯤ꯫ ꯇꯜꯂꯦ ꯅꯨꯄꯥ ꯄꯥꯝꯗꯦ ꯑꯩ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯕꯨ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯗ ꯈꯔ ꯁꯥꯎꯕꯤꯔꯣꯏꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯕ ꯃꯤꯁꯨ ꯑꯣꯏꯗꯧꯕ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯑꯗꯨꯏꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯏꯔꯤꯗꯣ ꯌꯥꯔꯦ ꯀꯩꯅꯣ ꯁꯣꯅꯨ ꯁꯨꯕ ꯃꯥꯟꯕ ꯇꯥ ꯄꯥꯃꯦꯜꯗꯣ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯁ ꯅꯪꯒꯤ ꯄꯥꯃꯦꯜꯗꯣ ꯑꯁꯦꯡꯕ ꯏꯇꯥ ꯊꯣꯏꯅꯥꯎ ꯁꯣꯅꯨ ꯁꯨꯏꯀꯣ ꯄꯪꯉꯨꯗꯅ ꯍꯥꯏꯔꯁꯨ ꯄꯪꯗꯦ ꯁꯤꯡꯉꯨꯗꯅ ꯍꯥꯏꯔꯁꯨ ꯁꯤꯡꯗꯦ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯄꯨꯔꯥ ꯁꯣꯅꯣꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯑꯗꯨꯏ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯍꯨꯝꯃꯛ ꯁꯣꯅꯣꯝꯇ ꯆꯨꯗꯦ ꯃꯤꯔꯥꯇꯣꯟꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯒꯤ ꯂꯩꯁꯤꯜꯅ ꯃꯁꯛ ꯇꯞꯇꯥꯏ ꯐꯖꯕ ꯑꯗꯒꯤ ꯂꯣꯏꯌꯨꯝꯕꯅ ꯃꯁꯥ ꯇꯞꯇꯥꯏ ꯐꯕ ꯑꯁ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯅꯨꯄꯥ ꯈꯟꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯩꯅ ꯄꯥꯝꯗꯕ ꯃꯁꯛ ꯊꯤꯕ ꯑꯝꯇ ꯌꯥꯎꯗꯦꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯗꯨꯏ ꯋꯥꯗꯤ ꯑꯩꯅ ꯀꯣꯏꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯁꯤꯡꯉꯤ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯁꯦ ꯀꯔꯤ ꯈꯜꯂꯤ ꯁꯠ ꯈꯪꯕ ꯉꯝꯃꯤ ꯑꯗꯩ ꯃꯥꯂꯦꯝꯅꯅꯦ ꯈꯝꯕꯜ ꯆꯥꯎꯕꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯩ ꯑꯃꯨꯛ ꯇꯥꯜꯂꯨ ꯌꯥꯗꯨꯅ ꯊꯧꯅꯥ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯈꯨꯊꯣꯛ ꯑꯝꯇ ꯊꯣꯛꯄ ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯔꯝꯕꯗ ꯈꯟꯗꯣꯏꯅꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯂꯥꯏꯔꯕ ꯅꯨꯄꯥꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯅ ꯀꯣꯏꯔꯤꯁꯦ꯫ ꯊꯣꯏꯅꯥꯎꯅ ꯑꯗꯩ ꯅꯣꯏꯅꯤꯃꯛꯀꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯂꯣꯏꯅ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇ ꯁꯂꯥꯛ ꯁꯥꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯄꯥꯃꯦꯜꯁꯦ ꯇꯣꯛꯊꯣꯛꯂꯒ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯁꯤꯔ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯈꯪꯂꯣꯏꯗ ꯃꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯗꯧꯅ ꯑꯗꯨꯝ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯝꯅꯤ ꯀꯩꯅꯣ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ ꯅꯨꯄꯥꯅꯕꯨ ꯑꯁꯦꯡꯕ ꯉꯥꯡꯕ꯭ꯔꯅꯤ ꯏꯇꯥ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯏꯇꯥ ꯊꯣꯏꯅꯥꯎ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯅꯤ ꯑꯩꯈꯣꯏꯗꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯤ ꯑꯐꯕ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯅꯨꯄꯥ ꯈꯜꯍꯧꯗꯧꯅꯤ ꯀꯩꯅꯣ ꯄꯣꯠꯂꯣꯏ ꯑꯅꯤꯔꯛ ꯁꯤꯠꯄ ꯌꯥꯗꯕꯤ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯁꯤꯗ ꯄꯣꯛꯂꯛꯄꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯏꯇꯥ ꯄꯪꯕꯤ꯫ ꯍꯣꯏꯕ ꯆꯨꯝꯃꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯈꯪꯉꯗꯤ ꯃꯤ ꯊꯃꯣꯏ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯏꯇꯥ ꯑꯗꯨꯅ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯅꯨꯄꯥꯗꯣ ꯑꯃꯃꯝ ꯁꯤꯜꯂꯒ ꯁꯨꯝ ꯀꯣꯏꯕꯅ ꯐꯠꯇ꯭ꯔꯣ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯍꯦ ꯏꯇꯥ ꯊꯣꯏꯅꯥꯎ ꯌꯥꯔꯦ ꯑꯐꯕ ꯌꯥꯝ ꯁꯥꯔꯅꯨ ꯅꯪꯁꯨꯅꯦ ꯊꯥꯏꯅ ꯅꯨꯄꯥ 5 ꯀꯣꯏꯕꯅꯤ ꯑꯩꯈꯣꯏ ꯀꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛꯇꯗ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯔꯒ ꯌꯥꯝ ꯑꯐꯕꯤ ꯅꯨꯄꯤ ꯁꯥꯅꯨ ꯑꯁ ꯂꯥꯡꯅꯨꯕ ꯅꯣꯏꯁꯤꯗꯤ ꯃꯤ ꯇꯥꯅꯤꯡ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯅ ꯂꯣꯝꯊꯔꯛꯄ ꯉꯥꯏꯔꯤ ꯅꯨꯡꯁꯤꯊꯣꯏꯅ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯑꯔꯥꯞꯄꯗ ꯏꯔꯨꯖꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯍꯥ ꯃꯈꯣꯜꯒꯗꯨ ꯄꯤꯛꯊꯗꯨꯅ ꯍꯥꯏ ꯍꯦ ꯂꯥꯡꯅꯨ ꯇꯨꯇꯨ ꯑꯥꯗ ꯄꯥꯈꯪ ꯈꯔ ꯏꯔꯨ ꯂꯨꯔꯤꯁꯤ ꯎꯕ꯭ꯔꯥ ꯑꯁꯤ ꯂꯛꯅꯔꯨꯁꯤ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯒꯦ
ꯀꯩ ꯍꯥꯏꯒꯦꯃꯤ ꯌꯥꯝ ꯂꯦꯝꯖꯕꯤ ꯁꯥꯕꯤ ꯊꯣꯏꯅꯥꯎꯗꯨ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯄꯥꯝꯖꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯍꯥ ꯇꯍꯥ ꯃꯥꯁꯨ ꯈꯨꯝꯃꯤ ꯍꯥ ꯀꯩꯅꯣ ꯌꯥꯏ ꯍꯦꯛꯇ ꯂꯛꯅꯔꯨꯁꯤꯗ ꯂꯥꯛꯑꯣ ꯂꯛꯅꯔꯨꯁꯦꯕ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯃꯣꯡꯁꯣꯡ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ ꯊꯥꯖꯃꯥꯟꯕꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯎꯕꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯑꯁ ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯊꯦꯡꯅ ꯏꯔꯨꯂꯨꯔꯤꯁꯤꯕꯣ ꯏꯪꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯊꯣꯏꯅꯥꯎꯅ ꯑꯗꯨꯅꯦ ꯐꯤ ꯊꯥꯕ ꯁꯦꯠꯂꯤꯕ ꯏꯐꯥꯎ ꯃꯣꯏ ꯎꯕꯗ ꯏꯪꯕꯅ ꯁꯤꯗꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯏꯁꯤꯡ ꯑꯌꯤꯡꯕꯁꯤꯅ ꯏꯔꯨꯂꯨꯔꯤꯁꯦ ꯏꯁ ꯏꯉꯝꯅꯤ ꯅꯨꯡꯁꯤꯊꯣꯏꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯌꯦ ꯑꯗꯨꯏꯅꯤ ꯃꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯁꯛ ꯌꯥꯝ ꯅꯥꯟꯈꯠꯂꯛꯏꯁꯦ ꯑꯃ ꯈꯨꯗꯩ ꯑꯁꯪ ꯃꯆꯨ ꯁꯦꯠꯄꯁꯦ ꯐꯖꯗ꯭ꯔꯣ ꯃꯁꯛ ꯑꯁꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯩꯗꯤ ꯑꯃ ꯈꯨꯗꯩ ꯊꯥꯡꯖꯤꯡ ꯃꯄꯥꯟ ꯃꯆꯨ ꯁꯦꯠꯄꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯑꯁꯤꯅ ꯑꯗꯨꯝ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯅꯥꯞꯄꯦ ꯍꯥꯏꯕ ꯊꯣꯏꯅꯥꯎꯅ ꯌꯦꯡꯉꯨ ꯅꯣꯏꯅꯤꯕꯣ ꯑꯃ ꯏꯅꯦ ꯈꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯐꯧ ꯆꯔꯣꯡ ꯐꯖꯕꯗꯨꯁꯨ ꯌꯥꯎꯏꯗꯣ ꯑꯁꯤꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯣ ꯑꯗꯨ ꯃꯥꯟꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯩ ꯁꯣꯝꯗꯅ ꯈꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯂꯪꯕ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯗ ꯍꯥꯏ ꯏꯇꯥꯎ ꯑꯃꯨꯕ ꯂꯣꯏꯁꯤꯜꯂꯣꯗ ꯏꯁꯤꯡꯅꯒ ꯏꯪꯕꯅꯦ ꯌꯥꯝ ꯇꯛꯎꯔꯨꯅꯨ ꯎꯟꯁꯥꯒꯗꯣ ꯂꯣꯏ ꯁꯦꯒꯥꯏꯔꯅꯤꯃꯤ ꯉꯧꯁꯨ ꯉꯧꯔꯣꯏꯗꯕ ꯀꯨꯆꯨꯗꯨꯗꯀꯣ ꯑꯃꯨꯕꯅ ꯀꯩꯅꯣ ꯇꯛꯇꯦꯍꯦ ꯁꯨꯝ ꯃꯣꯠꯂꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯗꯣ ꯃꯃꯥꯟꯅꯕꯤꯒꯗꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯍꯧꯒꯦꯕ ꯉꯁꯤꯗꯤ ꯍꯣꯏ ꯌꯥꯝ ꯂꯩ ꯍꯣꯔꯦꯟ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯃꯦꯝꯆꯥꯗ ꯍꯥꯏꯅꯁꯤ ꯑꯗꯣ ꯅꯁꯛ ꯈꯨꯊꯤꯗꯨꯗ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯏꯇꯥꯎ ꯍꯣꯏ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯖꯔꯒꯦ ꯑꯗꯣ ꯍꯥꯏꯔꯒꯗꯤ ꯌꯦꯡꯅꯤꯗꯅ ꯊꯣꯏꯕꯅ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨꯁꯤ ꯑꯩ ꯏꯪꯕꯅ ꯁꯤꯗꯣꯔꯦ ꯑꯗꯨ ꯏꯇꯥꯎ ꯃꯂꯪꯕ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕꯗꯣ ꯆꯠꯃꯤꯟꯅꯁꯤꯀꯣ ꯅꯪꯒꯤꯗꯤ ꯆꯠꯃꯤꯟꯅꯔꯒ ꯑꯩꯒꯤꯗ ꯇꯜꯂꯦ ꯍꯥꯏꯔꯗꯤ ꯅꯪ ꯌꯦꯡꯉꯨꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯌꯥꯅꯤꯁꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯌꯥ ꯑꯣꯏꯅꯝꯗꯦꯀꯣ ꯃꯃꯤꯠ ꯌꯥꯝꯕ ꯃꯥꯜꯂꯦ ꯆꯦꯛꯁꯤꯜꯂꯣ ꯐꯔꯁꯤ ꯂꯥꯎ ꯀꯥꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯃꯨꯕ ꯑꯩꯈꯣꯏꯗꯤ ꯈꯨꯗꯩ ꯍꯣꯡꯉꯦ ꯑꯁꯨꯝꯅ ꯃꯐꯤ ꯍꯣꯡꯂꯤꯉꯩ ꯅꯨꯡꯁꯤꯊꯣꯏ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣꯃ ꯍꯥꯏꯔꯨꯏ ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯊꯣꯏꯅꯥꯎꯒꯤ ꯃꯅꯥꯀꯣꯡꯗ ꯑꯃꯨꯛ ꯍꯥꯏ ꯏꯇꯥ ꯊꯣꯏꯅꯥꯎ ꯃꯣꯏꯁꯦ ꯃꯐꯤ ꯍꯣꯡꯈ꯭ꯔꯕꯅꯤꯅ ꯂꯛꯅꯕ ꯌꯥꯔꯦ ꯂꯥꯎ ꯇꯨꯔꯦꯜꯁꯤꯗ ꯃꯣꯏ ꯑꯍꯨꯝꯃꯛ ꯏꯟꯊꯔꯨꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕу ꯐꯠ ꯍꯦꯛꯇ ꯏꯟꯊꯩ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯉꯥꯛꯄ ꯅꯪꯍꯧꯗꯦ ꯆꯨꯞ ꯍꯦꯛꯇ ꯇꯥꯁꯤꯟꯈꯤ ꯃꯈꯣꯏꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯂꯪꯕ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯥꯎꯍꯧꯏ ꯍꯦ ꯆꯒꯂꯥꯏꯁꯨꯕꯤ ꯃꯆꯥꯁꯥ ꯅꯣꯏ ꯅꯨꯡꯉꯥꯏ ꯌꯦꯡꯀꯣ ꯅꯣꯏ ꯊꯦꯡꯅ ꯃꯐꯝꯗ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯃꯨꯕꯅ ꯑꯁ ꯃꯤ ꯑꯩꯅ ꯋꯥꯅ ꯉꯁꯥꯏꯈꯩ ꯇꯛꯊꯣꯛꯆꯔꯤꯕ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛ ꯂꯩꯈꯣꯝ ꯉꯛꯇ ꯉꯥꯏꯔꯤꯁꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯏꯔꯨꯂꯨꯕ ꯇꯥꯔꯤꯕ ꯁꯤꯕꯣ ꯊꯣꯏꯕꯅ ꯑꯗꯧꯅ ꯈꯠꯈ꯭ꯔꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯁꯤꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯑꯩꯕꯨ ꯈꯨꯗꯩꯁꯨ ꯍꯣꯡꯗꯣꯛꯂꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯣꯏ ꯆꯣꯠꯂꯤꯁꯦ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣꯕ ꯑꯩꯕꯨ ꯃꯥꯂꯪꯕꯅ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯤ ꯑꯩ ꯃꯇꯝꯁꯤꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗ ꯃꯦꯝꯆꯥꯁꯨ ꯂꯥꯛꯑꯝꯃꯅꯤꯕꯁꯦ ꯑꯁ ꯑꯃꯨꯛ ꯏꯔꯨꯂꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯂꯩꯈꯣꯝ ꯉꯛꯇ ꯉꯥꯏꯔꯦ ꯃꯁꯤꯒꯤ ꯆꯔꯣꯏ ꯑꯍꯨꯝꯁꯦ ꯆꯔꯣꯏ ꯑꯍꯨꯝ ꯍꯥꯏꯁꯤꯅꯤ ꯆꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯈꯠꯂꯦꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏ ꯑꯍꯨꯝꯃꯛ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯔꯨꯂꯨꯖꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯁꯤꯊꯣꯏ ꯊꯣꯏꯅꯥꯎ ꯃꯊꯃꯣꯏꯒ ꯄꯦꯟꯈꯩ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯁ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦꯗꯅꯁꯦ ꯃꯥꯒꯤ ꯈꯣꯏꯕꯤ ꯍꯥꯏꯕꯤ ꯅꯣꯕꯥꯞ ꯑꯃꯐꯥꯎ ꯄꯤꯌꯨ ꯌꯥꯗꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯗꯣ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ ꯊꯃꯣꯏꯒꯁꯦ ꯄꯦꯜꯂꯦ ꯊꯥꯖꯃꯥꯟꯕꯤꯅ ꯑꯃ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥꯗꯨꯗꯤ ꯉꯥꯃꯨ ꯃꯥꯜꯍꯧꯔꯦꯗ ꯊꯣꯏꯅꯥꯎꯅ ꯃꯇꯨꯡꯗꯁꯨ ꯃꯣꯏꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯔꯦꯜꯗ ꯏꯟꯊꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯑꯁꯨꯝ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯊꯣꯏꯅꯥꯎ ꯃꯌꯨꯝꯗ ꯕꯣꯔꯥ ꯈꯔ ꯃꯈꯨꯠꯇ ꯀꯣꯜꯂꯒ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯔꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯤ ꯈꯪꯂꯤꯕꯣꯏꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯁꯣꯔꯥꯔꯦꯟꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪ ꯌꯨꯝꯗ ꯀꯣꯛ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯑꯁ ꯏꯃꯥ ꯑꯩ ꯏꯇꯥꯁꯤꯡꯒ ꯅꯣꯕꯥꯞ ꯆꯥꯔꯨꯕꯅꯦꯕ ꯅꯨꯄꯥ ꯎꯅꯔꯨꯕ ꯅꯠꯇꯦ ꯍꯩ ꯅꯣꯕꯥꯞꯄꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯅꯥꯅ ꯆꯥꯅꯩ ꯍꯥ ꯉꯁꯥꯏꯅ ꯅꯨꯡꯊꯤꯜꯗ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯆꯠ ꯆꯠꯄꯗꯨꯕꯨ ꯐꯖꯕ꯭ꯔꯕ
ꯍꯥ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯏꯃꯥ ꯅꯪꯁꯤ ꯌꯥꯝ ꯇꯥꯡꯉꯤꯍꯦ ꯑꯩꯒꯤ ꯏꯁꯛꯁꯤ ꯍꯦꯛ ꯎꯕꯒꯅꯦ ꯅꯌꯥꯗꯣ ꯍꯦꯛꯇ ꯊꯥꯡꯗꯣꯔꯛꯄ ꯌꯥꯝ ꯉꯥꯡꯅꯤꯡꯂꯒꯅ ꯏꯅꯕꯗ ꯉꯥꯡꯁꯨ ꯆꯠꯂꯣ ꯍꯦ ꯋꯥꯔꯛꯇꯕꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯕꯨꯛ ꯐꯈ꯭ꯔꯕꯤ ꯏꯃꯧꯁꯤꯗꯗꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯉꯥꯡꯗꯣꯏꯕ ꯍꯥ ꯅꯪꯀꯣ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯒꯅꯨꯍꯩ ꯅꯪ ꯃꯤꯒꯤ ꯏꯃꯨꯡꯗꯗꯤ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯃꯧꯗꯨ ꯑꯣꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯆꯥꯅꯨꯄꯤ ꯑꯩꯕꯨ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤ ꯍꯣ ꯄꯥꯄꯥ ꯑꯩꯁꯤꯕꯨ ꯅꯆꯥ ꯅꯠꯇꯕ꯭ꯔꯕ ꯑꯩꯕꯨ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ ꯄꯥꯄꯥ ꯄꯥꯄꯥ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯤ ꯄꯥꯄꯥ ꯍꯦ ꯐꯠꯇꯕꯤ ꯅꯪ ꯄꯥꯕꯗꯣ ꯀꯧꯅꯨꯅꯦ ꯑꯩꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤꯅꯦ ꯃꯍꯥ ꯐꯠꯇꯕꯤ ꯅꯪꯅ ꯅꯄꯥꯗꯣ ꯋꯥ ꯑꯃ ꯍꯥꯏꯅꯕ ꯈꯨꯗꯤꯡ ꯀꯧꯗꯨꯅ ꯀꯞꯄꯗ ꯅꯄꯥꯗꯣ ꯂꯩꯔꯩꯄꯥꯛꯇꯒ ꯂꯩꯕ ꯉꯝꯂꯔꯣꯏꯅꯦꯍꯦ ꯐꯠꯇꯕꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯗꯤ ꯄꯥꯕ ꯀꯧꯔꯒ ꯀꯞꯄ ꯇꯥꯕ ꯑꯩꯁꯦ ꯑꯔꯣꯏꯕꯗ ꯄꯣꯛꯂꯤꯕ ꯅꯆꯥ ꯑꯇꯣꯝꯕꯤꯅꯦꯕ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯒꯤꯗꯤ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯅꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯑꯇꯣꯝꯕꯤꯅꯦꯅ ꯂꯨꯅ ꯇꯧꯃꯟꯕꯗꯒꯤ ꯀꯦꯃꯟꯗꯅ ꯀꯦꯕꯥꯛ ꯊꯣꯛꯂꯕꯅꯦ ꯅꯪ ꯑꯃ ꯀꯣ ꯋꯥꯔꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯄꯥ ꯀꯧꯗꯅ ꯅꯪꯅ ꯀꯞꯁꯟꯅꯔꯕꯅꯤꯅ ꯆꯠꯂꯣ ꯅꯕꯨꯡ ꯊꯕꯛ ꯍꯜꯂꯛꯂꯅꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯄ꯭ꯔꯞ ꯆꯪꯉꯣꯏ ꯃꯤ ꯍꯣꯏ ꯆꯪꯒꯦ ꯕꯣꯔꯥꯁꯦ ꯑꯝꯇ ꯊꯝꯃꯝꯈꯤꯒꯦ ꯏꯃꯥ ꯐꯠꯇꯕꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯥꯎ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯆꯦꯛꯁꯤꯟꯃꯟꯈꯤꯕꯅ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯁꯟ ꯑꯉꯥꯎꯕ ꯊꯥꯗꯣꯛꯄꯒꯨꯝ ꯍꯦꯛ ꯑꯣꯜꯂꯕꯅꯤ ꯅꯨꯡꯁꯤꯊꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯆꯣꯡꯗꯨꯅ ꯆꯪꯂꯛꯄꯕꯨ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯆꯞ ꯍꯦꯛ ꯂꯦꯞꯄꯤ ꯃꯪꯒꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯕꯨꯡ ꯑꯍꯨꯝꯗ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯃꯈꯨꯠꯀꯥꯗꯨ ꯇꯨꯡꯄꯨꯟꯅꯗꯨꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ ꯋꯥꯝ ꯇꯥꯏꯔꯝꯗ ꯃꯪꯒꯣꯜꯗ ꯍꯦꯛ ꯀꯥꯒꯦ ꯊꯧꯔꯥꯡꯕꯕꯨ ꯃꯥꯒꯤ ꯇꯌꯥꯏꯅ ꯍꯥꯏ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏ ꯇꯌꯥꯏ ꯑꯩ ꯏꯇꯥꯁꯤꯡꯒ ꯅꯣꯕꯥꯞ ꯀꯔꯤꯒꯤ ꯅꯣꯕꯥꯞ ꯅꯃꯥꯏ ꯊꯥꯖꯤꯜꯂꯨꯔꯣ ꯅꯪ ꯍꯥ ꯑꯣꯏꯃ ꯇꯥꯆꯧ ꯑꯩꯕꯨ ꯈꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯃꯕꯨꯡ ꯑꯍꯜꯅ ꯍꯩ ꯌꯥꯏꯃ ꯅꯈꯨꯠ ꯅꯁꯥꯗꯨ ꯌꯥꯎꯔꯛꯀꯅꯨ ꯆꯨꯝꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ ꯌꯥꯏꯃꯅ ꯇꯥꯆꯧꯅ ꯇꯨꯝ ꯀꯟꯈꯠꯂꯒ ꯊꯝꯗꯅ ꯃꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯍꯧꯔꯤꯁꯦ ꯆꯥꯗ꯭ꯔꯗꯅ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯆꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯃꯅꯤꯡꯗ ꯂꯣꯠꯇꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯅꯣꯕꯥꯞꯇꯤ ꯁꯤꯜꯂꯦ ꯑꯗꯨꯒꯤ ꯆꯥꯅꯤꯡꯗꯦ ꯈꯪꯉꯕ ꯅꯪꯅ ꯑꯊꯨꯝꯕ ꯅꯣꯕꯥꯞꯇꯤ ꯑꯝꯇ ꯊꯥꯕꯤꯕ꯭ꯔꯣ ꯏꯪꯈꯣꯜꯁꯤꯗ ꯃꯁꯤ ꯊꯨꯒꯥꯏꯒꯗꯧꯕꯁꯦ ꯑꯌꯥ ꯇꯥꯆꯧ ꯑꯩ ꯍꯥꯠꯇꯣꯔꯦ ꯀꯟꯕꯤꯌꯣ ꯍꯩ ꯌꯥꯏꯃ ꯅꯪꯕꯨ ꯅꯈꯨꯠ ꯅꯁꯥꯗꯨ ꯌꯥꯎꯅꯕ ꯌꯦꯔꯥ ꯌꯥꯏꯃꯅ ꯇꯥꯆꯧꯅ ꯁꯨꯝ ꯀꯟꯈꯠꯇꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯥꯡꯍꯜꯂꯨ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯔꯛꯂꯒ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯃ ꯆꯠꯈ꯭ꯔꯕꯗ ꯃꯕꯨꯡ ꯑꯍꯜꯗꯨ ꯅꯨꯡꯁꯤꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯨꯡꯁꯤ ꯅꯪꯕꯨ ꯇꯥꯆꯧꯅ ꯃꯔꯝ ꯂꯩꯇꯅ ꯀꯨꯏꯆꯠ ꯆꯠꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯇꯌꯥꯏꯒꯤ ꯆꯩ ꯆꯥꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯆꯩꯕꯤꯒꯅꯨ ꯏꯃꯥ ꯀꯧꯔꯒ ꯀꯞꯄꯨꯔꯥ ꯑꯩꯅ ꯅꯣꯕꯥꯞ ꯑꯃꯈꯛ ꯆꯥꯕ ꯆꯠꯄꯁꯤꯗ ꯌꯥꯝ ꯉꯥꯡꯉꯤ ꯅꯣꯏ ꯇꯌꯥꯏꯅ ꯐꯨꯒꯦ ꯇꯧꯔꯗꯤ ꯇꯥꯆꯧꯅ ꯑꯗꯨꯝ ꯀꯟꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩ ꯂꯩꯇꯕ ꯅꯨꯃꯤꯠ ꯊꯣꯛꯂꯗꯤ ꯅꯪꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯇꯣꯟꯅ ꯃꯥꯏ ꯀꯟꯕꯤꯖꯅꯤ ꯑꯇꯣꯝꯕꯅ ꯀꯔꯤ ꯑꯩ ꯉꯝꯃꯣꯏ ꯇꯌꯥꯏꯅ ꯑꯩ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯪꯈꯤꯅꯤ ꯇꯜꯂꯦ ꯑꯩꯕꯨ ꯐꯨꯗꯣꯏ ꯁꯔꯨꯛ ꯇꯥꯇꯣꯟ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯪꯕꯅ ꯐꯠꯇ꯭ꯔꯣ ꯑꯣ ꯏꯆꯟ ꯇꯣꯝꯕꯤ ꯅꯪꯗꯤ ꯅꯪ ꯇꯥꯇꯣꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯖꯥꯠꯅꯤꯗꯅ ꯍꯥ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯕꯨ ꯅꯣꯕꯥꯞ ꯆꯥꯕ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯇꯌꯥꯏꯗ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯏꯆꯟ ꯇꯣꯝꯕꯤ ꯅꯪꯒꯤ ꯇꯥꯇꯣꯟꯗꯤ ꯍꯥꯏꯗꯦꯀꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯂꯥꯛꯇꯨꯅ ꯀꯧꯏ ꯍꯦ ꯇꯣꯟꯇꯣꯟ ꯆꯤꯡꯂꯦꯝꯕ ꯅꯣꯏ ꯑꯅꯤ ꯁꯤꯗꯤ ꯌꯥꯝ ꯊꯣꯔꯛꯇ꯭ꯔꯤꯕꯣ ꯆꯤꯡꯂꯦꯝꯕ ꯇꯣꯟꯇꯣꯟ ꯑꯅꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯆꯦꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯣꯇꯣ ꯈꯣꯏꯅꯤ ꯀꯧꯔꯤꯕꯣ ꯌꯥꯝ ꯂꯥꯟꯖꯗꯕꯒꯤ ꯃꯑꯣꯡꯗ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅꯣ ꯍꯤꯞꯄꯤꯇ ꯋꯥꯅꯤ ꯅꯣꯏꯅ ꯇꯌꯥꯏꯗ ꯑꯩ ꯅꯣꯕꯥꯞ ꯆꯥꯕ ꯆꯠꯈꯤꯅ ꯍꯥꯏꯗꯣꯛꯄ꯭ꯔꯥ ꯍꯥꯏꯗꯣꯛꯄ꯭ꯔꯕ ꯆꯤꯡꯂꯦꯝꯕꯅ ꯆꯦꯇꯣꯝꯕꯤ ꯑꯩꯗꯤ ꯍꯥꯏꯗꯦ ꯇꯣꯟꯇꯣꯟꯅ ꯍꯥꯏꯈꯤꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯍꯥꯏꯕ ꯅꯠꯇꯦ ꯇꯌꯥꯏꯅ ꯍꯪꯂꯛꯄꯒꯤ ꯈꯨꯝꯕ ꯋꯥꯅꯤ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯉꯨꯔꯒ ꯑꯩꯕꯨ ꯇꯌꯥꯏꯅ ꯐꯨꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏꯅ ꯅꯣꯏ ꯌꯥꯝ ꯐꯠꯇꯕꯒꯤ ꯋꯥ ꯉꯥꯛꯇꯅꯤ
ꯅꯆꯦꯕꯨ ꯐꯨꯔꯁꯗꯨꯅ ꯗꯩꯗ ꯍꯩꯗꯣꯛꯂꯤꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯍꯥꯟꯅ ꯑꯩꯅ ꯐꯨꯕ ꯇꯥꯔꯦ ꯑꯗꯨꯏꯗꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯃꯧꯄꯥꯕꯨ ꯐꯨꯒꯦ ꯇꯧꯕꯗ ꯃꯕꯨꯡ ꯑꯍꯜꯅ ꯈꯥꯝꯂꯛꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯑꯉꯥꯡꯗꯣ ꯐꯨꯕꯤꯒꯅꯨꯁꯦ ꯅꯕꯨꯡ ꯌꯥꯏꯃꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅꯅꯦ ꯁꯨꯝ ꯉꯥꯡꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯦ ꯇꯣ ꯑꯁꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒꯦ ꯑꯩꯗ ꯈꯔ ꯊꯨꯅ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤ ꯍꯩꯃꯦꯠꯇꯨꯅ ꯆꯥꯔꯨꯕꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯄꯄꯥ ꯏꯕꯨꯡꯉꯣꯅ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯏꯆꯥ ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯨꯕꯥꯞ ꯀꯌꯥꯅꯣ ꯅꯣꯏꯅ ꯆꯥꯅꯔꯨꯔꯤꯁꯦ ꯃꯗꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗ ꯁꯦꯁꯦ ꯌꯨꯝꯁꯦ ꯅꯪ ꯑꯃꯨꯛ ꯁꯪꯍꯧꯔꯣ ꯄꯥꯕ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯅꯦ ꯉꯍꯧ ꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯗꯣ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯜꯂꯒ ꯀꯧꯈꯥ ꯕꯣꯔꯥ ꯑꯃ ꯇꯧꯔꯝꯃꯣ ꯄꯥꯕ ꯊꯣꯛꯑꯦꯀꯣ ꯑꯁ ꯄꯥꯕ ꯍꯣꯔꯦꯟ ꯌꯨ ꯇꯞꯇꯥꯏ ꯑꯃꯨꯛ ꯊꯛꯑꯒ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯣ ꯊꯛꯂꯛꯑꯣꯏ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯃꯥꯒꯤ ꯄꯥꯕ ꯊꯣꯛꯈ꯭ꯔꯕꯗ ꯃꯗꯣꯝ ꯑꯃꯨꯛ ꯁꯣꯜꯍꯧꯏ ꯑꯁ ꯏꯇꯣꯝꯇꯃꯨꯛ ꯂꯩꯍꯧꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯟꯈ꯭ꯔꯦ ꯆꯥꯛꯇꯨꯝ ꯊꯣꯡꯗꯣꯛꯎꯔꯒꯦꯗ ꯀꯥꯟꯅꯗꯦ ꯋꯥꯔꯛ ꯋꯥꯇꯦꯝ ꯄꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯑꯍꯜꯕꯨ ꯂꯩꯇꯕꯒꯤꯔ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯎꯁꯤꯟꯅꯕꯒꯤꯔ ꯑꯍꯨꯝꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯍꯥ ꯄꯥꯈꯪꯅꯒ ꯂꯛꯅꯕ ꯍꯦꯛ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯂꯨꯁꯤ ꯍꯥꯏꯅ ꯂꯥꯛꯄꯗ ꯃꯥꯂꯪꯕ ꯊꯣꯏꯕ ꯑꯃꯗꯤ ꯑꯃꯨꯕꯅ ꯈꯣꯏꯁꯣꯞꯇꯨꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅꯥꯎꯅ ꯇꯨꯃꯤꯟꯅ ꯍꯥꯏ ꯏꯇꯥ ꯑꯥꯗ ꯏꯁꯦ ꯑꯗꯨꯗꯣ ꯉꯔꯥꯡꯒꯤ ꯑꯍꯨꯝꯗꯨꯅꯤ ꯂꯥꯛꯑꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯛꯅꯁꯤ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯉꯥ ꯐꯥꯏꯔꯣ ꯑꯩ ꯎꯗ꯭ꯔꯤ ꯊꯥꯖꯃꯥꯟꯕꯤꯅ ꯉꯥ ꯐꯥꯔꯤꯅꯤ ꯈꯣꯏ ꯆꯣꯞꯄꯒ ꯃꯣꯏꯒꯤ ꯉꯥꯁꯦ ꯂꯣꯏ ꯆꯦꯟꯈꯤꯅꯕ ꯑꯩ ꯇꯧꯒꯦꯉꯣ ꯊꯣꯏꯅꯥꯎꯅ ꯀꯩꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯨꯛ ꯄꯥꯇꯤꯡꯊꯁꯦ ꯍꯥꯏꯔꯣ ꯊꯥꯖꯃꯥꯟꯕꯤꯅ ꯑꯁ ꯅꯠꯇꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯇꯨꯃꯤꯟꯅ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯖꯥꯎ ꯑꯃ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯩꯗꯨ ꯀꯩꯒꯤꯅꯣ ꯅꯨꯡꯁꯦ ꯏꯇꯣꯝꯇ ꯊꯥꯡꯕ ꯋꯥꯏ ꯂꯥꯎꯍꯦ ꯑꯅꯤꯗꯨꯁꯨ ꯄ꯭ꯔꯦꯄ꯭ꯔꯀ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯡꯗꯨ ꯊꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯏ ꯊꯣꯏꯅꯥꯎꯅ ꯀꯩꯅꯣ ꯏꯇꯥ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯊꯣꯝꯗꯣꯏꯔꯣ ꯑꯗꯨꯗꯤ ꯃꯤ ꯁꯤꯅꯤ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏꯅ ꯇꯜꯂꯦ ꯃꯤ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯎꯔꯣꯏ ꯊꯥꯖꯃꯥꯟꯕꯤꯅ ꯅꯠꯇꯦꯍꯦ ꯅꯨꯡꯁꯦ ꯏꯁꯤꯡꯗ ꯇꯣꯛ ꯊꯥꯗꯕꯗꯅꯦ ꯑꯍꯨꯝꯁꯦ ꯂꯣꯏꯅ ꯈꯪꯕ꯭ꯔꯦ ꯈꯪꯉꯣꯏꯗ꯭ꯔꯣ ꯑꯄꯪꯁꯤꯡꯁꯤꯗꯤ ꯁꯤꯁꯦ ꯑꯩ ꯃꯁꯤꯡ ꯊꯤꯒꯦꯀꯣ ꯍꯦꯛ ꯑꯍꯨꯝ ꯍꯥꯏꯕꯒꯅꯦ ꯆꯠ ꯊꯥꯗꯗꯧꯕ ꯀꯣ 1 2 3 ꯍꯥꯏꯗꯨꯅ ꯅꯨꯡꯗꯨ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯪꯊꯔꯛꯏ ꯉꯥ ꯆꯥꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤꯕ ꯑꯍꯨꯝꯗꯨꯗꯤ ꯑꯗꯨꯝꯅ ꯏꯁꯤꯡꯗꯨꯗ ꯅꯨꯡ ꯑꯃ ꯇꯥꯔꯛꯂꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯐꯥꯖꯔꯛꯄ ꯉꯥ ꯈꯔ ꯑꯗꯨ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯔꯦ ꯄꯥꯠꯇ ꯑꯃꯨꯛ ꯂꯣꯏꯅ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯗꯤ ꯃꯌꯥꯈꯤꯒ ꯇꯨꯟ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯂꯪꯕ ꯁꯥꯎꯅ ꯂꯥꯎꯍꯧꯔꯤ ꯍꯦ ꯅꯣꯏ ꯑꯩꯈꯣꯏ ꯈꯨꯠꯇ ꯅꯣꯡꯃ ꯁꯤꯕ ꯁꯣꯏꯔꯣꯏ ꯅꯣꯏ ꯍꯤꯡꯆꯥꯕꯤꯁꯥ ꯑꯃꯨꯕꯅ ꯑꯁ ꯑꯩꯒꯤ ꯉꯥꯃꯨꯒꯗꯣ ꯂꯣꯏꯅ ꯄꯥꯠꯇ ꯑꯃꯨꯛ ꯇꯥꯈ꯭ꯔꯦꯅꯦ ꯊꯣꯏꯕꯅ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯂꯥꯏꯔꯦꯜ ꯆꯣꯡꯊꯔꯛꯄꯕꯩ ꯅꯤꯡꯗꯅ ꯃꯤꯍꯨꯜ ꯀꯥ ꯌꯧꯔꯤꯅꯤ ꯃꯥꯂꯪꯕꯅ ꯃꯥ ꯍꯨꯔꯥꯟꯕꯤ ꯑꯍꯨꯝꯁꯦ ꯑꯁꯦ ꯑꯩꯅ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃ ꯑꯃꯨꯕꯅ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯄꯥꯝꯃꯤꯖꯥꯠꯂꯣ ꯏꯇꯥꯎ ꯃꯥꯂꯪꯕ ꯃꯥꯂꯪꯕꯅ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃꯀꯣ ꯑꯃꯨꯛꯇ ꯎꯕ ꯌꯥꯗꯦ ꯀꯥꯆꯤꯟ ꯂꯩꯃꯨ ꯃꯥꯟꯕ ꯅꯁꯛꯇꯨꯗ ꯄꯥꯛꯂꯝꯃꯅꯤ ꯌꯥꯝꯅ ꯑꯁꯤꯒꯤ ꯆꯒꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯍꯨꯝꯁꯤꯅ ꯀꯥꯟꯅꯤꯁꯦ ꯈꯣꯏꯖꯨꯗꯤ ꯄꯥꯏꯈꯠꯂꯨ ꯑꯃꯨꯛ ꯐꯥꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯕꯂꯩꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯗꯨꯅ ꯃꯤꯒꯤ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯏꯇꯥ ꯇꯨꯗꯣ ꯑꯥꯗ ꯂꯩꯁꯅꯥꯁꯦ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯔꯤꯁꯤ ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯣꯔꯧꯗ ꯀꯣꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯃꯨꯛ ꯆꯠꯃꯤꯟꯅꯔꯤ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯃꯥꯒꯤꯁꯦ ꯅꯨꯄꯥ ꯑꯅꯧꯕ ꯑꯃ ꯑꯣꯏꯔꯖꯥꯠꯂꯣ ꯊꯥꯖꯃꯥꯟꯕꯤꯅ ꯈꯪꯗꯦ ꯑꯅꯤꯁꯨꯕ ꯃꯋꯥꯒ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯅꯤ ꯆꯦꯟꯁꯨ ꯆꯦꯜꯂꯨꯔꯕꯅꯦꯁꯦ ꯌꯥꯝꯁꯨ ꯌꯥꯝꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯣꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯅꯣꯏꯅꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯗꯕꯅꯤꯅ ꯃꯤꯉꯣꯟꯗꯒ ꯌꯦꯡꯂꯨꯔꯅꯨꯀꯣ ꯕꯣꯔꯥ ꯑꯗꯨꯝ ꯆꯥꯎꯁꯦ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩꯅꯣ ꯊꯣꯏꯅꯥꯎ ꯏꯇꯥ ꯃꯁꯦꯟꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯕ꯭ꯔꯣ ꯊꯥꯖꯃꯥꯟꯕꯤꯅ ꯃꯁꯤ ꯊꯣꯏꯅꯥꯎꯁꯦ ꯑꯃꯨꯛ ꯑꯐꯕ ꯌꯥꯝ ꯆꯥꯕꯅꯤ ꯈꯠꯄꯗꯤ ꯃꯥꯅ ꯈ꯭ꯋꯥꯏ ꯈꯠꯂꯒ ꯑꯁ ꯍꯣꯏꯁꯤ ꯌꯥꯔꯦ ꯑꯁꯤꯒꯤ ꯂꯩꯁꯅꯥꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯀꯣꯔꯧꯗꯣ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯅꯨꯡꯁꯤꯊꯣꯏꯅ
ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ ꯀꯣꯔꯧꯗꯨꯒ ꯃꯥꯒ ꯀꯣꯏꯅꯕꯗꯣ ꯑꯩ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯤꯅꯦꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥ ꯊꯛꯂꯤꯉꯩ ꯇꯥꯟꯖꯥꯅ ꯆꯥꯗ꯭ꯔꯤꯁꯨ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯀꯣꯏꯕ ꯅꯨꯄꯥ 6ꯃꯛ ꯃꯔꯤ ꯍꯦꯛꯇ ꯂꯥꯛꯂꯝꯃꯤ ꯄꯨꯟꯁꯤꯕ ꯃꯥꯂꯦꯝ ꯂꯣꯌꯥ ꯃꯤꯔꯥꯇꯣꯟ ꯂꯩꯁꯤꯜ ꯂꯣꯌꯨꯝꯕ 6ꯃꯛ ꯂꯥꯛꯇꯨꯅ ꯄ꯭ꯔꯚꯨꯞ ꯆꯪꯉꯛꯇꯨꯅ ꯍꯦꯛ ꯐꯝꯅꯔꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯂꯗꯨꯅ ꯄ꯭ꯔꯚꯨꯞ ꯆꯦꯟꯈꯤꯔꯝꯃꯤ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯥꯎꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯃꯌꯥꯗ ꯕꯣꯔꯥ ꯇꯞꯇꯥ ꯍꯦꯛ ꯌꯥꯎꯈꯩ ꯍꯩꯖꯩ ꯀꯩꯅꯣ ꯅꯣꯏꯅꯤ ꯆꯦꯟꯈ꯭ꯔꯤꯗꯨꯕꯣ ꯉꯥꯏꯈꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯍꯦꯛ ꯈꯪꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯦꯟꯅ ꯅꯨꯡꯁꯤꯊꯣꯏꯁꯨ ꯊꯥꯖꯃꯥꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥ 6ꯃꯛ ꯃꯃꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯂꯣꯏꯔꯗꯅ ꯉꯁꯤ ꯅꯨꯄꯥ 6 ꯀꯥꯏꯅꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯊꯥꯖꯃꯥꯟꯕꯤꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯤ ꯕꯦꯝꯃ ꯅꯠꯇꯦ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥꯗꯨꯁꯨ ꯅꯪꯒꯤ ꯅꯨꯄꯥ 6ꯗꯨꯒ ꯂꯣꯏ ꯇꯤꯟꯅꯔꯤ ꯃꯥꯜꯂꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅꯤꯅ ꯀꯃꯥꯏ ꯈꯪꯍꯧꯗ꯭ꯔꯤꯅꯣꯕ ꯏꯇꯥ ꯀꯥꯟꯅꯗꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯕ ꯃꯥꯂꯦꯝ ꯂꯣꯌꯥ ꯅꯨꯡꯁꯤꯊꯣꯏꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯄꯨꯟꯁꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯊꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯀꯩꯅꯣ ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯃꯥꯂꯦꯝꯅ ꯀꯩꯅꯣ ꯏꯇꯥꯎ ꯍꯧꯖꯤꯛ ꯆꯦꯟꯈꯤꯕꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯍꯦ ꯅꯨꯡꯁꯤꯊꯣꯏꯗꯣ ꯑꯩꯅ ꯀꯣꯏꯔꯤꯅꯤ ꯂꯣꯌꯥꯅ ꯍꯩꯠ ꯀꯩꯅꯣ ꯅꯨꯡꯁꯤꯊꯣꯏꯗꯤ ꯑꯩꯒ ꯀꯣꯏꯅꯩ ꯀꯩꯅꯣ ꯃꯥꯗꯤ ꯑꯩꯒ ꯀꯣꯏꯅꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯝꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤꯕꯅ ꯏꯇꯥꯎ ꯋꯥꯊꯤ ꯇꯧ ꯅꯨꯡꯁꯤꯊꯣꯏꯗꯤ ꯑꯩꯒ ꯌꯥꯝ ꯀꯨꯏꯔꯦ ꯀꯣꯏꯅꯔꯛꯄ ꯅꯣꯏ ꯀꯇꯨ ꯀꯔꯟ ꯉꯥꯡꯅꯣꯃꯤ ꯃꯥꯂꯦꯝꯅ ꯅꯨꯡꯁꯤꯊꯣꯏꯁꯤ ꯏꯇꯥꯎ ꯅꯣꯏꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯦꯃꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯒ ꯎꯅꯔꯤꯅꯤ ꯂꯣꯌꯥꯅ ꯏꯇꯥꯎꯆꯥ ꯌꯥꯔꯦ ꯇꯣ ꯉꯥꯡꯅꯔꯨꯔꯅꯨ ꯅꯨꯡꯁꯤꯊꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯅ ꯑꯩꯈꯣꯏ 6 ꯀꯣꯏꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯅꯨꯄꯥ 6ꯗꯨꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤ ꯃꯤꯔꯥꯇꯣꯟꯅ ꯑꯣ ꯑꯗꯨꯗꯤ ꯊꯥꯖꯃꯥꯟꯕꯤꯁꯤꯁꯨ ꯑꯩꯒꯤ ꯏꯇꯥꯎ ꯅꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯀꯣꯏꯔꯤꯅꯣ ꯃꯥꯁꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯂꯩꯁꯤꯜꯅ ꯑꯩꯅ ꯀꯣꯏ ꯊꯥꯖꯃꯥꯟꯕꯤꯁꯤ ꯂꯣꯌꯨꯝꯕꯅ ꯑꯩꯁꯨ ꯀꯣꯏꯌꯦ ꯊꯥꯖꯃꯥꯟꯕꯤꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯅꯤ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ 6ꯃꯛ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯣꯏꯔꯦ ꯈꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯍꯥꯏ ꯐꯔꯦ ꯉꯁꯤꯗꯩ ꯑꯩꯁꯨ ꯄꯤꯌꯥꯏꯅꯨꯗꯣ ꯃꯥ ꯈꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯀꯣꯏꯖꯔꯒꯦ ꯇꯁꯦꯡꯅ ꯇꯣꯛꯑꯦ ꯑꯩ ꯅꯨꯡꯁꯤꯊꯣꯏꯒ ꯅꯨꯡꯁꯤꯅꯕ ꯂꯣꯌꯨꯝꯕꯅ ꯑꯩꯁꯨ ꯊꯥꯖꯃꯥꯟꯕꯤꯒ ꯄꯥꯝꯖꯗ꯭ꯔꯦ ꯃꯦꯝꯆꯥ ꯑꯣꯏꯅ ꯀꯣꯏꯖꯔꯒꯦ ꯃꯤꯔꯥꯇꯣꯟꯅ ꯏꯕꯣ ꯅꯪꯒꯤ ꯃꯦꯝꯆꯥ ꯍꯥꯏꯕꯗꯨꯁꯨ ꯃꯂꯪꯕ ꯍꯥꯏꯕ꯭ꯔꯥ ꯅꯨꯡꯁꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯕꯅꯤ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯦꯝꯆꯥꯗꯤ ꯑꯩ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯄꯥꯝꯃꯛꯏꯌꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯦꯝꯆꯥꯗꯣ ꯑꯩ ꯉꯁꯤꯃꯛ ꯃꯦꯝꯆꯥ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯆꯥ ꯂꯥꯛꯑꯣ ꯑꯩ ꯃꯦꯝꯆꯥ ꯆꯦꯟꯒꯦ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯨ ꯂꯥꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ 6ꯃꯛ ꯂꯣꯌꯨꯝꯕꯒ ꯃꯦꯝꯆꯥꯒ ꯆꯦꯟꯅꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯝꯆꯥꯕꯨ ꯂꯣꯌꯨꯝꯕꯅ ꯆꯦꯟꯈ꯭ꯔꯕꯗ ꯃꯂꯪꯕ ꯃꯥꯗꯤ ꯁꯣꯝꯗ ꯊꯃꯣꯏ ꯀꯥꯏꯍꯧꯔꯕꯣꯏ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯦꯝꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯣ ꯃꯦꯝꯆꯥ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤꯀꯣ ꯑꯩꯅ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯖꯕꯁꯦ ꯐꯠꯇꯕꯤ ꯍꯦꯛ ꯑꯣꯏꯔꯝꯃꯦꯕ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯆꯥꯏ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯕꯀꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯁꯨꯝꯅ ꯃꯥꯂꯪꯕꯅ ꯀꯞꯂꯤꯉꯩ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯨꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯂꯥꯛꯇꯨꯅ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯊꯣꯏꯕꯅ ꯏꯇꯥꯎ ꯌꯥꯔꯦꯁꯦ ꯅꯨꯄꯤꯗꯨꯅ ꯀꯞꯄꯅꯨ ꯂꯥꯛꯑꯣ ꯄꯥꯠꯇ ꯆꯠꯂꯒ ꯉꯥꯗꯨꯝ ꯐꯥꯔꯨꯁꯤ ꯑꯃꯨꯕꯅ ꯑꯩꯅ ꯅꯪꯒꯤ ꯃꯦꯝꯆꯥꯗꯨ ꯇꯥꯟꯅꯔꯒ ꯅꯨꯄꯤ ꯑꯃꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯗꯣ ꯇꯣꯛꯑꯣ ꯏꯇꯥꯎ ꯇꯣꯛꯑꯣ ꯃꯦꯝꯆꯥꯒꯤ ꯃꯇꯥꯗꯨꯁꯨꯅꯦ ꯃꯥꯗꯧꯅ ꯅꯨꯄꯥ 6 ꯂꯣꯏ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯃꯥꯂꯪꯕꯅ ꯏꯇꯥꯎ ꯃꯦꯝꯆꯥꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯃꯗꯨꯒꯤ ꯇꯤꯟ ꯆꯪꯕꯤ ꯅꯨꯄꯤꯗꯨꯃꯗꯣ ꯌꯥꯗꯦꯅꯦ ꯁꯤ ꯃꯤ ꯑꯣꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯅ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯑꯐꯪꯕ ꯑꯃ ꯀꯣꯛ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯣꯏꯕꯅ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯎꯕ ꯑꯃ ꯇꯥꯛ ꯐꯥꯔꯒ ꯆꯦꯜꯂꯒꯦ ꯃꯥꯂꯪꯕꯅ ꯐꯩ ꯃꯦꯝꯆꯥ ꯐꯠꯇꯕꯤꯗ ꯑꯩꯁꯨ ꯃꯥꯏ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯨꯗꯛꯁꯤꯗ ꯆꯦꯟꯒꯦ ꯌꯦꯡꯉꯨ ꯅꯨꯄꯤꯕꯨ ꯃꯥ ꯃꯇꯣꯝꯇꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯈꯠꯄꯤ ꯂꯩꯁꯥꯕꯤ 6ꯗꯨꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯎꯝꯕ꯭ꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯅꯨꯡꯁꯤꯊꯣꯏꯅ ꯏꯇꯥ ꯌꯦꯡꯉꯨꯇꯣ ꯑꯥꯗ ꯑꯁꯤꯒꯤ ꯑꯄꯪꯕ ꯅꯨꯄꯥ 6ꯁꯦ ꯑꯃꯨꯛ ꯂꯩꯔꯦꯗꯣ ꯂꯥꯛꯑꯣ ꯉꯁꯤꯁꯨ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯏꯟꯊꯁꯤ ꯊꯥꯖꯃꯥꯟꯕꯤꯅ ꯏꯟꯊꯁꯤ ꯏꯔꯨ ꯂꯨꯖꯕꯁꯨ ꯃꯥꯟꯗꯦ ꯉꯁꯤꯗꯤ ꯐꯅꯕꯗꯣ ꯉꯥꯏꯅꯤ ꯊꯣꯏꯅꯥꯎꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒꯅꯦ ꯑꯃꯨꯛꯇ ꯄꯨꯂꯞ ꯁꯠ ꯂꯥꯎ ꯏꯟꯊꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ
ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯣꯏꯕꯅ ꯃꯇꯨꯡ ꯆꯠꯂꯦ ꯂꯩꯊꯣꯔꯛꯄꯗ ꯈꯖꯤꯛ ꯎꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯥꯏ, ꯆꯒꯂꯥꯏ ꯑꯍꯨꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯨꯝꯂꯒ ꯂꯩꯔꯅꯤ, ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯂꯛꯅꯗꯣꯏ ꯊꯧꯔꯥꯡꯒꯤ ꯖꯥꯠ ꯁꯣꯏ ꯑꯣꯏꯔꯤꯅꯤꯁꯦ, ꯃꯁꯤꯒꯤ ꯑꯍꯨꯝꯁꯦ ꯉꯁꯤꯗꯤ ꯐꯨꯊꯔꯁꯤꯔꯩ ꯇꯧꯁꯥ꯫ ꯑꯃꯨꯕꯅ, ꯃꯁꯤꯒꯤ ꯃꯃꯥꯏ ꯈꯔ ꯀꯣꯏꯗꯥꯅꯝꯃꯤꯁꯦ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯌꯨꯝꯗ ꯀꯣꯛ ꯄꯨꯔꯒ ꯆꯠꯈꯤꯗꯨ ꯌꯦꯡꯉꯨꯀꯣ꯫ ꯃꯥꯂꯪꯕꯅ, ꯅꯨꯄꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯈꯪꯅꯤ ꯃꯣꯏ ꯉꯁꯤꯗꯤ ꯑꯩ ꯈꯣꯏꯗꯣꯡꯅ ꯈꯔ ꯁꯥꯎꯅꯤꯡꯕꯅꯦ, ꯃꯣꯏꯗ ꯂꯣꯏ ꯇꯥꯏꯅꯒꯦ ꯉꯁꯤꯗꯤ꯫ ꯊꯣꯏꯕꯅ, ꯇꯞꯅꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦ ꯃꯣꯏ ꯑꯍꯨꯝꯁꯦ, ꯑꯩꯈꯣꯏ ꯈꯪꯁꯤꯟꯅꯗꯕꯤꯗ ꯂꯩꯁꯤꯀꯣ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯉꯩ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯒꯦ ꯊꯧꯔꯥꯡꯕꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯈꯨꯠꯇ ꯇꯥꯞ ꯇꯥꯞ ꯐꯥꯔꯛꯏ꯫ ꯃꯥꯂꯪꯕꯅ, ꯌꯥꯝ ꯏꯟꯊꯅꯤꯡꯕ꯭ꯔꯥ ꯅꯣꯏ? ꯑꯩꯈꯣꯏꯗ ꯅꯨꯄꯤꯗꯨꯅ ꯆꯥꯞ ꯅꯪꯒꯅꯤꯡꯁꯤ ꯀꯩꯒꯤꯅꯣ? ꯅꯣꯏ ꯉꯁꯤꯗꯤ ꯂꯦꯟ ꯑꯝꯇ ꯊꯥꯔꯣꯏ꯫ ꯊꯣꯏꯅꯥꯎꯅ, ꯑꯌꯥ ꯐꯥꯒꯅꯨ ꯊꯥꯗꯣ, ꯑꯩ ꯅꯪꯕꯨ ꯏꯟꯊꯒꯦ ꯇꯧꯕ ꯅꯠꯇꯦꯕ, ꯅꯪꯒꯤ ꯅꯪꯒꯟꯗ ꯀꯥꯡꯅ ꯆꯤꯛꯄꯗꯣ ꯍꯥꯠꯀꯦ ꯇꯧꯕꯅꯤ, ꯊꯥꯗꯣꯛꯑꯦ꯫ ꯑꯃꯨꯕꯅ, ꯊꯥꯖꯃꯥꯟꯕꯤ, ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯥꯔꯒ ꯄꯨꯕ ꯇꯥꯔꯦ, ꯁꯥꯎ ꯌꯥꯗꯦꯀꯣ꯫ ꯊꯥꯖꯃꯥꯟꯕꯤꯅ, ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯊꯥꯗꯣꯛꯑꯦ ꯍꯤꯡꯆꯥꯕꯧ꯫ ꯊꯣꯏꯕꯅ, ꯁꯤꯃꯗꯤ ꯃꯁꯛꯁꯤ ꯐꯖꯩ, ꯏꯇꯥꯎ ꯃꯥꯂꯪꯕ ꯌꯥꯔꯅꯤ ꯁꯤꯁꯦ, ꯑꯩꯒꯤꯗꯨꯝ ꯑꯣꯏꯖꯔꯒꯦ, ꯂꯥꯏꯔꯕ ꯌꯨꯝꯗꯨꯗ ꯄꯨꯈ꯭ꯔꯒꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯀꯔꯤ ꯂꯥꯏꯔꯕ? ꯑꯩ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯂꯩꯅꯤꯡꯗꯦ, ꯊꯥꯗꯣꯛꯑꯣ, ꯑꯩ ꯍꯥꯠꯇꯣꯔꯦ, ꯑꯩꯕꯨ ꯐꯥꯕꯤꯔꯦ, ꯑꯩ ꯀꯟꯕꯤꯌꯣ꯫ ꯃꯥꯂꯪꯕꯅ, ꯀꯥꯟꯅꯗꯦ ꯃꯁꯤ ꯑꯍꯨꯝꯁꯦ, ꯌꯥꯝ ꯂꯥꯎ ꯈꯣꯡꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯄꯨꯅꯔꯁꯤ ꯇꯥꯎ, ꯂꯥꯎ ꯍꯩ꯫ ꯊꯣꯏꯅꯥꯎꯅ, ꯅꯣꯏ ꯅꯃꯥ ꯈꯣꯏꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ, ꯑꯩꯕꯨ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯏꯃꯥ ꯀꯧꯗꯣꯏꯅꯣ? ꯊꯥꯗꯣꯛꯄ ꯇꯥ ꯅꯨꯡꯁꯤꯠ꯫ ꯅꯨꯡꯁꯤꯠ ꯍꯥꯏꯅꯨ, ꯇꯥ ꯃꯥꯂꯪꯕ ꯀꯧ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯝꯖꯕ ꯑꯃꯠꯇ ꯃꯅꯤꯡ ꯊꯨꯡꯈꯤꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯅꯨꯄꯥꯁꯤꯡꯗꯨꯗ ꯆꯦꯟꯕ ꯇꯥꯈꯤ꯫ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯍꯦꯟꯕꯗ ꯉꯥꯎꯖꯕꯤ ꯊꯥꯖꯃꯥꯟꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯆꯦ ꯂꯩꯃꯨ ꯃꯥꯟꯕ ꯑꯃꯨꯕꯗ ꯂꯨꯍꯣꯡꯕ ꯇꯥꯈꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯖꯕꯤ ꯅꯨꯡꯁꯤꯊꯣꯏ ꯀꯩꯗ ꯇꯥꯏ, ꯂꯥꯏꯔꯕ ꯊꯣꯏꯕꯗ ꯇꯥꯏ꯫ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕ ꯊꯣꯏꯅꯥꯎ ꯃꯤ ꯄꯤꯛꯇꯛ ꯂꯥꯡꯇꯛ ꯃꯥꯂꯪꯕꯅ ꯆꯦꯜꯂꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯗꯨꯃꯛ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯈꯠꯄꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯅꯤꯡꯕꯝ ꯇꯦꯛ ꯊꯨꯡꯖꯗ ꯃꯥꯂꯪꯕ, ꯊꯣꯏꯕ ꯑꯃꯗꯤ ꯑꯃꯨꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯛꯆꯤꯡ ꯊꯥꯅꯤ꯫ ꯋꯥꯛꯆꯤꯡ ꯊꯥꯅ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯏꯪꯕꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ, ꯈꯥꯡꯕ ꯂꯥꯛꯄꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯧ ꯑꯅꯧꯕꯤ ꯑꯐꯕ ꯈꯔꯗꯤ ꯏꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯔꯤ꯫ ꯑꯗꯨꯒ ꯃꯔꯤꯟ ꯇꯟꯕꯤ, ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯧ ꯈꯔꯅ ꯅꯣꯡꯉꯥꯜꯂꯕꯗꯨ ꯐꯥꯎꯕ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯗꯨꯅ ꯇꯨꯝꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯥꯏꯅꯗꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯅꯦ? ꯍꯧꯒꯠꯇ꯭ꯔꯤꯌꯦ, ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯗꯤ ꯏꯪꯅꯒ ꯏꯪꯕꯅꯦ, ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯏꯪꯉꯤ, ꯇꯨꯝꯖꯈꯤꯁꯅꯨ ꯀꯩꯅꯣ, ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯩꯗꯧꯅꯤ, ꯅꯥꯅꯕꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯀꯥꯟꯗꯅꯦ ꯃꯔꯥꯏꯅ ꯑꯗꯨꯝ ꯍꯧꯒꯠꯆꯔꯛꯁꯅꯤ꯫ ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯂꯨꯅ ꯇꯧꯖꯕꯁꯤꯗꯤꯕꯀꯣ ꯀꯔꯤꯗꯕꯨ ꯍꯪꯂꯨꯔꯅꯤ? ꯂꯨꯅ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯁꯥꯁꯤ ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯔꯣꯏꯗ꯭ꯔꯣ? ꯂꯩꯆꯤꯜꯅꯒ ꯂꯩꯆꯤꯜ ꯊꯥꯕꯅꯤ ꯉꯁꯤꯗꯤ, ꯏꯪꯕꯁꯨ ꯐꯖꯅ ꯏꯪꯂꯦ꯫ ꯏꯪꯕꯗꯤ ꯏꯪꯂꯦ ꯐꯖꯅ, ꯆꯥꯎꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯩ ꯍꯧꯍꯧꯏ, ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯃꯩ ꯇꯤꯛꯂꯨꯒꯦ꯫ ꯅꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅꯅꯦ ꯄꯨꯟꯁꯤꯜꯂꯒ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯀꯣ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯇꯥꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯍꯟ ꯊꯪꯗ ꯑꯗꯨꯒꯨꯝꯕ ꯋꯥꯒꯅꯦ ꯈꯤꯠ ꯉꯥꯡꯕꯤꯅꯨ, ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈꯤꯅꯤ ꯃꯤ꯫ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩꯕꯨ ꯃꯤꯋꯥ ꯉꯥꯡꯕ ꯀꯀꯥꯏꯗꯨꯅ, ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯈꯣꯏ ꯅꯨꯄꯤꯅ ꯃꯇꯧꯕꯅꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅꯅꯦ ꯃꯤꯋꯥ ꯉꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯍꯧꯅꯁꯥꯅꯦ, ꯍꯧꯅꯁꯥ꯫ ꯅꯨꯄꯥ ꯅꯈꯣꯏꯅ ꯉꯥꯡꯕꯗꯨꯃꯗꯤ ꯂꯦꯝꯖꯗꯦ ꯍꯥꯏꯕ, ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ, ꯃꯩ ꯇꯤꯛꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯇꯤꯛ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯖꯕ꯫ ꯅꯪ ꯑꯃ ꯉꯥꯡꯈ꯭ꯔꯦ, ꯑꯩ ꯊꯣꯛꯑꯦ, ꯏꯟꯁꯥꯡ ꯍꯧꯍꯜꯂꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯟ ꯊꯣꯛꯈꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ, ꯃꯩ ꯇꯤꯛꯂꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ, ꯊꯧ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯕꯁꯦ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯍꯩꯅꯕ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯕꯛꯅ ꯃꯩ ꯍꯧꯔꯤ, ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯐꯪꯕ ꯖꯥꯠ ꯅꯠꯇꯦꯕ꯫ ꯃꯪꯒꯣꯜꯁꯦ ꯑꯃꯨꯛꯇ ꯋꯥꯏ ꯁꯤꯠꯀꯦꯅ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯤ꯫
Maduda magi mamong nupi 𝗪𝗵𝗫 yahuraduna thokli 𝗪𝗵𝗫 ꯕꯦꯝꯃ ꯅꯪꯕꯨ ꯍꯧꯒꯠꯂꯛꯂꯕꯔꯣ ꯏꯪꯁꯨ ꯏꯪꯉꯤ ꯉꯟꯁꯨ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯒ ꯂꯩꯖꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯃꯤꯀꯞ ꯊꯣꯛꯂꯒ ꯑꯗꯨꯝ ꯇꯨꯝꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯣꯛꯁꯨ ꯂꯨꯖꯕ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯗ ꯉꯟꯇꯥꯅ ꯍꯧꯒꯠꯂꯕ ꯏꯃꯥ ꯀꯩꯀꯩ ꯊꯕꯛ ꯇꯧꯔꯒꯦ ꯊꯕꯛꯀꯤꯗꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯋꯥꯏ ꯑꯃꯨꯛ ꯇꯥꯅ ꯁꯤꯠꯀꯦ ꯇꯧꯕꯅꯤ ꯏꯃꯥ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯛꯂꯒꯦ ꯏꯃꯥꯅꯃꯛꯇ ꯃꯅꯤꯡꯗ ꯏꯁꯤꯡ ꯈꯔ ꯂꯨꯝꯕꯤꯌꯨ ꯏꯪꯅꯤꯅꯦꯍꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯎꯟ ꯇꯥꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯤꯛ ꯆꯤꯛꯄꯨ ꯂꯥꯎꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯅꯪ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯈꯟꯕꯩꯅꯤ ꯍꯣꯏ ꯍꯣꯏ ꯇꯧꯖꯔꯣ ꯏꯃꯥꯅꯦ ꯅꯪꯒꯤ ꯏꯁꯤꯡ ꯍꯥꯏꯗꯣ ꯂꯨꯝꯕꯤꯔꯨꯔꯒꯦ ꯂꯩꯃꯥꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯊꯥꯕꯂꯩꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯅ ꯆꯠꯂꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯃꯥꯅ ꯉꯝꯕ ꯂꯣꯏꯅ ꯇꯧꯏ ꯆꯥꯎꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯗꯣꯝꯗ ꯃꯩ ꯍꯧꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩ ꯍꯧꯏ ꯑꯌꯨꯛꯇꯅ ꯃꯈꯣꯏꯗ ꯃꯩ ꯍꯧꯏ ꯅꯨꯃꯤꯗꯥꯡꯗꯅ ꯀꯦꯁꯣ ꯍꯣꯏꯗ ꯃꯩ ꯍꯧꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯩꯕꯨ ꯇꯤꯛꯄ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯉꯁꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗꯒꯤ ꯃꯩ ꯇꯤꯛꯂꯛꯄꯗ ꯊꯦꯝꯕꯨꯡꯁꯨ ꯌꯥꯎꯔꯤ ꯃꯥꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏ ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤꯟ ꯃꯐꯅ ꯀꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯦ ꯉꯔꯥꯡꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯠꯅꯩꯌꯦꯕꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯛꯈꯤꯕꯗꯨꯕꯣ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯑꯕ ꯑꯩꯕꯨ ꯀꯥꯎꯔꯦꯅꯦ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯕ ꯑꯣ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯕ ꯈꯔ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯃꯗꯨ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯔꯤꯅꯣꯃ ꯂꯣꯏꯅ ꯏꯇꯧ ꯇꯧꯔꯦꯗ ꯀꯨꯁꯤ ꯔꯥꯁꯤ ꯌꯥꯝꯅ ꯇꯧꯔꯦ ꯃꯤꯠꯁꯨ ꯑꯣꯟꯊꯣꯛꯅ ꯅꯥꯕ ꯍꯦꯟꯒꯠꯂꯛꯏ ꯅꯪꯅ ꯅꯃꯤꯠ ꯅꯥꯕ ꯍꯦꯟꯒꯠꯂꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯍꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯦꯁꯣꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯇꯣꯝꯕꯤꯗꯣ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯎꯅꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯎꯅꯈꯤꯕꯁꯤꯗ ꯏꯕꯨꯡꯉꯣ ꯊꯣꯛꯆꯥꯎꯅꯁꯨ ꯊꯕꯥꯇꯣꯝꯕꯤꯗꯣ ꯈꯔ ꯊꯤꯅ ꯐꯨꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯃꯥꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯎꯅꯔꯨꯏꯕ ꯂꯝ ꯍꯦꯜꯂꯕꯗꯤ ꯆꯩ ꯆꯥ ꯇꯥꯕꯅꯤ ꯀꯩꯅꯣ ꯐꯅꯁꯨ ꯀꯞꯈꯤ ꯐꯨꯡꯒꯥꯗꯨꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅꯩꯁꯨ ꯇꯥꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯧꯁꯤꯡꯁꯦ ꯀꯩꯗꯥ ꯑꯃ ꯂꯣꯏꯅ ꯇꯧꯔꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯒ ꯑꯣꯏꯔꯝꯃꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯈꯤꯗ꯭ꯔꯣ ꯃꯗꯨꯁꯨ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯕꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯃꯈꯣꯏ ꯈꯔ ꯈꯛꯀꯤ ꯋꯥꯅꯤꯗ ꯆꯥꯎꯔꯦꯜꯁꯨ ꯌꯧꯁꯤꯜꯂꯛꯏ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯁꯥꯟꯅꯔꯝꯂꯤꯕꯗꯨꯕꯣ ꯑꯩꯅ ꯁꯣꯝꯗ ꯐꯝꯂꯒꯦ ꯃꯩꯈꯨꯕꯨ ꯀꯨꯏꯅꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯆꯥꯎꯕꯅ ꯃꯧ ꯆꯥꯟꯅꯗꯕꯤ ꯈꯔꯒꯤ ꯋꯥꯔꯤ ꯑꯗꯨꯛ ꯇꯧꯔꯝꯕꯅꯤꯗ ꯆꯥꯎꯔꯦꯜꯅ ꯃꯉꯣꯟꯂꯣꯝꯗ ꯃꯩꯈꯨ ꯈꯨꯔꯛꯄꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯩꯈꯨꯗꯨꯗ ꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯩꯈꯨꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯁꯤꯅ ꯑꯩꯉꯣꯟꯂꯣꯝꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯅꯤ ꯐꯝꯐꯝꯒ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯁꯣꯝꯗ ꯃꯤ ꯂꯩ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯁꯣꯝꯗ ꯃꯤ ꯂꯩ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯁꯣꯝꯗ ꯃꯤ ꯂꯩ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯏ ꯃꯁꯤꯗ ꯀꯦꯁꯣꯅ ꯀꯔꯤꯅꯣꯅꯦ ꯆꯥꯎꯔꯦꯜ ꯅꯪꯅ ꯃꯩꯈꯨꯗꯨ ꯑꯩꯉꯣꯟꯂꯣꯝꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯛꯅꯕ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯉꯣꯟꯗ ꯊꯥꯖꯤꯟꯅꯕ ꯇꯧꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪ ꯃꯊꯣꯡ ꯑꯃ ꯆꯥꯗꯦꯀꯣ ꯃꯩꯈꯨꯁꯦ ꯑꯩꯉꯣꯟꯂꯣꯝꯗ ꯂꯣꯏꯅ ꯂꯩꯔꯦ ꯇꯧꯅꯤꯅꯦ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯕꯨ ꯄꯥꯎ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯍꯅꯨꯊꯪꯗ ꯃꯤꯋꯥ ꯉꯥꯡꯂꯒ ꯆꯣꯞꯄ ꯅꯪꯅꯕꯅꯤ ꯀꯥꯏꯅꯒ ꯉꯥꯡꯉꯛꯏꯕꯅꯤꯅꯦ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯖꯗꯦꯀꯣ ꯆꯥꯎꯕꯅ ꯃꯗꯨꯒꯤ ꯐꯩꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤ ꯅꯠꯇ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯨꯝꯗꯣꯏꯅꯦ ꯀꯩꯊꯦꯜ ꯂꯣꯡꯃꯩ ꯄꯥꯜꯂꯤꯕꯅꯤ ꯃꯥ ꯀꯩꯊꯦꯜ ꯐꯝꯕꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯂꯝꯒꯅꯤ ꯆꯥꯎꯔꯦꯜꯅ ꯃꯈꯣꯏꯒꯨꯝꯕ ꯖꯥꯠꯁꯦ ꯅꯛꯁꯤꯟꯅꯔ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯥꯟꯅꯕ ꯋꯥꯕꯨ ꯃꯥꯅ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯇꯞꯊꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯁꯤꯅꯤꯗ ꯍꯥꯏꯖꯤꯜꯂꯨꯔꯒ ꯉꯥꯡꯖꯤꯜꯂꯨꯔꯒꯅꯦ ꯊꯦꯛꯆꯤꯜꯂꯛꯈꯤꯅꯤ ꯑꯗꯨꯒ ꯂꯥꯏ ꯄꯜꯂꯒ ꯍꯦꯛꯇ ꯋꯥꯁꯛꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯗꯣꯔꯤ ꯄꯣꯠꯅꯤ ꯑꯗꯨꯃ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯄꯣꯛꯄꯗꯒꯤ ꯌꯧꯔꯛꯂꯕ ꯂꯤꯆꯠꯅꯤ ꯀꯦꯁꯣꯅ ꯁꯤꯡꯗꯨ ꯈꯔ ꯍꯥꯞꯆꯤꯜꯂꯨꯅꯦ ꯅꯨꯄꯥ ꯅꯪꯕꯨ ꯃꯩ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯃꯩꯈꯨꯁꯤꯅ ꯈꯨꯠꯅꯤꯡꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯥꯞꯆꯤꯟꯒꯦ ꯆꯥꯎꯕꯅ ꯍꯥꯞꯆꯤꯟꯅꯤ ꯃꯩ ꯇꯤꯛꯄ ꯂꯥꯛꯅꯤꯅ ꯈꯪꯉꯤ ꯁꯤꯡ ꯊꯤꯕꯗꯤ ꯌꯥꯎꯔꯣꯏꯅꯦ ꯍꯦꯔꯥ ꯅꯨꯄꯤꯗꯧꯅ ꯀꯩꯅꯣ ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ ꯃꯩ ꯇꯤꯛꯅꯤ ꯈꯪꯂꯗꯤ ꯁꯤꯡꯁꯨ ꯈꯔ ꯄꯨꯔꯛꯄ ꯇꯝꯁꯤ ꯍꯥꯏꯕꯅꯤ ꯆꯥꯎꯔꯦꯜꯅ ꯉꯥꯡꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯤꯡꯗ ꯆꯠꯁꯤ ꯁꯤꯡ ꯌꯥꯜꯂꯨꯁꯤ ꯃꯩ ꯇꯤꯛꯅꯕꯒꯤꯗꯃꯛ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯟꯗꯣꯏꯕ ꯍꯩꯃꯥ ꯌꯥꯜꯂꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯡꯅ ꯃꯩ ꯊꯥꯅꯤ ꯀꯦꯁꯣꯅ ꯍꯦꯔꯥ ꯍꯧꯅꯗꯦꯗ
Swaidigi usawa sakra teklaga tharagdum loire. Narin nataliba maina tiklib. Ho inge inbanaba oktoiba khangba ngamte. Ngasi ngarang asini ingbase khangeni henjinbagum tawi. Haigumladana ngasi ngarang asini ingbase henjinbagumna tawine. Numitsu horen pung yaurkanda tholaktoisi. Masini kaino waksing haise. Ingthamthagi nungaiba haibabu chai sing sab asitani. Thonglam isang loina mahawi. Yongsak maru atongbaduga 𝗪𝗵𝗶 anauba alu kharaga maprang tana noi khairaga ngaton ngari kharap tawba magane. ꯍꯋꯥꯏ ꯃꯇꯣꯟ ꯈꯔꯒ ꯀꯣꯠꯇꯨꯅ ꯆꯥꯕꯗꯣ ꯍꯥꯎꯈ꯭ꯔꯕꯅꯤꯗ ꯆꯥꯋꯣ ꯑꯍꯥꯎꯕꯗ ꯆꯥꯋꯣ ꯆꯥꯕ ꯌꯥꯔꯤ ꯀꯥꯟꯗ ꯆꯥꯎꯔꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯋꯥꯗꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯐꯩꯖꯥꯎꯗꯨ ꯃꯈꯨꯠꯇ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯦꯛꯇꯅ ꯃꯌꯥꯝ ꯃꯩ ꯇꯤꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯎꯏ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯐꯩꯖꯥꯎꯁꯤ ꯂꯥꯛꯏꯅꯦ ꯊꯦꯛꯇ ꯂꯥꯛꯏꯁꯤ ꯌꯦꯡꯉꯣ ꯍꯣꯏꯅꯦ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯨ ꯄꯥꯏꯔꯤꯅꯤ ꯃꯥꯏꯁꯦ ꯃꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯧꯁꯤ ꯃꯥꯒꯤꯁꯦ ꯐꯩꯖꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯩꯕꯨ ꯆꯥꯛꯇ꯭ꯔꯕꯣ ꯀꯩꯅꯣ ꯇꯥꯆꯧꯔꯦꯟ ꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯣ ꯑꯃꯨꯛ ꯐꯝꯊꯩ ꯑꯗꯨꯒ ꯂꯥꯎꯔꯛꯏ ꯏꯃꯥꯎ ꯉꯝꯖꯔꯔꯣꯏꯗ ꯃꯩꯈꯨꯅꯦ ꯍꯥꯏꯕ ꯇꯥꯆꯧꯕ ꯃꯩꯈꯨꯁꯦ ꯑꯝꯇ ꯇꯥꯟꯊꯣꯛꯈꯣ ꯍꯦꯔ ꯐꯩꯖꯥꯎ ꯃꯩꯈꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯊꯋꯥꯏ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯝꯐꯝ ꯑꯣꯟꯅꯁꯤ ꯃꯩꯈꯨꯔꯣꯝꯗ ꯐꯝꯕ ꯑꯩ ꯉꯝꯃꯣꯏ ꯐꯝꯃꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯅꯪꯗꯤ ꯑꯗꯨꯅ ꯄꯛꯆꯩ ꯍꯩꯃꯥ ꯌꯥꯝ ꯑꯣꯏ ꯆꯥꯏꯌꯦ ꯍꯩꯅꯗꯤꯌꯦ ꯆꯍꯤꯗꯤ ꯅꯪꯅꯕꯨ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯝꯒꯅꯤ ꯑꯗꯨꯒ ꯇꯥꯆꯧꯔꯦꯟ ꯑꯗꯨꯝ ꯀꯧꯕ ꯀꯩꯅꯣ ꯃꯤꯡꯒꯧꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯧꯕꯁꯦ ꯌꯥꯝ ꯍꯩꯅꯕꯗꯣ ꯍꯣ ꯇꯥꯆꯧꯔꯦꯟ ꯍꯩꯅꯗꯦ ꯂꯥꯏꯃ ꯀꯦꯁꯣꯅ ꯐꯩꯖꯥꯎ ꯅꯪꯒꯤ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯀꯗꯥꯏꯗꯒꯤꯅꯣ ꯃꯗꯨꯕꯨ ꯑꯣ ꯑꯋꯥꯡꯒꯤ ꯃꯃꯤꯠ ꯈꯨꯕꯤ ꯃꯅꯥꯇꯣꯟꯗ ꯁꯝꯕ꯭ꯔꯨ ꯆꯐꯨꯡ ꯆꯥꯎꯅ ꯊꯨꯡꯕꯤ ꯂꯨꯈꯣꯏꯕꯤꯗꯣ ꯃꯈꯣꯏꯗ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯕꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯥꯟꯕ ꯌꯣꯡꯆꯥꯛꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦ ꯍꯦꯛꯇ ꯆꯔꯣꯡ ꯑꯃ ꯍꯦꯛꯂꯛꯄꯅꯤ ꯏꯁ ꯀꯤꯖꯔꯦꯗ ꯆꯥꯎꯕꯅ ꯅꯠꯇꯦ ꯅꯪꯕꯨ ꯎꯒ ꯀꯥꯕ ꯍꯩꯕ꯭ꯔꯃꯤ ꯀꯩꯅꯣ ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯀꯛꯈꯥꯏꯔꯤꯕ ꯇꯨ ꯈꯨꯄꯥꯛ ꯀꯩꯁꯦꯡꯉꯣ ꯊꯣꯠꯅ ꯂꯩꯖꯕꯤ ꯑꯩꯕꯨ ꯇꯨ ꯍꯨꯕꯥꯠꯂꯤꯁꯤ ꯅꯠꯇꯦ ꯅꯪ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯅꯪꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯃꯨꯛꯅ ꯅꯨꯄꯥꯅꯤ ꯍꯥꯏ ꯑꯃꯨꯛꯅ ꯅꯨꯄꯤꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯋꯥꯈꯜꯒ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯀꯔꯝꯕꯅꯣ ꯁꯦꯡꯅ ꯍꯥꯏꯕ ꯍꯩꯃꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯡꯅꯦ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯉꯝꯖꯔꯔꯣꯏꯗ ꯑꯩꯗꯤ ꯈꯨꯝꯃꯨꯅꯦ ꯀꯩꯅꯣ ꯑꯣ ꯑꯩꯁꯦ ꯅꯕꯦꯝꯃ ꯀꯩ ꯆꯥꯒꯦ ꯍꯥꯏꯅ ꯍꯪꯖ ꯁꯥꯔꯤꯅꯣ ꯎꯗ꯭ꯔꯣ ꯑꯩꯒꯤ ꯏꯇꯧꯁꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯅꯨꯄꯥꯒꯤꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯐꯅꯦꯛ ꯁꯦꯠꯇꯣꯏꯅꯣ ꯍꯤꯡꯆꯥꯕꯧ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯅꯦꯛ ꯌꯥꯝ ꯁꯦꯠꯍꯟꯅꯤꯡꯉꯒꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯎꯄꯨꯗꯒꯤꯅꯦ ꯐꯅꯦꯛ ꯍꯨꯔꯥꯜꯂꯣ ꯑꯩ ꯁꯦꯠꯀꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯐꯩꯖꯥꯎ ꯅꯪꯒꯤ ꯌꯣꯡꯆꯥꯛꯇꯣ ꯌꯥꯝꯅ ꯐꯖꯩ ꯑꯅꯤ ꯌꯦꯟꯅꯕꯗꯤ ꯊꯨꯡꯉꯔꯣꯏ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯔꯝꯃꯨꯗꯅ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯌꯦꯡꯒꯦ ꯏꯁ ꯉꯝꯕꯤꯔꯦꯗ ꯌꯣꯡꯆꯥꯛꯁꯦ ꯄꯤꯔꯝꯃꯨ ꯀꯥꯏꯅ ꯑꯩꯅꯗꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯐꯖꯅ ꯆꯥꯒꯦ ꯈꯜꯂꯤ ꯌꯥꯔꯣꯏ ꯂꯩꯖꯔꯨꯆꯣ ꯀꯩꯊꯦꯜꯗꯅꯦ ꯃꯌꯥꯝ ꯌꯣꯟꯕꯅꯤ ꯆꯥꯎꯔꯦꯟ ꯑꯃꯨꯛ ꯍꯥꯏ ꯅꯪ ꯑꯃꯩꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯏꯁꯦ ꯅꯣꯡꯃꯇ ꯁꯤꯃ ꯆꯥꯎ ꯍꯥꯏꯅ ꯄꯤꯕ ꯅꯠꯇꯦ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯌꯥꯏꯅ ꯑꯣ ꯉꯝꯖꯗꯦ ꯏꯁ ꯅꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯄꯤꯔꯒꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ ꯆꯥꯎꯕꯅ ꯅꯪꯅ ꯍꯧꯖꯤꯛ ꯃꯩ ꯇꯤꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯅꯤ ꯅꯪꯒꯤ ꯌꯣꯡꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯑꯃꯃꯝ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯃꯩ ꯇꯤꯛꯄ ꯌꯥꯔꯣꯏ ꯐꯩꯖꯥꯛ ꯍꯧꯒꯠꯇꯨꯅ ꯐꯦꯠ ꯍꯥꯏꯗꯨꯅ ꯇꯤꯛꯄꯤꯔꯣꯏꯅ ꯇꯤꯛꯇ꯭ꯔꯁꯨ ꯌꯥꯏ ꯁꯦ ꯌꯣꯡꯆꯥꯛꯁꯦ ꯁꯅꯥꯅꯦ ꯍꯥꯎꯈ꯭ꯔꯕ ꯂꯩꯖꯍꯧꯔꯣ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ ꯀꯦꯁꯣꯅ ꯍꯥꯏ ꯃꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯤ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯅꯍꯥꯟ ꯃꯅꯥ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯥꯟꯊꯨꯕꯗꯣ ꯃꯗꯨꯗ ꯎꯔꯒ ꯂꯩꯔꯦꯗ ꯑꯩꯗꯤ ꯁꯣꯝꯗ ꯂꯨꯈꯣꯏꯕꯤ ꯙꯔꯤ ꯑꯗꯨꯗ ꯐꯝꯂꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯋꯥꯠꯂꯤꯁꯦ ꯀꯅꯥ ꯍꯦꯛꯈ꯭ꯔꯤꯅꯣ ꯏꯃꯥꯅ ꯍꯦꯛꯏꯔꯣ ꯏꯕꯨꯡꯉꯣ ꯍꯦꯛꯈ꯭ꯔꯦ ꯂꯥꯛꯈ꯭ꯔꯦ ꯑꯩꯅꯗꯤ ꯅꯨꯄꯤꯗꯧꯅ ꯇꯧꯏ ꯎ ꯀꯥꯕ ꯍꯩꯔꯣꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯞ ꯅꯞꯇꯨꯅ ꯀꯥꯈꯤꯅꯦ ꯁꯣꯝ ꯅꯥꯀꯜꯒꯤ ꯌꯥꯝꯅ ꯐꯖꯕ ꯆꯔꯣꯡ ꯃꯔꯨꯒ ꯇꯣꯡꯂꯤ ꯇꯧꯔꯕꯅꯦꯃꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯍꯦꯛꯈꯤ ꯍꯦꯛꯈ꯭ꯔꯤ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯅꯥ ꯑꯣꯏꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯐꯩꯖꯥꯎꯅꯤꯗꯅ
ꯐꯩꯖꯥꯎꯅ ꯍꯥꯏꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯍꯦꯛꯈ꯭ꯔꯤꯕ ꯍꯣꯏ ꯏꯃꯥꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯏꯍꯦ ꯏꯃꯥꯅ ꯁꯦꯜꯗꯣ ꯂꯩꯇꯗꯅ ꯄꯤꯗꯕ ꯑꯗꯨꯒꯤ ꯍꯦꯛꯇ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯐꯩꯖꯥꯎꯗꯣ ꯈꯪꯂꯤꯕ ꯑꯃ ꯑꯩ ꯇꯧꯒꯦꯕ ꯄꯥꯔꯤ ꯇꯣꯟꯅꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯐꯩꯖꯥꯎꯅ ꯏꯁꯩ ꯉꯪꯗꯨꯅ ꯃꯈꯨꯠꯇ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯉꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯣꯡꯆꯥꯛꯁꯤ ꯉꯥꯛꯇ ꯆꯥꯊꯒꯦ ꯀꯔꯤꯑꯕ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯔꯤꯅꯤ ꯌꯣꯡꯆꯥꯛꯇ ꯌꯥꯝ ꯉꯥꯎꯖꯕꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯝꯅ ꯆꯥꯕꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯟꯕ ꯑꯁꯤꯗ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯌꯦꯡꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯃꯁꯛꯁꯤ ꯂꯥꯛꯁꯤꯟꯕ ꯏꯉꯝ ꯉꯝꯗꯦꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯣ ꯏꯕꯦꯟ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯁꯥꯗꯨꯅꯒ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯐꯝꯂꯤꯕꯗꯨꯕꯣ ꯂꯩꯕꯥꯛꯇꯨꯗ ꯐꯝꯂꯕꯗꯤ ꯂꯩꯅꯤꯡ ꯀꯥꯈꯠꯇꯅ ꯏꯪ ꯇꯥꯕꯅꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏ ꯋꯥꯈꯜ ꯌꯥꯎꯗꯦꯅꯦ ꯃꯁꯦ ꯍꯅꯨꯕꯤꯗꯨ ꯇꯁꯦꯡꯅ ꯏꯪꯂꯤ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯁꯨ ꯑꯄꯥꯕꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯐꯩꯖꯥꯎꯅ ꯑꯃꯨꯛꯀ ꯍꯥꯏ ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯪꯉꯣꯟꯗꯅꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯃꯁꯤꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯏꯃꯣꯏꯅꯨꯅꯤꯅꯦꯍꯦ ꯀꯔꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕ ꯅꯪꯕꯨ ꯃꯥꯅꯦ ꯑꯩꯁꯤ ꯅꯣꯏꯒꯤ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯩ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ ꯏꯃꯣꯏꯅꯨꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯆꯥꯔꯤ ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯑꯉꯥꯎꯕꯤ ꯃꯥꯜꯂꯤ ꯆꯠꯂꯨ ꯏꯕꯨꯡꯉꯣ ꯅꯕꯦꯟꯁꯦ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯖꯒꯦ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯠꯂꯨ ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯍꯥꯏꯌꯦ ꯍꯣꯏ ꯏꯕꯦꯟ ꯑꯩꯁꯤ ꯏꯕꯨꯡꯉꯣ ꯅꯠꯇꯤꯌꯦ ꯏꯕꯦꯝꯃꯅꯦ ꯏꯕꯦꯝꯃ ꯍꯥ ꯅꯪꯕꯨ ꯏꯕꯦꯝꯃ ꯍꯣꯏ ꯑꯩꯁꯤ ꯅꯕꯦꯝꯃꯅꯦ ꯏꯕꯦꯝꯃ ꯀꯧꯕ ꯍꯩꯅꯗꯦ ꯍꯥꯏꯔꯒꯅ ꯏꯕꯦꯝꯉꯣ ꯀꯧꯔꯁꯨ ꯌꯥꯏ ꯏꯕꯨꯡꯉꯣꯒ ꯏꯕꯦꯝꯃꯒ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯗꯤ ꯏꯕꯦꯝꯉꯣ ꯇꯥꯏꯗꯅ ꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯍꯟꯅꯨꯕꯤꯗꯨ ꯅꯣꯛꯏ ꯅꯣꯛꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯨꯁꯨ ꯃꯌꯥꯏꯒ ꯑꯃꯠꯇ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ ꯃꯗꯨꯕꯨ ꯎꯕꯗ ꯐꯩꯖꯥꯎꯅ ꯑꯃꯨꯛꯀ ꯍꯥꯏ ꯅꯌꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯣꯛꯂꯤꯉꯦ ꯇꯧꯔꯤꯗꯣ ꯍꯋꯥꯏ ꯃꯨꯔꯨ ꯈꯔ ꯅꯝꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯌꯥꯗꯣ ꯏꯕꯨꯡꯉꯣꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯕꯗ ꯏꯕꯦꯟꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯂꯦ ꯍꯥꯏꯌꯦ ꯑꯃꯨꯛꯀꯁꯨ ꯏꯕꯨꯡꯉꯣ ꯍꯥꯏꯌꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯍꯩꯃꯥ ꯃꯣꯏ ꯌꯥꯝ ꯆꯥꯏꯌꯦ ꯁꯣꯏꯔꯦ ꯏꯕꯦꯝꯃ ꯍꯥꯏꯕ ꯏꯕꯦꯝꯃ ꯑꯣꯏꯅ ꯀꯧꯒꯦꯀꯣ ꯏꯕꯦꯝꯃꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯐꯩꯖꯥꯎ ꯍꯔꯥꯎꯕꯅ ꯂꯣꯏꯖꯩ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯐꯝꯊꯗꯨꯅ ꯐꯖꯕꯅꯦ ꯅꯁꯨ ꯅꯨꯄꯤ ꯑꯩꯅ ꯐꯖꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯂꯩꯇ꯭ꯔꯕꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜꯒꯤ ꯇꯥꯡ ꯆꯥꯛꯈꯣꯝꯕꯤ ꯇꯥꯟꯅꯕꯗ ꯅꯁꯨ ꯑꯩꯁꯦ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯁꯕꯥꯟꯋꯣ ꯀꯩꯋꯣ ꯉꯥꯔꯣꯏ ꯁꯕꯥꯟ ꯍꯥꯏꯗꯨꯅꯤ ꯔꯥꯁꯤꯅ ꯔꯥꯁꯤ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡꯈꯥꯏꯗꯤ ꯄꯨꯟꯅ ꯌꯦꯡꯂꯒ ꯋꯥꯛꯆꯤꯡ ꯊꯥꯗ ꯁꯥꯠꯄꯤ ꯒꯨꯂꯥꯞ ꯀꯨꯝꯃꯤꯗꯣ ꯍꯅꯨꯕꯤꯁꯤꯒꯤ ꯋꯥꯍꯩꯗ ꯐꯩꯖꯥꯎ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ ꯍꯦꯟꯅ ꯅꯣꯛꯂꯤ ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯏꯃꯥ ꯄꯥꯕꯨꯡꯅꯕꯨꯗꯤ ꯃꯆꯥꯒꯤ ꯃꯤꯡꯁꯦ ꯅꯨꯡꯁꯤꯅ ꯐꯩꯖꯥꯎ ꯍꯥꯏꯅ ꯀꯧꯕꯤ ꯑꯗꯨꯕꯨ ꯏꯕꯦꯟ ꯃꯈꯣꯏꯅ ꯊꯣꯟꯕꯤꯕ ꯃꯤꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯏꯕꯦꯟ ꯅꯁꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯐꯩꯖꯥꯎ ꯔꯥꯅꯤ ꯀꯧꯋꯦ ꯀꯔꯤ ꯐꯩꯖꯥꯎ ꯔꯥꯅꯤ ꯍꯥꯏꯕ ꯐꯖꯗꯔꯅꯦ ꯐꯖꯩ ꯁꯛꯁꯨ ꯐꯖꯩ ꯃꯤꯡꯁꯨ ꯐꯖꯩ ꯏꯁꯨꯗꯤ ꯂꯣꯏꯅ ꯍꯦꯛ ꯐꯖꯩ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯏꯕꯦꯟ ꯅꯨꯄꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯁ ꯌꯥꯝ ꯍꯪꯒꯣꯏꯌꯦ ꯑꯩꯕꯨ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯏꯕꯦꯟ ꯅꯪ ꯈꯨꯠꯇꯨꯝ ꯑꯃ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯔꯤꯡꯁꯨ ꯃꯗꯨꯗ ꯀꯤꯟ ꯑꯃꯇꯛ ꯁꯨꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯏꯍꯦ ꯅꯕꯦꯟꯁꯦ ꯋꯥꯈꯜ ꯍꯦꯛꯇ ꯑꯣꯏꯔꯨꯗꯕ ꯀꯩꯗꯧꯕ ꯏꯁꯨꯕꯨꯀꯅꯥ ꯈꯪꯅꯕ ꯍꯥꯏꯌꯨꯅꯦ ꯏꯕꯦꯟ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯊꯤꯔꯦꯗ ꯅꯨꯄꯥ ꯑꯃꯇꯪ ꯍꯦꯛ ꯍꯟꯅ ꯌꯦꯡꯂꯗꯕ ꯁꯟꯊꯤꯗ ꯁꯥꯠꯄꯤ ꯂꯩ ꯁꯟꯊꯤꯔꯩꯗꯨ ꯃꯉꯥꯏꯔꯦ ꯑꯁ ꯌꯥꯝ ꯇꯟꯖꯩꯗ ꯄꯨꯟꯁꯤꯁꯦ ꯏꯁꯨꯕꯨ ꯅꯨꯄా ꯑꯃꯇ ꯀꯣꯏꯗ꯭ꯔꯅꯦ ꯀꯣꯏꯗꯤ ꯏꯕꯦꯟ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥꯒ ꯑꯃꯇ ꯂꯩꯇ꯭ꯔꯣ ꯂꯩ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯑꯃꯇ ꯄꯤꯌꯣꯏꯃꯦ ꯍꯅꯨꯕꯤꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯏꯁꯨꯅꯕꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯄꯤꯊꯣꯛꯁꯤꯉꯥꯏꯗꯅ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅ ꯐꯩꯖꯥꯎꯅ ꯑꯁꯦꯡꯕꯒꯤ ꯂꯩ ꯀꯣꯏꯕꯦꯟ ꯑꯁꯦꯡꯕꯒꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗ꯭ꯔꯥ ꯁꯤ ꯄꯤꯒꯗ꯭ꯔꯥ ꯏꯃꯦ ꯄꯤꯅꯤ
ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯅꯕꯦꯟ ꯁꯦ ꯏꯁꯨꯒꯤꯅꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯤꯅꯤ ꯍꯩ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯣ ꯋꯥꯡ ꯆꯥꯎꯋꯦ ꯉꯧꯔꯣꯛ ꯉꯧꯋꯦ ꯃꯈꯣꯏꯒꯤ ꯃꯕꯨꯛꯇ ꯃꯇ꯭ꯔꯪꯒ ꯀꯥꯕꯗꯣ ꯑꯗꯨꯒ ꯀꯥꯏꯅ ꯍꯩ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯑꯌꯥ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯄꯥꯝꯖꯕꯗꯨꯅꯦ 이벤 ꯍꯧꯖꯤꯛꯃꯛ ꯅꯣꯏꯗ ꯆꯠꯁꯤ ꯅꯁꯨ ꯅꯨꯄꯥꯗꯣ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯣꯕ ꯑꯩ ꯃꯌꯥꯝ ꯎꯅꯤꯡꯉꯦ ꯃꯤ ꯑꯩ 마가 꽐나다바 야드라바니 시비엔 하우갓로바 시 셋시미야 마시다 하누비두나 이수누비야 나이코 이벤이야 와마다 나이키게 까이와누 이벤 시 셋하이로바 이벤시야 누미 카라니디 마밤 마시데 레이사게 마시 낭다 아목다야 낭기나 마부수 양나바 옥다이노 낭나부 나벤나이나 하리바시 야라바디 아이 이수누바도 ꯅꯪꯉꯣꯟꯗ ꯏꯕꯦꯟꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯤ ꯏꯕꯦꯟ ꯑꯩ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯒꯦꯀꯣ ꯐꯩꯖꯥꯎꯁꯨ ꯅꯨꯄꯥꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯍꯟꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯊꯥꯒꯣꯏꯅ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤꯒꯤ ꯍꯟꯅꯨꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯤꯅꯦ ꯍꯩ ꯍꯟꯅꯨꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗ ꯆꯠꯂꯣꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯄ꯭ꯔꯞ ꯆꯠꯈꯣꯀꯣ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖ ꯁꯥꯏꯅꯣꯅꯦ ꯆꯠꯈ꯭ꯔꯣ ꯐꯩꯖꯥꯎꯅ ꯃꯃꯥꯗ ꯏꯃꯥ ꯃꯥꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯗ ꯊꯝꯂꯁꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯁꯤꯗ ꯊꯝꯗꯣꯏꯕ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯩ ꯍꯟꯅꯨꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ ꯍꯧꯒꯠꯂꯣ ꯊꯨꯅ ꯆꯠꯂꯣ ꯏꯃꯥ ꯍꯟꯅꯨꯕꯤꯁꯦ ꯃꯁꯥ ꯁꯣꯟꯅꯁꯨ ꯎꯔꯦ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯍꯟꯁꯦꯅꯦ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ 이bun가 ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯁꯃꯣꯠꯅꯕꯤ ꯍꯟꯅꯨꯕꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯊꯝꯗꯧꯔꯤꯅꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯌꯦꯃꯤ ꯑꯁ ꯏꯀꯣ ꯏꯃꯥꯁꯤꯗꯤ ꯌꯥꯔꯣꯏ ꯃꯥꯕꯨ ꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯁꯤꯗ ꯀꯨꯜꯂꯒ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛꯇꯨꯝ ꯈꯪꯉꯨꯔꯦꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯆꯠꯂꯣꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕꯁꯦ ꯇꯥꯅ ꯑꯗꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩꯕ ꯉꯝꯃꯦ ꯋꯥꯅꯤ ꯍꯟꯅꯨꯕꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨ ꯂꯩ ꯊꯥꯒꯣꯏꯅ ꯍꯦꯟꯅ ꯁꯥꯎꯅ ꯍꯦ ꯍꯟꯅꯨꯕꯤ ꯅꯅꯥꯗꯣ ꯊꯥꯡꯅ ꯀꯛꯎꯔ ꯅꯪ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯃꯁꯤ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯅꯦ ꯃꯁꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯟꯅꯨꯕꯤꯗꯨꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯃꯁꯤꯗ ꯐꯩꯖꯥꯎꯅ ꯃꯃꯥꯕꯨ ꯑꯣꯏꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯃꯥ ꯃꯥ ꯇꯥꯟꯒꯅꯣꯏꯅꯦ ꯍꯟꯅꯨꯕꯤꯁꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯌꯦ ꯍꯟꯅꯨꯕꯤꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯅꯦꯌꯦ ꯑꯗꯨꯅ ꯃꯥ ꯇꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤ ꯂꯩꯍꯟꯕ ꯀꯔꯤ ꯀꯥꯏꯒꯦ 이마기 bunga nang sinupani he kaino nang nanganglibuduba ho nupi oina poksagadama poksia nongan kibana hanana asumna nupa marak nupi marak tangkai oiduna leiredana hai wasoi ngangdu taning hanubisia tankisi masida phaisauna mana purakpa yongsak sarong adubu mamada utli koi hai haiduna utli madubu ubuda thagoi nganmabadu saplepkhri yongsak atuda mitaduna mahak laikhri phaisauna magi mamasi yongsak ta yamna ngausei haiba khangi aduna thawoina utlibani koi hai haiduna hai yongsak maru tongli yam hauba yongsak ne thagoi makhut ani duna yongsak tu lamduna yongsak aina pamjaba yongsak ima yongsak se nang loi sajo ado sigi hanubi se aikhoida numit kharani thamse nasai se nupa pami nupa uba yade haiba ima su khangriba natro 하누비시기 마수누빠도 나사이나 팡다바 야다바니 꼬이마 꼬 야로이미야 용삭시 로이나 삐게바 야레 이마 야레 용삭시 삐로 아숨나 야라바다 파이자우나 용삭사롱 아두 마마다 삐 타고이나 용삭 아두다 마미 굽다나 옌두나 하이 어동나 파자레다 용삭 아시디 가나데 짝tum 통루르게 빠짜나 싱수수르가 사토케 하이람두나 이뭉데 쌍키 온토ꯄ ꯃꯑꯣꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯐꯩꯖꯥꯎꯅ ꯈꯪꯂꯦ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯍꯥꯏ ꯍꯣꯏ ꯏꯕꯦꯟ ꯑꯁꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯁꯤꯗ ꯂꯩꯔꯣ ꯑꯗꯣ ꯏꯕꯦꯟꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯏꯁꯨꯗꯨꯒꯤ ꯃꯃꯤꯡꯕꯨꯗꯤ ꯆꯂꯥꯝꯕ ꯀꯧꯋꯦ ꯆꯂꯥꯝꯕ ꯍꯥꯏꯕ ꯅꯪꯅ ꯏꯃꯣꯏꯅꯣ ꯑꯗꯨꯒ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯆꯂꯥꯝꯕ ꯍꯦ ꯔꯥꯏꯕꯦꯟ 이벤기시 아이곤다 파기 떠고 말이 파기가 얌나 떠저라키노고 아이기 당모이시야 하우직 누빠 빠마나 뿌럭뿌럭 짝이버니
ꯑꯁꯦꯡꯕꯅꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯒꯤ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯦ ꯐꯩꯖꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯍꯅꯨꯕꯤꯁꯤꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯅꯨꯃꯤꯠ ꯇꯥꯁꯤꯡꯈ꯭ꯔꯦ ꯊꯥꯒꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯉꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯃꯥꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯌꯣꯡꯆꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯎꯗꯦꯗ ꯀꯗꯥꯏꯅꯣ ꯌꯣꯡꯆꯥꯛꯄꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯎꯗ꯭ꯔꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯪꯉꯤ ꯏꯃꯥ ꯀꯗꯥꯏꯅꯣ ꯌꯣꯡꯆꯥꯛ ꯍꯥꯏꯕꯕꯣ ꯂꯩꯕ ꯎꯗꯤꯌꯦ ꯄꯣꯂꯥꯡꯗ ꯌꯥꯎꯍꯧꯕꯅꯤꯅꯦ ꯅꯪꯕꯣ ꯅꯃꯤꯠꯇꯨ ꯈꯔ ꯑꯣꯠꯂꯒ ꯌꯦꯡꯉꯦ ꯍꯥꯏꯕ ꯂꯩꯇꯤꯌꯦ ꯂꯩꯔꯝꯒꯅꯤꯗ ꯉꯁꯥꯏꯇ ꯑꯩꯅ ꯅꯕꯨꯡꯅ ꯄꯣꯔꯛꯏ ꯍꯥꯏꯗꯅ ꯍꯣꯔꯦꯟ ꯏꯔꯣꯜꯂꯒ ꯆꯥꯒꯦꯗꯅ ꯄꯣꯂꯥꯡꯗ ꯍꯥꯞꯂꯒ ꯊꯝꯂꯝꯕꯅꯦ ꯂꯩꯍꯧꯗꯦ ꯑꯝꯇ ꯏꯃꯥ ꯑꯣꯏꯅ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯅꯣꯏꯗꯅꯦ ꯊꯕꯛ ꯑꯃ ꯍꯦꯛ ꯍꯥꯏꯕꯁꯤꯃ ꯍꯦꯛ ꯆꯦꯟꯅꯗ꯭ꯔꯤꯈꯩ ꯑꯩ ꯆꯦꯟꯅꯗ꯭ꯔꯤꯈꯩ ꯌꯥꯔꯣꯏꯗꯧꯅꯦ ꯌꯣꯡꯆꯥꯛꯇꯨꯕꯨ ꯃꯈꯣꯡ ꯄꯥꯜꯂꯦ ꯍꯥꯏꯕꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯣꯂꯥꯡ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤ ꯍꯥꯏꯖꯩ ꯍꯩꯃꯥ ꯌꯣꯡꯆꯥꯛ ꯌꯥꯎꯔꯝꯗꯦ ꯍꯩꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗ ꯁꯤꯗ ꯊꯝꯂꯝꯕꯗꯥꯏꯅꯦ ꯀꯩꯅꯣꯅꯦ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯗ꯭ꯔꯣ ꯀꯩꯅꯣꯗ ꯑꯩꯕꯣ ꯃꯪꯅ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯅ ꯊꯝꯐꯝ ꯀꯥꯎꯕ ꯑꯣꯏꯔꯝꯅꯤ ꯀꯥꯎꯗꯦ ꯏꯃꯥ ꯄꯦꯡ ꯁꯣꯏꯗꯦ ꯁꯤꯗꯅꯤ ꯑꯩꯅ ꯊꯝꯂꯝꯕꯗꯣ ꯆꯔꯣꯡꯗꯨꯃ ꯄꯨꯂꯞ ꯁꯤ ꯂꯩꯍꯧꯕꯅꯤ ꯅꯕꯨꯡ ꯀꯗꯥꯏ ꯆꯠꯈꯤ ꯑꯩ ꯈꯪꯗꯦ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯍꯩ ꯐꯩꯖꯥꯎ ꯅꯪꯕꯨ ꯌꯣꯡꯆꯥꯛꯀ ꯎꯕ꯭ꯔꯅꯦꯍꯦ ꯅꯪꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯄꯣꯂꯥꯡꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ ꯍꯩ ꯅꯪꯕꯨ ꯄꯥꯏꯕ꯭ꯔꯣ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯥ ꯂꯩꯕ ꯎꯗꯦ ꯃꯁꯤꯃꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯤ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯒ ꯂꯩ ꯍꯩꯋꯥꯅꯤ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯗꯨꯒꯤ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯍꯟꯅꯨꯕꯤꯗꯨꯅ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯂꯒ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯍꯟꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯅ ꯃꯥꯡꯒꯦ ꯍꯥꯏꯅ ꯊꯤꯔꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯍꯥꯏꯖꯩ ꯌꯣꯡꯆꯥꯛ ꯑꯁꯤꯗꯤ ꯃꯥꯅ ꯀꯣꯟꯗꯨꯅ ꯁꯤꯗ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯩ ꯍꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯁꯤꯕꯨ ꯀꯣꯜꯂꯒ ꯇꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯍꯩ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕꯤ ꯍꯅꯨꯕꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯊꯥꯒꯣꯏꯅ ꯃꯁꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯅꯤꯌꯦ ꯈꯪꯅꯤꯗꯅ ꯅꯪ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦꯕ ꯍꯣ ꯂꯩꯀꯥꯏ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕ ꯍꯅꯨꯕꯤ ꯑꯃ ꯐꯥꯔꯦ ꯂꯩꯀꯥꯏ ꯂꯥꯡꯂꯦꯟꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯌꯣꯡꯆꯥꯛ ꯂꯩꯔꯕꯣ ꯇꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯕꯤꯁꯤꯅꯅꯦ ꯌꯣꯡꯆꯥꯛꯁꯤ ꯀꯣꯜꯂꯒ ꯇꯨꯝ ꯂꯩꯔꯝꯃꯤꯕ ꯏꯁ ꯀꯩꯅꯦꯒꯦ ꯍꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯌꯣꯡꯆꯥꯛ ꯀꯣꯜꯂꯒ ꯇꯨꯝꯃꯤꯗꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯂꯤ ꯀꯩꯒꯤꯅꯣ ꯕꯦꯝꯃ ꯃꯁꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯅꯤꯌꯦ ꯏꯃꯥ ꯑꯣꯏꯔꯝꯅꯤ ꯐꯩꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯃꯨꯛ ꯂꯥꯎꯔꯛꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯇꯥꯏ ꯍꯥꯏꯕꯅꯤꯗ ꯕꯨꯡꯉꯣ ꯌꯦꯡꯉꯣ ꯍꯅꯨꯕꯤꯁꯤ ꯌꯣꯡꯆꯥꯛꯁꯦ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯂꯝꯃꯤꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯕꯦꯟ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯌꯣꯡꯆꯥꯛꯇ ꯉꯥꯎꯕ ꯑꯣꯏꯔꯦ ꯍꯅꯨꯊꯪꯁꯤꯗ ꯃꯅꯝ ꯅꯝꯊꯤꯔꯕꯅꯤ ꯆꯥꯔꯨꯅꯨ ꯏꯕꯦꯟ ꯂꯧꯗꯨꯅ ꯃꯃꯥꯗ ꯄꯤ ꯏꯃꯥ ꯁꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯝꯂꯤꯕ ꯍꯅꯨꯕꯤꯁꯦ ꯖꯨꯒꯣꯠ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯤꯀꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦꯅ ꯍꯪꯂꯨꯕꯕꯨ ꯏꯃꯣꯏꯅꯨ ꯀꯧꯋꯦ ꯀꯥꯏꯅ ꯍꯩꯌꯦ ꯏꯃꯣꯏꯅꯨ ꯍꯨꯔꯥꯟꯕꯤ ꯏꯃꯣꯏꯅු ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕꯤ ꯏꯃꯥ ꯌꯥꯔꯦꯕ ꯇꯣꯛꯑꯣ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯊꯥꯒꯣꯏ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ ꯌꯣꯡꯆꯥꯛ ꯑꯁꯤꯕꯨ ꯍꯦꯛ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯏꯃꯣꯏꯅꯨ ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯈꯤ ꯐꯩꯖꯥꯎꯅ ꯍꯅꯨꯕꯤꯗꯨꯗ ꯍꯪꯉꯤ ꯏꯕꯦꯟ ꯅꯁꯨ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯗꯅ ꯌꯥꯝ ꯎꯅꯤꯡꯉꯤ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤꯗ ꯏꯕꯦꯟ ꯅꯨꯃꯤꯠ ꯈꯔꯅꯤꯗꯗꯤ ꯅꯈꯣꯏꯒꯤ ꯁꯤꯗ ꯂꯩꯈꯤꯒꯦ ꯀꯩꯗꯧꯉꯩ ꯐꯥꯎꯅꯣ ꯏꯕꯦꯟꯅ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯋꯥꯛꯆꯤꯡꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯅꯦ ꯏꯕꯦꯟ ꯅꯈꯣꯏꯒꯤ ꯁꯤꯗ ꯂꯩꯒꯦ ꯑꯗꯨꯒ ꯏꯁꯨ ꯆꯂꯥꯝꯕꯕꯨ ꯀꯧꯔꯒꯅꯦ ꯅꯪꯕꯨ ꯎꯅꯍꯟꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯕꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯍꯧꯁꯥꯒꯨꯝ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯇꯤꯛꯅꯔꯤ ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯔꯦ ꯐꯩꯖꯥꯎꯕꯨꯗꯤ ꯋꯥꯠꯂꯤ ꯃꯥꯗꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠꯁꯨ ꯍꯦꯛꯇ ꯌꯥꯎꯏ ꯆꯥꯎꯔꯦꯅ ꯋꯥ ꯍꯧꯗꯣꯛꯏ ꯐꯩꯖꯥꯎ ꯍꯣꯏꯗ ꯍꯅꯨꯕꯤ ꯑꯃ ꯂꯩ ꯍꯥꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯏꯃꯣꯏꯅꯨꯅꯦꯌꯦ ꯏꯃꯣꯏꯅු ꯍꯥꯏꯕ ꯏꯃꯣꯏꯅු ꯍꯥꯏꯗꯤ ꯂꯥꯏ ꯏꯃꯣꯏꯅු ꯅꯠꯇꯦꯗ ꯃꯤ ꯏꯃꯣꯏꯅꯨꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯪ ꯍꯥꯏꯗꯣ ꯍꯅꯨꯕꯤꯗꯨꯒꯤ ꯃꯃꯤꯡ ꯏꯃꯣꯏꯅꯨ ꯀꯧꯏ
ꯃꯣꯏꯗꯤ ꯀꯔꯤꯒꯤ ꯍꯅꯨꯕꯤꯗꯣ ꯃꯈꯣꯏꯗ ꯊꯝꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯖꯄꯣꯠꯅꯣ ꯌꯥꯏꯌꯦ ꯐꯩꯖꯥꯎꯗꯨꯁꯨ ꯄꯨꯔꯥ ꯀꯣꯛ ꯑꯃꯅꯤ ꯀꯦꯁꯣꯟ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯦ ꯋꯥꯛꯁꯤꯡ ꯊꯥꯅꯤꯀꯣ ꯃꯥꯅꯤꯅꯦ ꯉꯁꯤ ꯀꯌꯥꯅꯤ ꯄꯥꯟꯈ꯭ꯔꯦ ꯅꯤꯄꯥꯟ ꯃꯥꯄꯜ ꯉꯁꯤ ꯃꯥꯄꯜꯅꯤ ꯄꯥꯜꯂꯦ ꯀꯩꯗꯧꯔꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯀꯨꯏꯔꯛꯇ꯭ꯔꯦꯅꯦꯀꯣ ꯀꯨꯏꯔꯛꯇ꯭ꯔꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯏꯃꯥ ꯏꯃꯣꯏꯅꯨꯅ ꯁꯩꯑꯣꯟꯒ ꯇꯧꯔꯒ ꯂꯥꯛꯏꯖꯥꯠꯂ ꯍꯦꯔꯥ ꯀꯗꯥꯏꯗꯩ ꯋꯥꯅꯣ ꯂꯥꯛꯂꯁꯨ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯍꯧꯅꯗꯦ ꯊꯒꯣꯏ ꯍꯥꯏꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯐꯩꯖꯥꯎ ꯍꯥꯏꯔꯦ ꯊꯦꯀꯣꯏꯒ ꯅꯥꯀꯣꯏꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯐꯩꯖꯥꯎꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯌꯥꯝ ꯄꯟꯈ꯭ꯔꯤꯕꯗꯨꯕꯣ ꯀꯔꯤ ꯍꯥꯏꯅꯩꯅꯣ ꯀꯦꯁ꯭ꯋꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯀꯗꯣꯝꯗ ꯌꯣꯡ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯅꯪꯅ ꯐꯥꯎꯔꯛꯏꯅꯤ ꯀꯩꯅꯣ ꯁꯠ ꯐꯝꯊꯗꯨꯅ ꯃꯈꯥ ꯇꯥꯏ ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯅꯩꯅꯣ ꯑꯣ ꯅꯣꯏꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅꯔꯤꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯥꯎꯔꯦꯟꯅ ꯍꯪꯉꯤ ꯐꯩꯖꯥꯎ ꯅꯣꯏꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦꯗ ꯃꯃꯤꯡꯕꯨꯗꯤ ꯏꯃꯣꯏꯅꯨ ꯀꯧꯋꯦ ꯍꯥꯏ ꯑꯁꯦꯡꯕ ꯏꯃꯣꯏꯅꯨꯔꯣ ꯅꯠꯇ꯭ꯔꯒ ꯃꯤ ꯏꯃꯣꯏꯅꯨꯔꯣ ꯃꯤ ꯏꯃꯣꯏꯅꯨꯅꯤ ꯀꯩꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯃꯤ ꯑꯗꯨꯕꯨ ꯅꯣꯏꯗ ꯀꯔꯤꯒꯤ ꯊꯝꯂꯤꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯁꯨ ꯅꯨꯄꯥꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯊꯝꯃꯤꯅꯤ ꯑꯁ ꯂꯣꯏꯔꯦ ꯁꯤꯕꯨ ꯋꯥꯅꯤ ꯁꯤꯕꯨ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯐꯩꯖꯥꯎ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯀꯣ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯕꯗꯤ ꯅꯆꯥ ꯆꯥꯎꯔꯅꯤ ꯑꯩꯈꯣꯏ ꯐꯥꯎ ꯍꯧꯖꯤꯛ ꯏꯃꯧ ꯐꯪꯂꯝꯅꯤ ꯑꯣ ꯑꯗꯨꯅꯅꯦ ꯅꯈꯣꯏꯅ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯕꯒꯤꯅꯤ ꯀꯩꯅꯣ ꯅꯪꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯨꯄꯤ ꯊꯤꯒꯗꯧꯕ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕꯒ ꯍꯥꯏꯌꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯇꯟꯖꯩꯗ ꯅꯈꯣꯏꯁꯦ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯁꯨ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯅꯨꯄꯤꯅꯤ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗꯨꯕꯨ ꯉꯥꯏꯕꯅꯤ ꯂꯥꯏꯃ ꯇꯨꯀꯠꯆꯩꯗꯨꯅ ꯊꯣꯛꯅ ꯍꯧꯖꯤꯛꯄꯨꯗꯤ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕ ꯀꯧꯕ ꯑꯃ ꯂꯩꯌꯦ ꯃꯗꯣ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯔꯅꯤ ꯀꯔꯤ ꯍꯥꯏꯕ ꯆꯂꯥꯝꯕ ꯍꯥꯏꯕ ꯍꯣꯏ ꯏꯁ ꯃꯤꯡ ꯀꯥꯏꯗꯤ ꯑꯗꯣꯛꯅꯕꯨ ꯆꯥꯅꯔꯤꯅꯦ ꯏꯃꯣꯏꯅꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕ ꯑꯗꯨ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯐꯩꯖꯥꯎ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯃꯤ ꯈꯥꯏꯕ ꯐꯖꯅ ꯍꯩ ꯅꯉꯣꯟꯗ ꯐꯖꯅ ꯃꯥꯅ ꯈꯥꯏꯔꯦꯕ ꯀꯗꯥꯏꯗꯒꯤ ꯈꯥꯏꯕꯅꯣ ꯈꯥꯏꯗꯦ ꯑꯝꯇ ꯅꯪ ꯑꯃꯩꯕꯣ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯪꯂꯝ ꯆꯦꯜꯂꯒ ꯂꯩꯔꯗꯧꯅꯤꯗꯣ ꯑꯗꯨꯝ ꯂꯣꯏꯔꯗꯧꯅꯦꯕ ꯁꯣꯝꯗꯅ ꯊꯥꯒꯣꯏ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯁꯦꯠꯅꯕ ꯊꯤꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯖꯩ ꯑꯩꯕꯨ ꯉꯔꯥꯡꯇ ꯇꯨꯝꯂꯝꯗꯥꯏꯗ ꯃꯁꯤꯒꯤ ꯐꯤꯌꯥꯡꯀꯣꯛ ꯑꯁꯤꯗ ꯐꯅꯦꯛ ꯑꯉꯥꯡꯕꯗꯣ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤꯕꯀꯣ ꯍꯩꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤꯗꯝꯇ ꯄ꯭ꯔꯞ ꯂꯥꯛ ꯂꯥꯡꯂꯦꯟꯅ ꯐꯃꯨꯡꯗꯒꯤ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯇꯨꯝꯃꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯁ ꯏꯪꯅꯒ ꯏꯪꯕꯅꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯉꯥꯡꯕꯗꯣ ꯂꯩꯇꯦꯅꯦꯍꯦ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯕꯣ ꯊꯤꯌꯨ ꯂꯩꯔꯝꯖꯅꯤ ꯍꯩꯃꯥ ꯂꯩꯇꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯇꯨꯝꯃꯤ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯐꯅꯦꯛꯇꯨꯕꯨ ꯑꯩꯅ ꯂꯧꯔꯝꯒꯗ꯭ꯔꯕ ꯁꯤꯕꯨ ꯅꯁꯤ ꯐꯪꯂꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯐꯅꯦꯛꯇꯨꯗꯤ ꯉꯔꯥꯡꯇꯅꯤ ꯂꯩꯈꯤꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯌꯦꯡꯂꯨꯒꯦ ꯃꯥꯅ ꯂꯧꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯉꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯅꯨꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯇꯦꯅꯦ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯥꯗꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯏ ꯃꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯃ ꯁꯦꯠꯇꯨꯅ ꯋꯥꯏ ꯇꯩꯔꯤꯕꯤꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ ꯑꯍꯥꯟꯕꯗꯗꯤ ꯊꯥꯒꯣꯏ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ ꯉꯝꯂꯨꯗꯦ ꯍꯥꯏꯖꯩ ꯀꯅꯥꯅꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯌꯨꯛꯁꯤꯗ ꯋꯥꯏ ꯇꯩꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯒ ꯁꯦꯠꯂꯤꯅꯦꯍꯦ ꯃꯁꯤ ꯀꯅꯥꯅꯣ ꯏꯆꯥ ꯅꯨꯄꯥ ꯐꯩꯖꯥꯎ ꯑꯣꯏꯔ ꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯇꯥꯞꯄꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯩꯖꯗꯨꯅ ꯍꯥꯏ ꯏꯁ ꯍꯔꯦ ꯍꯅꯨꯕꯤ ꯅꯪꯅ ꯃꯧ ꯑꯅꯧꯕꯤꯒ ꯁꯥꯔꯒ ꯁꯨꯃꯥꯡ ꯀꯩꯁꯤ ꯋꯥꯏ ꯇꯩꯔꯤꯕ ꯂꯣꯏꯔꯦꯗꯅ ꯄꯨꯝꯂꯣꯏ ꯅꯪꯅ ꯏꯃꯨꯡꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯊꯣꯛꯄꯤꯔꯦꯕ ꯇꯧꯔꯤꯁꯦ ꯍꯅꯨꯕꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯊꯥꯒꯣꯏꯅ ꯉꯥꯡꯕ ꯃꯈꯥ ꯇꯥꯏ ꯍꯦ ꯍꯅꯨꯕꯤ ꯑꯩꯅꯗꯤ ꯐꯅꯦꯛ ꯃꯥꯡꯈ꯭ꯔ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯁꯦꯠ ꯂꯩꯔꯝꯗꯅꯕ ꯅꯪ ꯃꯉꯥꯏꯔꯦꯕ ꯅꯪ ꯃꯉꯥꯏꯔꯦꯕ ꯀꯌꯥꯝꯇ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯍꯨꯔꯥꯟꯕꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕꯤ ꯏꯃꯣꯏꯅꯨ ꯍꯨꯔꯥꯟꯕꯤ
ngasi imoy nu nang ai na sam khoi ba soi roi ko nang ai na masi set ba bo kari kai ba ge kai yam na kai ai gi phi phanek bu samot na bi dang ni he ka set cha ba yam si mamal atang ba phi phanek ni lau thoro yam tu na ne ma du lau thoro kari ngo set lim phanek asibu lau thoro kai ngau bra nang bo nang on da kana na du set lo hai ge masi ching la lau ra ki da hai asi haiduna phanek aduda ta paiduna chingba howi hanubi dusu phanek adu munkrabadi phimama taroi haiba khangladuna kanna yali thagoina masi kanna yali ne thadone hanubi paisau su sangsi lei oiramli ma tawodubu ubada mama da hai kai noi mana tori duba mina seli phanek dubu hekta ching haiwan phanek tu thoklabadi kai sani ma ibungo masigi hanubi sina namai gi phanek se huralami ba huradu set leirami set ni ngai leitabagi aduk lawoi ma adu oirasu hairamba yaidana imagi phanek amanba mayam amasu lei madu setna ba pini dana adu di nate mamal tangba phajab phanek asibu huralaga setlaga leiramdana thadu haibadu jingadi yare haiba phanek tu thadok-tuna masanu pada hai nangni imungsi thamliba hanubi sia ai khoidosi chaunin kadori ko ai haiba sini yariba changwa yari mungda thagoi na hanubi du yengduna imoy nu huran bi haisini phane huran bi ya hairam duni imung de jangki phaijauna hanubi du da hai iben ekhoi ma sia masing ama tawbani kai tu min lawrino hairam yadro iben na haige haige sangbadadi mahadi yahauramdre haudokpoto nungaitre haidada tawraba matungdadi imada han hairam ko iben hoi nungtilgi matamni paritondo thaoina phaijau hoiram dhai tharai sakta suda nopa pakhang amadi natte mahak matang sana lambi duda phaijau ge hek thingnei phaijau su pariton mu uraduna kawi pariton nangum da ngai ko asi haiduna sangsili aduga mabu yengna hai noi ma lehubra noi na ma duna engonda gi puki basel do singani hairaga ne hairaga su singdaba noi ma do hayeng phaugi manungda aigi silsingdo amata watana singgadabne haina hayko karigumba hayeng phaugi manung sindraba aina ne magi masamdo khutang yelaga haigani na hai paritonna nokmi hai ta phaijo nangse yamna sawgan ma dumaina sarobadi kamai nu pa phangdoi ba nogonda ngauzabu khoi muke asu loina mai leiduna hankrani kaino na ngangi do nangna hayo haibado ekhoi ma da haige ado ai sum nangonda wam ta haige na kai wano haidu oidi sasat hai ai thabak yam chileba hairage ko saudi sarokanu ko aidi ta phaijau bu sum nungsiba ha ai nungsiya ba as nangni na wong tu da ne ai khanglabaneba nangna haito senge ko asengmani asa yam harawi dudi aibu pamladi nungsiradi nangna hana ko aingona haiba yadro aina sum yado bo leirabasiba amuk yaraktradi haina haiba ngamjini yara sida yam harawi mi ai nu pa phange ado ekhoi ma da nangi silgi wado ongta hairuge jalagi masida phaijau tapna pariton aiku kaigi sel inem pong lawki ba selbu amu aina kamai lawdoino piraktrus yarni haina nangna hai aseng werne ta phaijau nangse yam nusi wai sidi kaina mamai leithoki paritona mapukning da haisei sakta siga tawju sai semuni mathun sida kongpan kaurdiba khongwan sida salla tane phaijau nungai wakhal amaga loinana nokmi mayum dhanjili langlena mabung dhangi taso kaino nangna nofai ka tawribaduna selga phanglaba sel phangadi nga gumbam sa sidana nga haiba yai sasi sildi silbu kaino puri khawdagi lauthoktu napi sidane nangna chaning ba nga mai da leiro hoi taso adudi ai kekthel phawda chalukhi ge
ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯊꯣꯡꯒꯜ ꯑꯗꯨꯗꯅ ꯂꯩꯃꯍꯜꯒ ꯊꯥꯒꯣꯏꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯑꯣꯏꯔꯣꯏ ꯀꯣ ꯏꯕꯦꯝꯃ ꯀꯣꯛ ꯇꯥꯟꯊꯣꯛꯀꯣ ꯍꯅꯨ ꯍꯟꯊꯤ ꯃꯥꯕꯨ ꯌꯨꯝꯗ ꯊꯝꯂꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯤꯕꯣ ꯍꯣꯏ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯈꯤꯠ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯃꯥꯒꯕꯨ ꯍꯅꯨꯕꯤꯗꯨꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩꯕꯨ ꯍꯥꯏꯒꯦ ꯍꯣ ꯍꯅꯨꯕꯤꯁꯤꯅ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯄꯤꯗꯧꯔꯤꯌꯦ ꯂꯥꯏꯃ ꯇꯨꯀꯠꯆꯩꯗ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯦ ꯉꯥ ꯂꯩꯔꯨꯆꯣꯌꯦ ꯑꯗꯨꯒꯤ ꯉꯥ ꯂꯩꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯤꯛꯈ꯭ꯔꯕ ꯃꯥꯅ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯈꯤꯒꯦ ꯐꯠ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯃꯍꯜꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯒꯣꯏ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯐꯝꯗꯨ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯅꯨꯕꯤ ꯑꯁꯦ ꯄꯤꯖꯅꯕ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯑꯉꯥꯡꯗ ꯉꯥ ꯂꯩꯕ ꯊꯥꯔꯤꯁꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯨꯕꯣ ꯅꯪ ꯍꯧꯔꯩ ꯃꯇꯥꯒꯨꯝ ꯅꯪꯀꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤꯅꯤ ꯀꯩꯅꯣ ꯍꯅꯨꯕꯤꯁꯤꯕꯨ ꯄꯤꯖꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯀꯥꯎꯏꯅꯦꯍꯦ ꯍꯅꯨꯕꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯀꯥꯏ ꯂꯩꯈꯤꯒꯦ ꯎꯗꯦꯅ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯩ ꯑꯃꯨꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯍꯅꯨꯕꯤꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯔꯒ ꯍꯥꯏꯖꯩ ꯐꯖꯅ ꯇꯨꯝꯂꯒ ꯂꯩꯔꯤꯅꯦꯁꯦ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯒꯦꯗ ꯇꯨꯝꯖꯔꯁꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯋꯥꯛꯁꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯍꯅꯨꯕꯤꯗꯨꯅ ꯊꯥꯒꯣꯏꯗ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏꯗ ꯉꯥꯇꯦꯛ ꯉꯥꯅꯧ ꯀꯠꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯉꯥꯇꯦꯛ ꯉꯥꯅꯧꯅꯣ ꯉꯥ ꯃꯆꯥ ꯑꯃꯕꯨꯗꯤ ꯊꯣꯡꯅꯤ ꯀꯩꯅꯣꯅꯦꯍꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯒꯗꯕꯅꯦ ꯀꯗꯥꯏꯗꯒꯤ ꯏꯃꯣꯏꯅꯨꯅꯣ ꯂꯩꯇꯦ ꯆꯦꯡꯐꯨ ꯃꯌꯥꯗꯅꯦ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯑꯩꯅ ꯆꯪꯕꯗ ꯈꯣꯡꯕꯤꯗ ꯍꯦꯛꯇ ꯂꯧꯁꯤꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯏꯍꯦ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯇꯧꯍꯩꯗꯦꯅꯦꯍꯦ ꯀꯩꯅꯣ ꯍꯅꯨꯕꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯋꯣꯛ ꯑꯄꯥ ꯌꯥꯝ ꯁꯥꯏꯌꯦ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯂꯩꯖꯧꯀꯣ ꯂꯥꯏ ꯇꯤꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯃꯗꯤ ꯐꯖꯅ ꯇꯧꯍꯟꯅꯤꯡꯗꯨꯅ ꯑꯗꯨꯒ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯅꯥꯅꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀꯣ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯀꯅꯤꯀꯣ ꯍꯅꯨꯕꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯌꯨꯝꯀꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯅꯩ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯥꯒꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯥꯡꯂꯦꯟꯅ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯏꯃꯥ ꯃꯤꯒꯤꯗꯤ ꯌꯨꯝꯀꯩ ꯁꯦꯡꯍꯧꯋꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯉꯔꯣꯏꯗ꯭ꯔꯣ ꯁꯦꯡꯉꯣꯏ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯌꯨꯝ ꯁꯦꯡꯕꯅꯣ ꯉꯝꯗꯦ ꯁꯌꯦꯡ ꯁꯌꯥꯅꯒ ꯅꯥꯕꯅꯦ ꯉꯁꯤ ꯏꯃꯣꯏꯅꯨꯅꯤ ꯀꯩꯅꯣ ꯈꯔ ꯁꯦꯡꯕ ꯐꯩ ꯀꯩꯅꯣ ꯁꯦꯡꯉꯣꯏ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩ ꯉꯥ ꯐꯥꯏ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯆꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡꯅꯕ ꯉꯥ ꯈꯔ ꯂꯩꯔꯨꯏ ꯃꯌꯨꯝꯗ ꯃꯗꯨ ꯄꯨꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯉꯥꯅꯦꯅ ꯇꯧꯔꯤꯁꯦ ꯃꯁꯥꯕꯨ ꯅꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯕꯦꯝꯃ ꯉꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯦꯝꯗꯣꯛꯍꯧꯔꯁꯤ ꯉꯥꯗꯣ ꯍꯣꯔꯦꯟ ꯂꯥꯏꯗ ꯀꯠꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤ ꯏꯃꯥ ꯀꯔꯤꯒꯤ ꯂꯥꯏꯗ ꯀꯠꯄꯅꯣ ꯊꯥꯡꯗ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯩ ꯄꯨꯈꯝ ꯑꯃꯁꯨ ꯌꯥꯎꯔꯛ ꯉꯥ ꯍꯥꯞꯅꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯗꯦ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ ꯑꯁꯨꯛ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ ꯅꯃꯥ ꯏꯃꯣꯏꯅꯨ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯥꯎꯕ ꯏꯐꯝꯗ ꯀꯔꯤꯃꯇ ꯀꯠꯂꯗ꯭ꯔꯕ ꯐꯩ ꯉꯁꯤꯗꯤ ꯅꯁꯥꯏꯒꯣꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯃꯥ ꯑꯍꯨꯝꯕꯤ ꯏꯃꯣꯏꯅꯨꯅꯤ ꯍꯥꯏꯕꯗꯣ ꯁꯛ ꯇꯥꯛꯂꯒꯦ ꯁꯣꯝꯗꯅ ꯐꯩꯖꯥꯎꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ ꯄꯥꯔꯤꯇꯣꯟꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯄꯅꯦ ꯑꯩꯕꯨ ꯀꯔꯝꯕꯅꯣꯏꯅ ꯈꯟꯗꯣꯏꯁꯦ ꯏꯕꯦꯅꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕꯗꯣ ꯄꯤꯅꯤ ꯍꯥꯏ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯦꯗ ꯑꯃꯁꯨ ꯅꯨꯡꯁꯤ ꯀꯅꯥꯗꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯤꯒꯗꯕ ꯆꯈꯥꯏꯔꯦ ꯂꯩꯈꯥꯏꯔꯦ ꯑꯩꯒꯤ ꯏꯀꯣꯛ ꯃꯆꯥꯁꯦ ꯊꯥꯒꯣꯏꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯧꯔꯛꯏ ꯍꯩꯕꯦꯝꯃ ꯏꯕꯨꯡꯉꯣ ꯉꯥ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯩ ꯆꯥꯛꯈꯨꯝꯗ ꯉꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯪꯂꯧ ꯂꯧꯔꯛꯄꯗꯨꯗ ꯐꯩꯖꯥꯎ ꯃꯥꯒꯤ ꯋꯥꯈꯜ ꯃꯌꯥꯏꯗ ꯇꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯃꯣ ꯍꯩ ꯉꯥ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯩ ꯏꯃꯥꯅ ꯉꯁꯥꯏ ꯁꯦꯝꯂꯒ ꯁꯤꯗ ꯐꯥꯟꯅ ꯃꯔꯣꯟ ꯅꯟꯗꯨꯅ ꯊꯝꯂꯝꯕꯅꯤꯅꯦ ꯉꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯐꯩꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯍꯣ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯨ ꯁꯤꯗ ꯊꯝꯂꯝꯕꯅꯦ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯗꯣꯡꯅꯒ ꯆꯥꯈ꯭ꯔꯕꯖꯥꯠꯂꯣ ꯐꯥꯅ ꯃꯔꯣꯟ ꯅꯟꯗꯨꯅ ꯊꯝꯂꯝꯕꯅꯦ ꯍꯧꯗꯣꯡꯅ ꯈꯛ ꯆꯥꯕ ꯉꯝꯂꯣꯏ
ꯃꯗꯨꯒꯤ ꯏꯃꯣꯏꯅꯨꯗꯨꯅꯅꯦ ꯆꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯂꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯨꯔꯥꯟꯕ ꯀꯜꯂꯤꯕ ꯉꯁꯤꯗꯤ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯉꯛ ꯁꯝꯗꯣ ꯄꯥꯏꯗꯨꯅꯅꯦ ꯂꯥꯛꯇ ꯍꯦꯛꯇ ꯏꯟꯈꯤꯒꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯍꯩ ꯍꯅꯨꯕꯤ ꯍꯨꯔꯥꯟꯕꯤ ꯀꯗꯥꯏꯗ ꯂꯩ ꯅꯪ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯣ ꯏꯁ ꯉꯥꯒ ꯍꯨꯔꯥꯜꯂꯗꯅ ꯊꯣꯡꯂꯕꯗꯤ ꯃꯗꯨ ꯅꯊꯤꯕꯣꯡꯗꯣ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ ꯀꯗꯥꯏ ꯂꯩ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯁꯤꯗ ꯂꯩꯇꯦ ꯉꯥ ꯍꯨꯔꯥꯜꯂꯒ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯃꯍꯥꯛ ꯏꯃꯥ ꯃꯄꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯈꯣꯏ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯃ ꯃꯔꯛ ꯑꯗꯨꯗ ꯃꯉꯥꯜ ナꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯄꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯖꯩ ꯏꯃꯣꯏꯅꯨ ꯏꯃꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯨꯀꯠꯆꯩ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯂꯤꯆꯠ ꯆꯠꯇꯕ ꯆꯥꯛꯀꯨꯕꯤꯒꯤ ꯂꯟꯀꯨꯕꯤꯒꯤ ꯍꯥꯏꯗꯨꯅ ꯅꯁꯥꯏꯀꯨꯜꯗ ꯑꯩ ꯆꯪꯂꯛꯄꯅꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯍꯅꯨꯕꯤ ꯍꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯆꯤꯡꯒꯣꯏꯅꯕ ꯅꯃꯥ ꯑꯩꯒꯤ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯅꯃꯥ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯇꯝꯗꯕ ꯍꯩ ꯇꯥꯏꯕꯪ ꯆꯥꯎꯗꯕ ꯊꯧꯒꯜꯂꯣꯟ ꯆꯠꯅ ꯀꯥꯏꯔꯕꯅꯤꯅ ꯆꯥꯛꯀꯨꯕꯤꯔꯣꯏ ꯂꯟꯀꯨꯕꯤꯔꯣꯏ ꯅꯍꯥꯟꯗꯒꯤ ꯅꯁꯥꯏꯒꯨꯟꯗ ꯂꯣꯠꯇꯨ ꯂꯩꯔꯝꯕ ꯑꯩ ꯅꯃꯥ ꯏꯃꯣꯏꯅꯨꯅꯤ ꯈꯪꯖꯍꯧ ꯏꯀꯨꯞ ꯑꯃꯇ ꯄꯟꯊꯗꯨꯅ ꯂꯩꯖꯅꯤꯡꯗꯦ ꯍꯥꯏꯌꯨꯝ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯊꯒꯣꯏ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯣ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯁꯣꯟꯅꯔꯤꯕ ꯏꯃꯥ ꯏꯃꯣꯏꯅꯨ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯝꯂꯕ ꯑꯩꯅꯗꯤ ꯅꯪꯕꯨ ꯍꯅꯨ ꯍꯟꯊꯤꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯇꯥꯊꯤꯅ ꯇꯧꯈ꯭ꯔꯤꯕ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯄꯨ ꯅꯥꯊꯩꯔꯨꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯐꯩꯖꯥꯎꯅ ꯀꯩꯅꯣ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯪ ꯆꯠꯂꯕꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯔꯝꯕꯗꯥꯏ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯣꯏ ꯏꯕꯦꯟ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯇꯥꯟꯖꯥꯁꯤꯗ ꯍꯧꯗꯣꯡꯅ ꯃꯤꯌꯥꯎ ꯍꯥꯏꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯈꯣꯡꯂꯛꯏ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯍꯧꯗꯣꯡ ꯑꯅꯤꯈꯛꯅ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯊꯒꯣꯏ ꯃꯥꯒꯤ ꯃꯊꯃꯣꯏ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯣꯏꯗꯥꯝ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯀꯨꯁꯨ ꯌꯥꯝꯅ ꯃꯨꯕꯤ ꯑꯃꯨꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤ ꯀꯨꯁꯨ ꯌꯥꯝꯅ ꯃꯨꯖꯔꯕꯁꯨ ꯃꯕꯨꯛꯆꯦꯜꯗꯤ ꯌꯥꯝꯅ ꯁꯦꯡꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯑꯊꯤꯕ ꯀꯨꯁꯨ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯇꯠ ꯇꯠꯇꯅ ꯑꯔꯥꯟꯕ ꯇꯥꯅꯕꯗ ꯍꯣꯠꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯤ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯤꯇ ꯂꯩꯔꯨꯁꯣ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕꯤ ꯃꯇꯥꯔꯣꯏ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯂꯣꯟꯅ ꯆꯣꯔꯐꯣꯟ ꯍꯨꯔꯥꯜꯂꯤꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯏꯅꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤꯃꯨꯛ ꯂꯥꯏꯅꯤ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯍꯨꯔꯥꯜꯂꯤꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯈꯪꯅ ꯑꯃꯨꯛ ꯍꯪꯉꯤ ꯃꯄꯨꯅ ꯎꯔꯗꯤ ꯅꯪꯕꯨ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯎꯗꯅꯕꯅꯤ ꯃꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯨꯔꯥꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯇꯦꯡꯒꯥ ꯄꯥꯟꯕ ꯆꯩꯁꯥꯡ ꯑꯗꯨꯅ ꯂꯥꯝꯗꯅ ꯆꯣꯔꯐꯣꯜ ꯍꯦꯛꯄꯁꯨ ꯂꯦꯞꯂꯝꯗꯦ ꯃꯇꯝꯗꯨꯗ ꯃꯄꯨꯁꯨ ꯆꯣꯔꯐꯣꯜ ꯃꯁꯥ ꯍꯩꯊꯕꯗꯨ ꯎꯕꯗ ꯂꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯄꯨ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯆꯣꯔꯐꯣꯜ ꯃꯌꯥꯝꯗꯨ ꯈꯣꯝꯒꯠꯂꯒ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯌꯦꯡ ꯊꯣꯛꯂꯛꯂꯤꯕ ꯃꯄꯨꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯈꯝꯕꯤꯅ ꯍꯩ ꯆꯦꯟꯈꯤꯅꯨꯅꯦ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯍꯩ ꯅꯪꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯆꯣꯔꯐꯣꯟ ꯍꯨꯔꯥꯟꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯪ ꯑꯣꯏꯅ ꯆꯣꯔꯐꯣꯟ ꯃꯈꯣꯡꯁꯤꯗ ꯄꯨꯜꯂꯒ ꯊꯝꯕ ꯇꯥꯕꯅꯤ ꯁꯣꯏꯔꯦ ꯑꯕꯣ ꯑꯩꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ ꯆꯨꯝꯅ ꯀꯩꯊꯦꯜ ꯆꯠꯀꯦ ꯂꯥꯛꯆꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯅꯨ ꯍꯧꯖꯤꯛꯇ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯗꯨꯗꯤ ꯑꯕꯣ ꯑꯗꯨꯗꯤ ꯍꯨꯔꯥꯜꯂꯤꯕꯗꯣ ꯇꯧꯅꯨ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯃꯗꯨ ꯊꯥꯖꯕ ꯉꯝꯗꯦ ꯅꯪꯁꯤ ꯌꯦꯡꯕꯗ ꯀꯨꯆꯨ ꯆꯨꯝꯗꯦꯕ ꯑꯣꯏꯗꯕ ꯉꯥꯡꯂꯝꯗꯧ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯑꯃꯨꯕꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯃꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯅꯪꯅꯦ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗꯒꯤ ꯊꯧꯔꯤ ꯂꯧꯊꯣꯛꯂꯨꯒꯦ ꯆꯦꯜꯂꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯏꯃꯨꯡꯗ ꯊꯧꯔꯤ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯎꯄꯥꯏ ꯂꯩꯇ ꯏꯁꯨꯛ ꯁꯨꯛꯇꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁ ꯑꯩꯕꯨ ꯆꯣꯔꯐꯣꯟ ꯃꯈꯣꯡꯁꯤꯗ ꯄꯨꯜꯂꯒ ꯂꯩꯕ ꯇꯥꯔꯤꯕꯣ ꯆꯣꯔꯐꯣꯟꯁꯨ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯃꯤꯅ ꯍꯨꯔꯥꯜꯂꯒ ꯑꯩꯅ ꯆꯩꯔꯥꯛ ꯐꯪ ꯇꯥꯔꯤꯕꯣ ꯍꯨꯔꯥꯟꯅꯣ ꯍꯥꯏꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯐꯪꯗꯣꯏꯁꯦ ꯃꯥ
ꯑꯃꯨꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯎꯄꯥꯏ ꯂꯩꯇ ꯑꯁꯨꯝ ꯂꯦꯞꯂꯤꯉꯩꯗ ꯈꯝꯕꯤꯗꯨ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗꯨꯗ ꯈꯝꯕꯤ ꯑꯃꯨꯕꯤꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯩꯃꯥ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯤ ꯑꯕꯣꯛꯅ ꯆꯠꯄ ꯌꯥꯔꯣꯏ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯈꯝꯕꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯔꯤꯗꯨ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯗꯨꯅ ꯏꯁꯨꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯖꯔꯤꯕ ꯖꯥꯠꯅꯤꯗꯅ ꯑꯕꯣꯛꯅ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯦꯁꯦ ꯁꯦꯁꯦ ꯆꯣꯔꯐꯣꯟꯁꯦ ꯅꯪꯅ ꯍꯦꯛ ꯅꯤꯡꯕ ꯆꯥꯡ ꯍꯦꯛꯎꯁꯦ ꯑꯕꯣꯛ ꯅꯁꯨ ꯍꯦꯛꯆꯔꯣꯏ ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪꯅꯅꯦ ꯍꯦꯛꯄ ꯇꯜꯂꯁꯨ ꯑꯕꯣꯛ ꯍꯦꯛꯄꯤꯒꯦ ꯌꯥꯔꯅꯤ ꯑꯕꯣꯛ ꯍꯦꯛꯄꯤꯔꯨꯔꯅꯨ ꯌꯥꯗꯦ ꯌꯥꯗꯦ ꯑꯅꯤ ꯑꯍꯨꯝꯗ ꯑꯣꯏꯔꯁꯨ ꯄꯨꯈꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯑꯃꯨꯕꯤꯅ ꯍꯥꯏꯕ ꯇꯥꯗ ꯆꯣꯔꯐꯜ ꯃꯆꯥ ꯑꯃ ꯆꯤꯡꯊꯗꯨꯅ 4-5 ꯍꯦꯛꯂꯒ ꯑꯃꯨꯕꯤꯗ ꯄꯤꯔꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯃꯤ ꯆꯣꯔꯐꯜꯗꯨ ꯂꯧꯗꯨꯅ ꯑꯕꯣꯛ ꯅꯁꯨꯁꯨ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯣꯝꯗ ꯏꯃꯥꯟ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯔꯝꯃꯅꯤ ꯍꯣꯏ ꯁꯣ ꯑꯃꯨꯕꯤ ꯈꯝꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯁꯥꯎꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤꯅꯈꯤꯕ ꯊꯕꯛꯁꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏꯕ ꯁꯥꯈꯤꯅ ꯐꯤ ꯀꯥꯝꯂꯤꯕꯗꯨ ꯎꯕꯗ ꯁꯥꯈꯤꯒꯤ ꯅꯨꯄꯥ ꯏꯕꯣꯄꯤꯁꯛꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯉꯥꯡꯗꯨꯗ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯕꯗꯤ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯣꯏ ꯑꯩꯁꯨ ꯁꯣꯝꯗ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯔ ꯍꯩ ꯁꯤꯡꯅꯕꯅꯦ ꯑꯩꯅ ꯊꯥꯗꯣꯛꯂꯤꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯄꯉꯥꯡꯗ ꯉꯥꯡꯂꯅꯨ ꯇꯥꯅꯤꯡꯗꯦ ꯀꯣꯛꯁꯤ ꯆꯤꯛꯑꯦꯕ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯥꯀꯣꯡꯗꯣ ꯍꯦꯛ ꯃꯦꯟꯁꯤꯜꯂꯨ ꯀꯩ ꯀꯥꯟꯅꯅꯕ ꯄꯪꯇꯥꯗ ꯇꯥꯔꯤꯕ ꯑꯇꯥꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯅꯦ ꯑꯉꯥꯡ ꯃꯥꯅ ꯆꯨꯝꯂꯤ ꯇꯧꯔꯤꯁꯤ ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯈꯔ ꯉꯥꯡꯁꯛ ꯇꯧꯕꯒꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥꯏꯌꯨꯅꯦ ꯍꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯎꯐꯨꯜ ꯍꯧꯗꯅ ꯄꯥꯟꯗꯧꯔꯤꯕ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯔꯩ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯧ ꯑꯊꯣꯡ ꯇꯧꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯂꯦꯞꯂꯝꯗꯦ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯁꯨ ꯃꯃꯥꯅ ꯆꯩꯕꯤꯕ ꯇꯥꯔꯦ ꯈꯟꯅ ꯏꯄꯥꯈꯠꯅ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯁꯥꯎꯅ ꯍꯥꯏ ꯅꯪꯕꯨ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯁꯣ ꯍꯥꯏꯅ ꯊꯥꯈ꯭ꯔꯒ ꯅꯠꯇꯦ ꯀꯅꯥꯒꯤ ꯈꯨꯟꯗ ꯈꯨꯟꯈꯥꯁꯦ ꯀꯣꯏꯗ ꯂꯩꯔꯛꯂꯤꯕꯅ ꯍꯥꯏꯕꯅꯤꯗ ꯍꯥ ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕꯁꯤꯕ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯀꯣꯏꯆꯠ ꯆꯠꯇ ꯂꯩꯔꯛꯇꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕ ꯑꯃꯨꯕꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯨ ꯃꯃꯥꯗ ꯇꯝꯂꯕꯗꯤ ꯃꯃꯥꯗ ꯁꯣꯏꯗꯅ ꯁꯥꯎꯔꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯗꯨ ꯍꯥꯏꯗꯣꯛꯇꯕꯤ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ ꯏꯃꯥꯒꯤ ꯆꯀ꯭ꯔꯤꯁꯤꯕꯨ ꯕꯥꯕꯥꯕꯨ ꯈꯥꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯩ ꯀꯔꯤꯅꯣ ꯅꯃꯥꯅ ꯆꯨꯝꯅ ꯉꯥꯡꯅꯖꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯄꯛꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯍꯣ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯉꯥꯏꯍꯥꯛ ꯊꯦꯡꯂꯛꯄꯒꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯗꯕꯨ ꯕꯥꯕꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯣꯏꯕꯒ ꯕꯥꯕꯥꯗ ꯉꯥꯡꯂꯝꯗꯧꯕꯗꯣ ꯑꯗꯨ ꯈꯜꯂꯒ ꯅꯆꯥꯅ ꯍꯥꯏꯖꯕꯅꯤꯗ ꯑꯗꯨꯒꯤꯕꯨꯗꯤ ꯀꯔꯤꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯃꯥꯒꯤ ꯆꯀ꯭ꯔꯤꯁꯤꯗꯤ ꯅꯄꯥꯕꯨꯡ ꯑꯣꯏꯕꯒꯤ ꯈꯥꯡꯗꯨꯅ ꯗꯨꯛ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯃꯄꯥꯝ ꯌꯧꯈ꯭ꯔꯗꯧꯅꯤ ꯁꯥꯈꯤ ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯅꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯏꯕꯣꯄꯤꯁꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯁꯤꯟꯅꯗ ꯃꯆꯥꯅꯨꯄꯤꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯎꯁꯤꯟꯅꯗ ꯁꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ ꯑꯩ ꯈꯥꯎꯁꯦ ꯁꯨꯝ ꯌꯥꯟꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯏꯍꯦ ꯁꯣ ꯏꯃꯨꯡꯗ ꯊꯝꯂꯨꯔꯁꯨ ꯏꯆꯥ ꯋꯥꯔꯔꯤꯅꯤ ꯑꯃꯨꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯤ ꯁꯥꯎꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥꯗꯨ ꯀꯥꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯕꯣꯄꯤꯁꯛꯅ ꯍꯥꯊꯨ ꯃꯃꯥ ꯅꯪꯕꯨ ꯏꯆꯥꯁꯤ ꯋꯥꯅ ꯆꯠꯂꯨꯔꯤꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯄꯉꯥꯡꯗ ꯉꯥꯡꯁꯤꯟꯕꯤꯔꯨꯅꯨ ꯀꯩꯗꯧꯏ ꯍꯣꯏ ꯏꯟꯁꯥꯡ ꯃꯅꯥ ꯂꯩꯔꯛꯂꯤꯕꯗꯣ ꯄꯣꯂꯥꯡꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯣꯏ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯤ ꯍꯀꯟ ꯆꯪꯕꯁꯤꯗꯤ ꯀꯔꯤ ꯇꯥꯡꯉꯨꯔꯅꯤ ꯁꯥꯈꯤ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯉꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯄꯤꯁꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯊꯥꯖꯤꯟꯖꯗꯨꯅ ꯆꯤꯟꯁꯤꯅꯅꯦ ꯄꯪꯌꯥꯎꯗ ꯌꯥꯎꯕ ꯅꯨꯄꯤꯅꯦ ꯇꯧꯔꯤꯁꯤꯅ ꯐꯦꯠꯀ ꯐꯥꯠꯀ ꯃꯤꯅ ꯃꯔꯣꯜ ꯑꯃꯅꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯥꯎꯈ꯭ꯔꯦ ꯈꯟꯅ ꯀꯔꯤ ꯇꯧꯔꯒ ꯊꯦꯝꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯪꯒ꯭ꯔꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯩꯔꯦ ꯂꯩꯔꯦ, ꯎ ꯃꯪꯒ꯭ꯔꯥ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯑꯗꯨ ꯍꯦꯛꯇ ꯇꯥꯜꯂꯨꯔꯒꯦ꯫ ꯐꯨꯡꯒꯥ ꯅꯥꯛꯇ ꯃꯩ ꯇꯦꯛꯅ ꯇꯦꯛꯅ ꯍꯦꯛꯇ ꯉꯥꯜꯂꯒ ꯃꯅꯤꯡ ꯇꯧꯅ ꯄꯤꯖꯔꯒꯦ꯫ ꯏꯕꯣꯄꯤꯁꯛ ꯇꯍꯥ ꯇꯍꯥ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯣꯄꯥꯛ ꯑꯗꯨ ꯂꯧꯔꯗꯨꯅ ꯆꯤꯡꯌꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯑꯃꯨꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯪ ꯅꯥꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯥ ꯊꯣꯏꯅꯨꯒ ꯑꯄꯤꯛꯄꯤꯒꯁꯨ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯇꯥ ꯑꯅꯤꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏꯗ ꯂꯥꯛꯄꯗꯨꯗ ꯉꯛꯄꯣꯏ ꯀꯔꯤꯕꯣꯏ ꯍꯔꯥꯎꯕꯁꯨ ꯈꯖꯤꯛꯇꯤ ꯄꯣꯛꯆꯗꯨꯅ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯏꯇꯥ ꯑꯅꯤꯅ ꯑꯩꯗ ꯂꯦꯡꯂꯛꯏꯁꯤꯕꯣ, ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ? ꯑꯄꯤꯛꯄꯤꯅ ꯑꯔꯨꯕ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯌꯥꯏꯗ, ꯑꯗ ꯇꯣꯏꯅ ꯂꯥꯛꯇꯕ ꯅꯣꯏꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯍꯪꯕꯅꯤ ꯁꯨꯝ꯫ ꯍꯣꯅꯦ, ꯅꯪꯅ ꯉꯁꯥꯏ ꯊꯣꯏꯅꯨꯁꯦ ꯀꯟꯕꯤ ꯍꯥꯏꯅꯦ, ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯄꯤꯖꯕꯒꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯅꯨꯅ ꯑꯩ ꯀꯩ ꯍꯥꯏꯔꯤꯕ? ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦ? ꯉꯁꯥꯏꯗ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯍꯥꯏꯕ ꯏꯀꯥꯏ ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯅꯤ ꯀꯥꯏ ꯍꯥꯏꯔꯤꯕ ꯀꯥꯏꯅꯒ꯫ ꯑꯩꯕꯨ ꯀꯗꯥꯏꯗ ꯍꯥꯏꯈ꯭ꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯑꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯍꯥꯏꯗꯕ ꯁꯥꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯊꯣꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯕꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯏꯇꯥ ꯑꯅꯤꯅ ꯌꯦꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯀꯣ꯫ ꯊꯣꯏꯅꯨꯅ ꯑꯁꯦꯡꯕꯔꯣ ꯑꯃꯨꯕꯤ? ꯑꯃꯨꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯅꯣꯝꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯂꯥꯟꯅ ꯈꯜꯂꯝꯗꯕꯗꯨꯗ ꯍꯦꯟꯅ ꯊꯣꯏꯅꯨꯗꯨ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯑꯀꯟꯒꯤꯗꯃꯛ ꯃꯇꯥꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯤꯆꯩ ꯇꯥꯔꯝꯅꯤ ꯈꯜꯂꯛꯄꯗ ꯃꯇꯣꯝꯇ ꯄꯦꯟꯖꯗꯅ ꯏꯇꯥ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯆꯣꯔꯐꯣꯜꯁꯨ ꯍꯨꯀꯩ ꯍꯨꯔꯥꯜꯂꯒ ꯏꯇꯥꯅ ꯃꯤꯋꯥ ꯇꯥꯔꯦ, ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯇꯥ, ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯂꯩ ꯋꯥꯁꯨ ꯅꯠꯇꯕꯗꯨꯗ ꯑꯕꯣꯛꯇꯨꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯆꯩꯔꯛꯇꯦꯗ꯫ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯨ ꯊꯥꯖꯗꯅ ꯑꯁꯦꯡꯕꯒꯤ ꯆꯩꯔꯛꯇꯕ꯭ꯔꯅꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯄꯤꯛꯄꯤꯅ ꯏꯄꯤꯛ ꯄꯤꯛꯈꯩ ꯈꯦꯡ ꯈꯦꯡ ꯂꯥꯎꯅ ꯌꯥꯔꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ, ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯁꯤ ꯆꯠꯂꯣꯏꯁꯤꯗ ꯃꯦꯟ ꯊꯨꯅ ꯇꯥꯁꯤ꯫ ꯊꯣꯏꯅꯨꯅ ꯑꯃꯨꯕꯤ, ꯉꯁꯥꯏ ꯑꯄꯤꯛꯄꯤꯅꯤ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯑꯣ ꯑꯩ ꯁꯤꯡꯖꯨ ꯀꯣꯡꯕꯤꯒꯦ꯫ ꯌꯥꯗꯦ ꯍꯥꯏꯕꯒ ꯌꯥꯔꯣꯏꯀꯣ? ꯏꯇꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯑꯄꯤꯛꯄꯤꯅ ꯀꯩꯅꯣ ꯃꯤꯅ ꯄꯤꯖꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯍꯧꯗꯗꯅ ꯑꯃꯨꯛ ꯄꯤꯖꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯇꯣꯛꯄ ꯇꯥꯔꯦ, ꯂꯥꯛꯑꯣꯁꯤ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯑꯃꯨꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯑꯄꯤꯛꯄꯤꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯅꯨꯁꯨ ꯑꯄꯤꯛꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯇꯥꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯗꯨꯅ ꯂꯥꯛꯑꯣ ꯌꯥꯔꯦ, ꯑꯃꯨꯛꯅꯦ ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯨ꯫ ꯑꯃꯨꯕꯤꯅ ꯑꯩꯅꯦ ꯁꯅꯥꯏꯕꯦꯝꯃꯅꯤꯅ ꯍꯥꯏꯔꯤꯗꯣ ꯌꯥꯖꯔꯒꯦ, ꯈꯨꯗꯥꯡꯁꯤꯗꯗꯤ ꯊꯥꯗꯣꯛ ꯀꯩꯗꯧꯒꯦ? ꯅꯈꯣꯏꯅ ꯆꯤꯡꯕꯗ ꯈꯨꯠꯁꯦ ꯇꯠꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ? ꯊꯣꯏꯅꯨꯅ ꯃꯥꯏ ꯋꯥꯇꯥꯁꯤꯗꯤ ꯃꯔꯧ ꯂꯩꯇ꯭ꯔꯣ ꯑꯄꯤꯛꯄꯤ? ꯍꯣꯏꯅꯦ, ꯈꯨꯗꯥꯡ ꯁꯤꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏꯗꯧꯔꯤꯅꯤ꯫ ꯕꯦꯝꯃ, ꯊꯥꯗꯣꯛꯍꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯂꯝꯕꯗꯒꯤ ꯇꯞꯅ ꯑꯃꯨꯕꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯅꯝꯕꯤ ꯀꯧꯕꯤꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯥꯕ ꯑꯃꯨꯕꯤ ꯎꯕꯗ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯤꯁꯤꯡꯁꯦ ꯃꯤꯡꯁꯦꯜ ꯈꯔ ꯈꯔ ꯌꯦꯡꯅꯔꯗꯤ ꯍꯦꯛ ꯐꯗꯧꯕ꯫ ꯑꯃꯨꯕꯤꯗꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯅ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥ ꯊꯣꯏꯅꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯑꯄꯤꯛꯄꯤꯗꯨꯗꯤ ꯇꯥꯞ ꯑꯣꯛꯂꯒ ꯇꯥ ꯈꯥꯕꯒꯤ ꯁꯛꯇꯨꯗꯤ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ, ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕ ꯅꯪꯅꯁꯨ ꯃꯤ ꯅꯣꯛꯅꯖꯕꯒꯁꯨ ꯁꯥꯔꯤ꯫ ꯀꯔꯤ ꯍꯩꯀ꯭ꯔꯨꯃꯨꯛꯇ ꯆꯥꯎꯕꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯟꯊꯤ ꯊꯤꯕꯣꯠꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯍꯥ? ꯍꯣ ꯈꯪꯖꯩꯌꯦ, ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ, ꯋꯥꯖꯥꯎ ꯉꯥꯡꯕ, ꯑꯁꯣꯟꯕꯗ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ, ꯀꯟꯗꯤ ꯀꯟꯗꯕ ꯑꯀꯟꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯩ꯫ ꯑꯣ, ꯑꯩꯁꯦ ꯑꯀꯟꯕ ꯁꯥꯕꯅꯤ ꯍꯥꯏꯕ? ꯍꯥ? ꯑꯀꯟꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫
ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯇꯥ ꯑꯅꯤꯗꯨꯒ ꯈꯥꯕꯒ ꯃꯨꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯗꯨ ꯄꯥꯈꯠꯅ ꯃꯇꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯑꯁ ꯏꯇꯥ ꯁꯤ ꯇꯣꯛꯑꯣꯃꯤ ꯏꯇꯥ ꯑꯄꯤꯛꯄꯤꯅ ꯏꯇꯥ ꯑꯩꯈꯣꯏ ꯂꯩꯅ ꯅꯪꯕꯨ ꯃꯤꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯍꯦꯛꯇ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ ꯃꯇꯥꯡꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯨꯛꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯄꯤꯛꯄꯤ ꯇꯥ ꯈꯥꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯃꯨꯕꯤꯗ ꯑꯇꯝꯅꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯦꯠꯅ ꯈꯣꯡꯅ ꯇꯧꯕꯁꯦ ꯇꯟꯗ꯭ꯔꯣ ꯂꯩꯅꯝꯕꯤ ꯈꯥꯕꯗ ꯃꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯇꯥ ꯈꯥꯕ ꯃꯈꯣꯏ ꯀꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟꯖꯥ ꯄꯧꯗꯥꯅꯕꯁꯦ ꯐꯖꯗꯦ ꯇꯥ ꯈꯥꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯎꯔꯁꯤ ꯈꯥꯕ ꯂꯩꯅꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯑꯃꯨꯕꯤ ꯍꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯤꯡꯖꯨ ꯆꯥꯕꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛ ꯏꯀꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯀꯨꯁꯨ ꯀꯨꯃꯦꯟ ꯊꯤꯔꯨꯕꯒꯤ ꯃꯔꯥꯜꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯠꯈ꯭ꯔꯤꯕ ꯂꯩꯅꯝꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯄꯤꯛꯄꯤꯗꯨ ꯂꯩꯅꯝꯕꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯃꯈꯣꯏ ꯀꯣꯟ ꯁꯤꯟꯅꯗꯅ ꯆꯤꯡꯗꯥ ꯄꯧꯗꯥꯅꯕ ꯍꯥꯏꯁꯦ ꯐꯖꯗꯦ ꯇꯥ ꯈꯥꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ ꯀꯥꯏꯅ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯅꯪꯁꯨ ꯃꯤ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯑꯐꯥꯎꯔꯤꯡ ꯁꯥꯔꯅꯨ ꯏꯁ ꯑꯩꯁꯤꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏꯁꯤ ꯌꯥꯔꯁꯤ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯆꯥꯅꯕ ꯇꯧꯔꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁꯤꯡꯖꯨ ꯂꯧꯔꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯒꯦ ꯇꯧꯕꯒ ꯃꯇꯥꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯇꯃꯨꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯇꯃꯨꯕꯤꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥ ꯇꯣꯝꯊꯤꯟꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯑꯄꯤꯛꯄꯤꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ ꯑꯄꯤꯛꯄꯤꯁꯨ ꯏꯪꯉꯉꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯥ ꯇꯣꯝꯊꯤꯟ ꯍꯧ ꯅꯣꯏ ꯁꯤꯡꯖꯨ ꯆꯥꯗꯣꯏ ꯇꯧꯔꯤꯔꯣ ꯍꯣꯏ ꯇꯥ ꯇꯣꯝꯊꯤꯟꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯗꯨꯗꯤ ꯇꯣꯝꯊꯤꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯕꯗꯤ ꯀꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯜ ꯃꯁꯥ ꯃꯅꯥ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕꯗꯨꯗ ꯏꯄꯦꯟ ꯄꯦꯟꯖꯗꯅ ꯐꯤ ꯀꯥꯝꯕ ꯍꯧꯔꯛꯂꯝꯃꯤ ꯈꯥꯕ ꯂꯩꯅꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯏꯪꯉꯉꯛꯅ ꯂꯩꯅꯝꯕꯤ ꯀꯩꯗꯧꯔꯦ ꯁꯤꯡꯖꯨꯁꯤꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯃꯣꯔꯣꯛ ꯀꯌꯥꯝ ꯁꯥꯔꯕꯣ ꯇꯥ ꯈꯥꯕ ꯑꯩ ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯥꯕꯗꯤ ꯂꯩꯅꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯏꯪꯉꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯩꯅꯝꯕꯤꯅ ꯆꯠꯈꯤꯕꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯊꯔꯣꯁꯨ ꯃꯇꯥꯕꯨ ꯀꯧꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯁꯨ ꯂꯩꯅꯝꯕꯤꯅ ꯐꯤ ꯀꯥꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯁꯤꯡ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯥꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯊꯤꯟ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯂꯩꯅꯝꯕꯤꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ ꯈꯥꯕ ꯑꯄꯤꯛꯄꯤ ꯍꯣꯏꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯒ ꯆꯥꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯀꯩꯅꯣ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯕ ꯀꯩꯅꯣ ꯑꯁꯨꯛ ꯍꯔꯥꯎꯅ ꯆꯥꯔꯤꯁꯤꯕꯣ ꯑꯄꯤꯛꯄꯤꯁꯨ ꯇꯥꯞ ꯍꯦꯛꯇ ꯑꯣꯛꯂꯒ ꯇꯥ ꯈꯥꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯗꯔꯣ ꯑꯩꯗꯤ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯅ ꯍꯥꯏꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯍꯪꯂꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯕꯅ ꯐꯅꯤ ꯇꯣꯝꯊꯤꯟ ꯈꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯈꯪꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯟꯅꯗꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯌꯥꯗꯦ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯇꯣꯝꯊꯤꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯣꯝꯅ ꯃꯤ ꯆꯥꯛ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯥꯕꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯔꯣ ꯍꯥ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯅꯤ ꯅꯪꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯍꯥ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯔꯒ ꯀꯅꯥꯝꯇꯅ ꯋꯥ ꯍꯥꯏꯔꯣꯏ ꯁꯤꯅꯤꯅꯦ ꯍꯣꯏ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯇꯧꯕꯗ ꯐꯦ ꯍꯥꯏꯗꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯑꯣ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯄꯨꯗꯕ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯗꯧ ꯅꯠꯇꯦꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯉꯁꯤꯗꯤ ꯍꯥꯏꯒꯠꯂꯤꯕ ꯉꯛꯆꯥꯎꯗꯣ ꯊꯦꯛꯊꯕ ꯇꯥꯔꯦꯗꯅ ꯅꯪꯒꯨꯝꯕꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯊꯨꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨꯗꯤ ꯏꯄꯥ ꯄꯥꯈꯠꯅꯅ ꯐꯨꯛꯄꯨ ꯍꯧꯒꯠꯅꯔꯝꯃꯤ ꯈꯥꯕ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯆꯤꯃꯜ ꯃꯌꯥꯗ ꯇꯠꯄꯒꯤ ꯏ ꯊꯣꯛꯂꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯒ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯃꯃꯥꯏ ꯐꯠꯂꯥꯎ ꯂꯩꯊꯣꯔꯛꯂꯒ ꯇꯣꯝꯊꯤꯟꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯂꯩꯊꯨꯅ ꯇꯣꯝꯊꯤꯟꯅ ꯈꯥꯕꯒꯤ ꯃꯈꯨꯠꯇ ꯐꯥꯔꯒ "ꯉꯁꯤꯗꯤ ꯅꯪ ꯈꯪꯅꯤꯕ ꯑꯩꯒꯤ ꯆꯩꯔꯨꯡ ꯃꯥꯟꯕ ꯈꯨꯠꯁꯤꯒꯤ ꯃꯍꯥꯎ ꯌꯦꯡꯉꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯈꯥꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯍꯦꯛꯇ ꯈꯨꯠꯆꯥꯎꯗꯨꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯈꯥꯕ ꯅꯣꯡꯃꯇ ꯃꯥꯅ ꯉꯥꯡꯁꯛꯄꯗ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯪꯒꯅ ꯐꯥꯎꯕ ꯈꯨꯝꯂꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯑꯁꯨꯝꯅ ꯇꯧꯅꯤ ꯁꯨꯈꯟ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯥ ꯇꯣꯝꯊꯤꯟꯒꯤ ꯆꯩꯐꯨꯗ ꯈꯥꯡꯕ ꯉꯝꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ "ꯑꯩ ꯂꯥꯟꯖꯔꯦ, ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯝꯂꯕ ꯃꯗꯨꯗꯗꯤ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯤꯜꯂꯣ꯫ ꯑꯩ ꯈꯪꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯦ ꯈꯟꯅ ꯍꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯟꯈꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ "ꯌꯥꯔꯦ ꯅꯣꯏꯅꯤꯁꯨ ꯏꯄꯤꯛꯈꯩ ꯃꯤ ꯀꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯗꯨꯅ ꯇꯧ ꯂꯩ." ꯑꯄꯤꯛꯄꯤꯅ "ꯃꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯛꯇ ꯈꯨꯝꯅꯤꯡꯉꯛꯄ." ꯑꯃꯨꯕꯤꯅ "ꯇꯣꯛꯑꯁꯦ, ꯁꯤꯡꯖꯨꯁꯦ ꯂꯦꯃꯟ ꯆꯟꯈ꯭ꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯡꯖꯨ ꯆꯥꯕꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯣꯋꯞꯇ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯗ ꯈꯥꯕꯅ ꯂꯩꯅꯝꯕꯤꯗꯨ ꯁꯥꯎꯗꯅꯕ ꯀꯟꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ "ꯇꯥ ꯈꯥꯕ, ꯃꯇꯨꯡꯗꯗꯤ ꯇꯥ ꯈꯥꯕ ꯍꯣꯏꯗꯒꯤ ꯊꯥꯛ ꯍꯟꯊꯕ ꯃꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯤꯒꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯇꯥ ꯈꯥꯕ ꯍꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯅꯠꯇꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯉꯔꯥꯡꯁꯨ ꯑꯩ ꯍꯟꯈ꯭ꯔꯀꯥꯟꯗ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯇꯧꯍꯟꯕꯤꯅꯨꯀꯣ, ꯑꯝꯇ ꯇꯥꯍꯟꯕꯤꯒꯅꯨ." "ꯍꯣꯏꯁꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯃꯇꯨꯡꯗꯗꯤ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯑꯋꯥꯏ ꯈꯨꯝ ꯑꯃꯠꯇ ꯇꯧꯔꯣꯏ, ꯌꯥꯔꯕꯣ?" "ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛꯇꯗꯤ ꯅꯣꯛꯂꯧꯗꯅ." ꯂꯩꯅꯝꯕꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯗ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯂꯩꯅꯝꯕꯤꯒꯤ ꯌꯥꯇꯣꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯤꯅꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯃꯤꯀꯨꯞꯇꯨꯗ ꯇꯣꯝꯊꯤꯟꯗꯨ ꯑꯄꯤꯛꯄꯤ ꯍꯣꯏꯒ ꯅꯣꯛꯅꯣꯛꯇꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣꯝꯗ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯇꯣꯝꯊꯤꯟ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯁꯥꯎꯔꯤ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯇꯥ ꯈꯥꯕ, ꯑꯩ ꯊꯕꯛ ꯂꯩꯔꯦ, ꯑꯩ ꯍꯜꯂꯒꯦ." "ꯉꯥꯏꯈꯣ, ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯗꯁꯨ ꯉꯥꯏꯔꯦ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤꯕ." "ꯀꯣꯟꯅ ꯁꯥꯔꯁꯤ, ꯑꯩ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯈꯥꯕꯅ ꯈꯥꯝꯕ ꯇꯥꯗ ꯁꯥꯎꯔꯤ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯥꯕꯁꯨ ꯇꯣꯝꯊꯤꯟ ꯎꯕꯗ ꯁꯥꯎꯅ ꯃꯆꯤꯟꯅ ꯇꯞꯅ "ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗꯣ ꯇꯣꯛꯅ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯗꯧꯔꯤꯗ." ꯑꯁꯨꯝꯅ ꯈꯥꯕ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯎꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯁꯥꯎꯔꯤꯕꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯄꯤꯛꯄꯤꯗꯨ ꯅꯣꯛꯃꯤ "ꯇꯥ ꯈꯥꯕ, ꯀꯩꯅꯣ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯏꯁꯤꯕꯣ? ꯂꯩꯅꯝꯕꯤꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ?" "ꯑꯄꯤꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯏꯄꯤꯛꯄꯤꯈꯩ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯉꯤꯁꯤꯕꯨ ꯅꯪꯕꯨ ꯅꯊꯧꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯑꯁꯥꯎꯕꯗꯨ ꯑꯄꯤꯛꯄꯤꯗ ꯑꯣꯏꯅ ꯍꯩꯊꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯤꯛꯄꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯎꯖꯤꯜꯂꯝꯕꯗꯨꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯒ ꯄꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯐꯥꯛ ꯅꯣꯛꯊꯣꯔꯛꯇꯨꯅ "ꯐꯔꯤꯅꯤꯅꯦ, ꯃꯤꯒꯤ ꯃꯊꯧꯗ ꯑꯍꯩ ꯁꯥꯎꯈꯣꯅꯤꯅ꯫ ꯑꯩꯗꯤ ꯃꯥꯅ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯨꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯂꯨꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯆꯩꯁꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤꯗ." "ꯍꯣ, ꯑꯗꯨꯅꯕꯨ ꯃꯤꯒꯤ ꯃꯊꯧꯗ ꯅꯊꯧ ꯁꯥꯗꯅ ꯌꯥꯎꯁꯤꯜꯂꯨꯅꯨ ꯍꯥꯏꯁꯤꯅꯤ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯑꯩꯉꯣꯟꯗꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ." ꯇꯣꯝꯊꯤꯟꯅ "ꯇꯣ ꯌꯥꯔꯦ, ꯅꯣꯏꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯔꯛꯇ꯭ꯔꯦ. ꯃꯤꯒꯤꯗꯃꯛꯇ ꯅꯣꯏꯅꯤ ꯈꯠꯅꯔꯛꯇꯧꯔꯦ. ꯀꯩ ꯀꯥꯟꯅꯕ, ꯂꯥꯎꯁꯦ, ꯏꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯨꯅ ꯁꯣꯛꯈ꯭ꯔꯣ." ꯇꯣꯝꯊꯤꯟꯅ ꯃꯔꯛ ꯊꯠꯂꯛꯄꯗꯒꯤ ꯑꯅꯤꯗꯨ ꯌꯦꯠꯅꯔꯝꯕꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄ ꯁꯣꯛꯂꯒ ꯍꯜꯂꯛꯄꯗ ꯑꯃꯨꯕꯤꯗꯨ ꯃꯇꯣꯝꯇ ꯏꯁꯤꯡ ꯄꯨꯟꯅꯃꯛ ꯄꯥꯏꯔꯒ ꯇꯞꯂꯤ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯅ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯄꯤꯛꯄꯤ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯍꯧꯕꯤꯔꯝꯗꯧꯅꯤ." ꯑꯄꯤꯛꯄꯤꯅ "ꯍꯣ, ꯃꯥꯗꯤꯅꯦ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕꯅꯤ, ꯑꯗꯨꯅ ꯃꯇꯣꯝꯇ ꯁꯣꯠ ꯆꯠꯄꯅꯤ. ꯑꯗ ꯑꯩꯈꯣꯏꯅꯤꯗꯤ ꯃꯍꯥꯛꯅ ꯁꯣꯛꯂꯝꯃꯗ꯭ꯔꯥ ꯈꯟꯗꯅ ꯀꯧꯔꯝꯗ꯭ꯔꯕ." ꯊꯣꯏꯅꯨꯅ "ꯃꯥꯁꯨ ꯂꯥꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯍꯟꯃꯤꯟꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯄꯤꯛꯄꯤꯅ ꯑꯃꯨꯕꯤꯒꯤ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯝꯃꯤ꯫ "ꯍꯤꯡꯆꯥꯕꯤ, ꯅꯇꯣꯝꯇ ꯅꯍꯥꯟꯈꯩꯗꯤ ꯉꯟꯅ ꯆꯠꯂꯒ ꯀꯩꯒꯤꯅꯣ ꯉꯁꯤꯅ ꯏꯊꯦꯡꯈꯩ ꯂꯥꯛꯏꯁꯦ?"
ꯇꯣꯝꯊꯤꯟ ꯑꯄꯤꯛꯄꯤꯅ ꯑꯃꯨꯕꯤꯒꯤ ꯂꯋꯥꯏꯗ ꯂꯥꯛꯊꯕꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯇꯞ ꯇꯞꯅ, "ꯏꯇꯥ, ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯅꯝꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ." ꯊꯣꯏꯅꯨꯅ, "ꯏꯅꯦ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ?" "ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ, ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯪꯊꯕꯤꯗꯣ ꯍꯧꯔꯛꯄꯅꯦ, ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯍꯧꯔꯦ." ꯑꯄꯤꯛꯄꯤꯅ, "ꯏꯇꯥ, ꯏꯅꯦꯁꯨ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯂꯥꯛꯑꯣ, ꯏꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯁꯣꯛꯎ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯔꯒꯦꯕ, ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄꯤꯕ ꯉꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯂꯩꯅꯝꯕꯤꯒꯤ ꯃꯇꯥ ꯊꯔꯣꯅ ꯂꯣꯏꯅ ꯎꯍꯧꯕꯅ ꯑꯃꯗ ꯆꯤꯊꯗꯅ ꯃꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯂꯩꯅꯝꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯃꯇꯥ ꯊꯔꯣꯅ ꯀꯥ ꯑꯃ ꯍꯦꯟꯖꯤꯟꯅ ꯇꯝꯂꯤ ꯄꯥꯎꯗꯨꯗ ꯊꯥꯖꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯣꯝꯊꯣꯛꯂꯒ, "ꯊꯔꯣ, ꯃꯥꯏ ꯑꯃꯨꯕꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯤ ꯀꯩ ꯍꯦꯟꯒꯦꯕ? ꯀꯩꯅꯣꯗ ꯏꯇꯥ, ꯅꯪꯒ ꯑꯃꯨꯕꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ. ꯅꯁꯛ ꯅꯇꯧ ꯍꯥꯏꯔꯦ ꯊꯥꯖꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯒ ꯆꯥꯡꯗꯝꯅꯕꯒꯨꯝꯕꯅꯤ. ꯀꯨꯆꯨ ꯀꯨꯃꯦꯟ ꯍꯥꯏꯔꯦ ꯃꯥꯗꯤ ꯄꯨꯔꯥ ꯃꯩꯇꯥꯅꯤ, ꯑꯗꯨꯒ ꯏꯇꯥꯅ ꯌꯦꯔꯨꯝꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯤꯕꯅꯤ. ꯑꯁ ꯏꯇꯥ, ꯅꯪꯒꯤ ꯄ꯭ꯔꯃꯥꯟꯁꯦ ꯀꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯕꯒꯨꯝ ꯇꯧꯏꯗ. ꯍꯣꯏꯁꯦ, ꯑꯩꯅ ꯊꯥꯕ ꯍꯩꯇꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯛꯂꯤꯁꯤꯕꯣ?" ꯂꯩꯅꯝꯕꯤ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯁꯨꯛꯂꯞꯅ ꯌꯦꯡꯂꯛꯂꯤꯕꯗꯨꯗ ꯊꯔꯣ ꯃꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯈꯟꯊꯔꯛꯂꯝꯃꯤ꯫ "ꯑꯣ, ꯑꯩ ꯈꯪꯉꯦ, ꯈꯨꯜꯗ ꯅꯧꯅ ꯂꯥꯛꯄ ꯁꯛꯍꯦꯟꯕꯗꯨꯅ ꯅꯪꯉꯣꯟꯗ ꯍꯟꯅ ꯌꯦꯡꯗ ꯑꯃꯨꯕꯤꯗꯨꯅ ꯍꯦꯟꯅ ꯃꯥꯏꯑꯣꯟ ꯁꯤꯟꯕ, ꯁꯤ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯅꯤ, ꯀꯩꯗꯅꯣ ꯑꯃꯨꯕꯤꯅ ꯑꯩꯉꯣꯟꯗ ꯍꯦꯜꯂꯤꯁꯦ? ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯅꯤ. ꯑꯗꯣ ꯑꯩ ꯈꯟꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ." "ꯑꯁ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯅꯀꯣꯛ ꯉꯥꯎꯔꯒ ꯇꯣꯛꯅꯕꯅꯤ. ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯇꯤꯟꯅꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ." ꯊꯔꯣ ꯃꯇꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯅꯝꯕꯤꯅ꯫ "ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯉꯛꯅ ꯌꯦꯡꯉꯩꯗꯨꯕꯣ? ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯤꯟꯅꯁꯤꯟꯕ ꯍꯧꯔꯁꯦ." "ꯂꯩꯅꯝꯕꯤ, ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ." "ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕ? ꯍꯣ, ꯅꯪꯗꯤ ꯑꯊꯤꯕ ꯃꯤꯒ ꯂꯣꯏꯅꯕ ꯇꯜꯂꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯗꯅ." "ꯑꯗꯨꯗ ꯍꯥꯏꯕꯅꯤꯁꯦ, ꯐꯔꯦ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯤꯟꯅꯁꯤꯟꯕ ꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯍꯣ, ꯑꯗꯨꯕꯨꯗꯤꯅꯦ, ꯍꯩꯗꯤ ꯍꯩꯅꯔꯣꯏꯗꯣꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅꯅꯦ ꯇꯤꯟꯅꯒꯗꯣꯔꯤꯕꯅꯤ." "ꯑꯩꯁꯨ ꯈꯜꯂꯕꯅꯦꯕ. ꯍꯟꯗꯛꯇꯤ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗꯅ ꯈꯔ ꯈꯥꯡꯕ ꯇꯥꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯗꯨ ꯁꯛꯇꯤ ꯍꯥꯎꯇꯕꯅꯤ, ꯂꯣꯏꯅꯗꯧꯔꯤꯕꯅꯤ, ꯇꯧꯔꯤꯕꯗꯨ ꯋꯥꯗꯤ ꯋꯥꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯩꯅꯝꯕꯤꯒ ꯊꯔꯨꯒꯗꯨ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯅꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏꯅꯤꯗꯨ ꯉꯛꯅ, ꯊꯣꯏꯅꯨꯅ, "ꯀꯩꯅꯣ, ꯂꯩꯅꯝꯕꯤꯒ ꯊꯔꯨꯒꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯅꯣ? ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯅꯞꯁꯤꯜꯂꯛꯏꯁꯤꯕꯣ?" ꯑꯄꯤꯛꯄꯤꯅ, "ꯊꯣꯏꯅꯣ, ꯑꯩꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩꯉꯣ." ꯊꯣꯏꯅꯨꯅ, "ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯃꯪꯗꯒ ꯂꯥꯏꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯝꯕꯁꯨ." ꯑꯄꯤꯛꯄꯤ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯝꯕ ꯊꯣꯏꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯈꯔ ꯂꯨꯊꯕ ꯈꯣꯟꯖꯦꯜꯗ, "ꯐꯥꯒꯤ ꯅꯠꯇꯦ, ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯄꯥꯈꯠꯂꯤꯅꯤ." "ꯌꯥꯝ ꯄꯥꯈꯠꯅꯤꯕ, ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯇꯥꯁꯤꯡꯗꯣ ꯌꯥꯝ ꯄꯥꯈꯠꯄꯒꯤꯅꯦꯕ." "ꯑꯁ, ꯑꯗꯨꯗꯤ ꯉꯥꯛꯅꯣꯛꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯅꯝꯕꯤ ꯑꯃꯗꯤ ꯊꯔꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯟꯅꯖꯕꯒꯤ ꯋꯥꯅꯤ, ꯑꯣꯏꯕ ꯌꯥꯕ ꯃꯔꯝꯗꯤ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯀꯥꯏꯅꯊꯪꯗ ꯊꯣꯏꯅꯨꯅ ꯑꯄꯤꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯁ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯝꯃꯁꯅꯤꯁꯦ, ꯃꯗꯨꯗ ꯈꯟꯅꯔꯒ ꯀꯣꯛ ꯆꯥꯅꯕꯅꯤ." "ꯑꯗꯨꯕꯨꯅꯤ ꯏꯇꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯈꯣꯡꯊꯥꯡꯒꯁꯦ ꯍꯩꯅ ꯊꯥꯡꯗꯕ ꯌꯥꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯄꯪꯂꯪ ꯂꯥꯡꯕ, ꯄꯪꯁꯛ ꯁꯛꯄ, ꯄꯪꯍꯥꯏꯗ ꯍꯥꯏꯕ, ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯗꯨ ꯇꯧꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯊꯔꯣꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯀꯩꯅꯣ, ꯏꯇꯥ ꯑꯄꯤꯛꯄꯤꯒ ꯏꯇꯥ ꯊꯣꯏꯅꯨꯒꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦ. ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ, ꯑꯌꯥꯝꯕꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ. ꯈꯨꯜ ꯂꯩꯀꯥꯏꯅꯤ ꯈꯟꯅ ꯇꯤꯟꯅꯁꯦ ꯍꯥꯏꯔꯨꯕ꯭ꯔꯕꯨ
ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯏꯀꯥꯏꯔꯛꯇꯧꯔꯤ ꯑꯄꯤꯛꯄꯤꯅ ꯑꯁ ꯀꯥꯏꯗꯒꯤꯅꯣ ꯑꯗꯨꯝꯅ ꯈꯟꯅꯣ ꯑꯩ ꯍꯟꯗꯛꯇꯤ ꯂꯣꯛ ꯊꯨꯡꯂꯤ ꯊꯨꯡꯂꯤ ꯇꯧꯕꯒꯤ ꯈꯣꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯈꯟꯅꯔꯨꯏꯁꯤ ꯊꯣꯏꯅꯨꯁꯨ ꯇꯍꯥ ꯇꯍꯥ ꯑꯩꯁꯨ ꯂꯣꯛꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒꯤꯅꯤ ꯁꯥꯎꯅꯨꯀꯣ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯒ ꯂꯩꯅꯝꯕꯤꯒꯗꯨ ꯋꯥꯗꯦ ꯍꯥꯏꯅꯗ ꯃꯤꯆꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯨꯝ ꯃꯔꯣꯜ ꯂꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯇꯥ ꯂꯣꯛꯀꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯅꯦ ꯅꯣꯡꯃꯥꯡꯈꯥ ꯌꯥꯝꯅ ꯍꯧꯏ ꯁꯤ ꯆꯥꯕ ꯂꯣꯏꯕꯒ ꯑꯗꯨ ꯍꯦꯛꯇ ꯍꯦꯛꯎꯁꯤ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯦꯛꯎꯁꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯡꯖꯨ ꯑꯁꯨꯝ ꯆꯥꯔꯤꯉꯩꯗ ꯊꯔꯣꯅ ꯈꯪꯉꯩ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯄꯤꯛꯄꯤ ꯅꯣꯏꯅ ꯑꯃꯨꯕꯤꯒ ꯇꯤꯟꯅꯩꯗꯣ ꯇꯟꯗ꯭ꯔꯣ ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯏꯃꯨ ꯃꯨꯒꯩ ꯂꯩꯅꯝꯕꯤꯅ ꯊꯔꯣ ꯂꯩꯅꯝꯕꯤ ꯃꯇꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯊꯔꯣꯁꯨ ꯂꯩꯅꯝꯕꯤꯒꯤ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯇꯥ ꯅꯣꯏ ꯁꯥꯎꯅꯨꯀꯣ ꯏꯇꯥ ꯊꯔꯣꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯥꯗꯤꯅꯦ ꯃꯤꯅ ꯀꯔꯤ ꯈꯟꯅꯤ ꯈꯪꯂꯣꯏ ꯀꯩꯝ ꯈꯪꯗꯕꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯨꯗꯅꯦ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯃꯕꯨꯛꯇꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯂꯩꯅꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯁꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯑꯄꯤꯛꯄꯤꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨ ꯏꯇꯥ ꯅꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯏꯇꯥ ꯑꯃꯨꯕꯤꯁꯦ ꯀꯨꯆꯨ ꯈꯔ ꯃꯨꯖꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛꯇꯤꯅꯦ ꯌꯥꯝ ꯆꯝꯕꯅꯤ ꯃꯤꯒꯤꯁꯨ ꯐꯅꯕ ꯌꯥꯝ ꯈꯟꯖꯕꯅꯤ ꯂꯩꯅꯝꯕꯤꯅ ꯑꯁꯦꯡꯕꯔꯣ ꯊꯣꯏꯅꯨꯅ ꯑꯁꯦꯡꯕꯅꯤ ꯍꯟꯗꯛꯇꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯑꯩꯁꯤ ꯈꯟꯕꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯊꯔꯣ ꯑꯃꯗꯤ ꯂꯩꯅꯝꯕꯤꯗ ꯃꯥꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯁꯣꯔꯐꯣꯟ ꯍꯨꯔꯥꯜꯂꯨꯕꯗ ꯑꯃꯨꯕꯤ ꯂꯥꯛꯇꯅ ꯃꯄꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗꯨ ꯇꯝꯂꯝꯃꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯔꯣ ꯑꯃꯗꯤ ꯂꯩꯅꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯀꯣꯛ ꯆꯤꯛꯄꯅꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯇꯣꯝꯊꯤꯟꯒ ꯅꯛꯁꯤꯟꯅꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯁꯛꯇꯤ ꯊꯔꯣꯒ ꯂꯩꯅꯝꯕꯤꯒꯅ ꯇꯣꯏꯅ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯂꯤꯕꯗꯨ ꯅꯣꯡꯃꯗ ꯇꯣꯝꯊꯤꯟꯗꯨ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯂꯥꯛꯂꯝꯗꯦ ꯑꯗꯨꯒ ꯍꯥꯟꯅꯗꯧꯅ ꯇꯣꯏꯅꯁꯨ ꯎꯒꯤ ꯐꯪꯂꯝꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯣꯡꯃꯗꯤ ꯂꯩꯅꯝꯕꯤꯅ ꯊꯔꯣꯗ ꯃꯈꯣꯏꯅꯤꯗ ꯉꯥꯏꯕ ꯇꯥꯟꯖꯥꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯧ ꯃꯥꯟꯕ ꯃꯇꯧꯗ ꯊꯔꯣ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯦ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯑꯗꯨꯛ ꯍꯟꯊꯔꯤꯕꯗꯨꯕꯣ ꯑꯁ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯇꯣꯏꯅ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯂꯤꯁꯦ ꯇꯥ ꯇꯣꯝꯊꯤꯟꯗꯣ ꯑꯃꯨꯛꯇ ꯎꯅꯕ ꯐꯪꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯂꯥꯛꯑꯝꯃꯒ ꯑꯩꯈꯣꯏ ꯎꯕꯗ ꯍꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯝꯕꯤꯗ ꯇꯥꯔꯝꯂꯤꯕ ꯋꯥꯁꯥꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯝꯕꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯠ ꯐꯠ ꯀꯟꯁꯤꯜꯂꯝꯃꯤ ꯃꯇꯧꯗꯨ ꯊꯔꯣꯗꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯅꯪꯒꯤ ꯆꯩꯒꯤ ꯆꯩꯐꯨꯗꯅꯦ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯃꯥ ꯀꯧꯔꯒ ꯀꯞꯂꯝꯕ ꯇꯥꯔꯦ ꯊꯔꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯏꯇꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯏꯁ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯅꯨꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯣꯛꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯈꯪꯅꯤꯕ ꯍꯣꯏ ꯃꯥ ꯋꯥꯁꯥꯁꯤꯡꯅ ꯑꯩꯕꯨ ꯅꯥꯄꯤ ꯀꯟꯊꯠꯄꯗꯧꯅ ꯀꯟꯊꯠꯀꯦ ꯍꯥꯏꯔꯤ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯍꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯊꯔꯣꯒꯤ ꯃꯇꯨꯡꯗ ꯉꯥꯏꯈꯣ ꯍꯥꯏꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯅꯣꯛꯅꯣꯛꯇꯨꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯂꯥꯞꯇꯛꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯗꯨꯅ ꯈꯥꯕꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯝꯕꯤ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯊꯔꯣ ꯑꯁꯤꯒꯤ ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕꯁꯦ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯩꯅ ꯅꯛꯁꯤꯟꯅꯔꯨꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯤꯡꯖꯨ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯂꯣꯏꯅ ꯁꯤꯟꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯌꯥꯔꯦ ꯄꯪꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯅꯣ ꯐꯅꯕꯇ ꯈꯜꯂꯨꯁꯤ ꯍꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯈꯥꯕ ꯊꯦꯡꯅꯕꯁꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯛꯁꯤꯜꯂꯛꯄ ꯎꯕꯗ ꯈꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯔꯣ ꯅꯣꯏꯕꯨ ꯀꯔꯝ ꯆꯠꯂꯨꯔꯤꯅꯣ ꯊꯔꯣꯅ ꯇꯥꯈꯥꯕ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯃꯣꯏꯒ ꯂꯣꯏꯅꯕ ꯍꯩꯅꯗꯗꯥꯏꯅꯦ ꯑꯣ ꯑꯩ ꯈꯪꯉꯦ ꯂꯩꯅꯝꯕꯤ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯕꯅꯤ ꯂꯩꯅꯝꯕꯤ ꯈꯥꯕꯅꯁꯨ ꯆꯤꯡꯅꯗꯨ ꯂꯩꯔꯕꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯥꯈꯥꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ
ꯑꯩ ꯇꯥꯈꯥꯕꯕꯨ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯑꯝꯇ ꯂꯩꯇꯦ꯫ ꯈꯥꯕ ꯂꯩꯅꯝꯕꯤꯅ ꯑꯗꯨꯝꯅ ꯇꯌꯥꯡ ꯍꯩꯗꯣꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯑꯁꯥꯎ ꯐꯊꯕ ꯉꯝꯗ ꯂꯩꯅꯝꯕꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨ ꯂꯣꯏꯅꯔꯒ ꯉꯔꯥꯡꯗ ꯈꯨꯜꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯂꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯇꯥꯈꯥꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯣ꯫ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯁꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯈꯥꯕꯅ ꯋꯥꯔꯧꯗꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕꯗꯨ ꯈꯥꯕꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯥꯕ ꯁꯥꯎꯔꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯅꯝꯕꯤ ꯇꯣꯛꯂꯨ ꯌꯥꯔꯦ꯫ ꯑꯩ ꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯊꯥꯖꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯈꯥꯕꯅ ꯆꯠꯈ꯭ꯔꯕꯗ ꯅꯨꯡꯉꯥꯏꯇ ꯃꯥꯏꯊꯣꯡ ꯎꯠꯂꯝꯕꯗꯨ ꯁꯛꯐꯝ ꯐꯠ ꯍꯣꯡꯗꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯏꯕ ꯁꯪꯉꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯗꯅ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯦꯗꯅ꯫ ꯑꯁ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯄꯗꯨꯗ ꯀꯌꯥꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯂꯥꯏꯔꯤ ꯑꯁꯦ ꯋꯥ ꯂꯣꯏꯁꯤꯜꯂꯔꯕꯅꯤꯅ ꯑꯄꯤꯛꯄꯤꯗ ꯇꯥ ꯇꯨꯝꯊꯤꯟꯗꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯍꯜꯂꯁꯤ꯫ ꯑꯗꯨꯁꯨ ꯌꯥꯔꯕꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯃꯥꯒꯤ ꯑꯋꯥꯕ ꯑꯃ ꯀꯣꯛꯈ꯭ꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯕꯤꯒꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯊꯕꯤꯗ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯑꯃꯨꯕꯤ ꯇꯧꯐꯝ ꯈꯪꯗ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯂꯒ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯇꯥ ꯏꯇꯥ꯫ ꯑꯄꯤꯛꯄꯤꯁꯨ ꯑꯃꯨꯕꯤꯅ ꯄꯥꯈꯠꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯄ꯭ꯔꯕꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯏꯇꯥ ꯏꯄꯥꯗꯣ ꯏꯁꯤ ꯅꯁꯥꯗꯣ ꯁꯣꯔꯗꯣ ꯆꯥꯅꯤꯡ ꯇꯥꯅꯕꯇ ꯍꯣꯟꯊꯣꯛꯑꯁꯤ꯫ ꯏꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯄꯥꯗꯣ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯊꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯦꯜꯂꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯗꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯣ꯫ ꯉꯥꯏꯈꯣ ꯃꯥꯏꯕꯤ ꯀꯧꯕꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯇꯥ ꯇꯣꯝꯊꯤꯟ ꯀꯧꯔꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯅ ꯇꯣꯝꯊꯤꯟꯁꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯍꯥꯊꯨ ꯑꯃꯨꯕꯤꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯂꯥꯛꯅꯕꯗꯒꯤ ꯑꯃꯨꯕꯤꯒꯤ ꯃꯃꯥ ꯁꯥꯈꯤꯗꯨ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯂꯩꯅꯝꯕꯤꯗꯨ ꯇꯣꯝꯊꯤꯟꯅ ꯑꯃꯨꯕꯤꯒꯤ ꯃꯃꯥꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯇꯥꯕꯗ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯀꯂꯛꯈꯝꯕꯟꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯗꯨ ꯄꯨꯝꯕꯗꯨ ꯃꯇꯣꯝꯇ ꯐꯥꯊꯖꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯔꯣꯗ ꯏꯟꯁꯤꯜꯂꯒ ꯑꯄꯤꯛꯄꯤꯗ ꯃꯥꯒ ꯇꯣꯝꯊꯤꯟꯒ ꯈꯪꯅꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯑꯄꯤꯛꯄꯤꯗꯤ ꯉꯛꯅ ꯀꯩꯅꯣ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯇꯥ ꯈꯥꯕꯁꯨ ꯈꯪꯅꯕꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯏꯕꯦꯝꯃ ꯍꯤ ꯑꯅꯤ ꯇꯣꯡꯒꯦ ꯈꯟꯖꯅꯨꯀꯣ ꯅꯀ꯭ꯔꯥꯡ ꯁꯦꯒꯥꯏꯖꯅꯤ꯫ ꯊꯥꯔꯣꯅ ꯆꯠꯊꯣꯛꯑꯦ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯉꯔꯥꯡꯗꯣ ꯇꯥ ꯈꯥꯕꯒ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯁꯦꯡꯕꯔꯣ? ꯂꯩꯅꯝꯕꯤ ꯋꯥꯗꯦ ꯍꯥꯏꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯂꯞꯂꯝꯃꯤ꯫ ꯑꯄꯤꯛꯄꯤꯗꯤ ꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯊꯥꯔꯣꯅ ꯍꯣ ꯇꯥꯏꯕꯪꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯥ ꯇꯣꯝꯊꯤꯟꯗ ꯑꯩꯈꯣꯏ ꯇꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯧꯗꯣꯛꯑꯣ ꯍꯥꯏꯔꯤꯁꯤ꯫ ꯑꯁ ꯑꯗꯨꯗ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯅꯤ꯫ ꯊꯥꯔꯣꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯜꯂꯦ ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒ ꯇꯥ ꯇꯣꯝꯊꯤꯟꯁꯦ ꯑꯃꯨꯕꯤꯒ ꯈꯪꯅꯩ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯥꯅ ꯊꯣꯛꯄ ꯃꯍꯦꯛꯇ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯈꯜꯂꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯨꯕꯤꯗ ꯂꯥꯟꯅ ꯂꯧꯔꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯑꯄꯤꯛꯄꯤꯗꯤ ꯁꯣꯔ ꯐꯥꯎ ꯐꯨꯟꯒꯠꯂꯕꯅꯤ꯫ ꯑꯗꯨꯅ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯇꯥ ꯇꯣꯝꯊꯤꯟꯁꯦ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯂꯩꯅꯝꯕꯤꯅ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯄꯤꯛꯄꯤ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯁꯦꯡꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯃꯤ ꯈꯟꯅ ꯆꯩꯅ ꯊꯣꯛꯄꯗꯒꯤ ꯑꯁꯤꯗ ꯊꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯅꯝꯕꯤ ꯑꯄꯤꯛꯄꯤꯅ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯂꯩꯃꯥꯏꯗ ꯉꯦꯛ ꯂꯥꯎꯅꯕꯨ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯄꯥꯈꯠꯅ ꯂꯩꯅꯝꯕꯤ ꯁꯤ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯁꯦ꯫ ꯊꯥꯔꯣ ꯑꯩꯅ ꯈꯜꯂꯨꯔꯤ ꯃꯌꯥꯝꯁꯤꯒ꯫ ꯑꯄꯤꯛꯄꯤꯅ
ꯑꯩꯅ ꯈꯪꯂꯕꯅꯦꯕ ꯅꯣꯏ ꯑꯅꯤꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯈꯪꯅꯞꯅꯞꯁꯤ ꯂꯩꯁꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ ꯁꯤ ꯑꯗꯨ ꯏꯇꯥ ꯅꯣꯏ ꯑꯅꯤꯅ ꯏꯇꯥ ꯑꯃꯨꯕꯤꯗ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯃꯗꯨꯗꯤ ꯆꯨꯝꯗꯦꯀꯣ ꯑꯗꯨꯒꯅꯦ ꯃꯤꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟ ꯍꯥꯏꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯗꯦ ꯍꯥꯏꯅ ꯍꯟꯊꯅ ꯈꯟꯕꯗꯣ ꯂꯥꯟꯒꯅꯤꯀꯣ ꯏꯇꯥ ꯑꯃꯨꯕꯤꯁꯦ ꯃꯨꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯑꯗꯨꯃꯛꯅ ꯇꯥ ꯇꯣꯝꯊꯤꯅꯁꯨ ꯑꯄꯣꯛꯄ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯑꯃꯒꯨꯝꯅ ꯈꯟꯖꯕꯅꯤ ꯑꯗꯨꯗ ꯅꯣꯏꯅ ꯂꯥꯟꯅ ꯂꯧꯕꯤꯒ ꯇꯧꯔꯗꯅ ꯂꯩꯅꯝꯕꯤꯅ ꯐꯔꯦ ꯄꯤꯛꯄꯤ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯔꯣꯁꯨ ꯑꯄꯤꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯄꯤꯛꯄꯤ ꯃꯁꯦ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯊꯧꯔꯤꯒ ꯌꯥꯜꯂꯝꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯁꯦꯟꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯂꯩꯅꯝꯕꯤꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯑꯄꯤꯛꯄꯤꯗꯤ ꯃꯈꯣꯏꯅꯤꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯁꯤꯡ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯨꯏꯗꯅ ꯑꯃꯨꯕꯤ ꯊꯔꯣ ꯊꯣꯏꯅꯨ ꯑꯄꯤꯛꯄꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯤꯟꯗꯨꯅ ꯂꯩꯅꯝꯕꯤꯒ ꯈꯥꯕꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯇꯥ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯅ ꯅꯣꯛꯂꯒ ꯏꯇꯥ ꯊꯔꯣ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯂꯩꯅꯝꯕꯤꯁꯦ ꯎꯄꯥꯏ ꯂꯩꯇ ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕꯁꯤ ꯇꯥꯔꯦꯅꯦ ꯃꯇꯨꯡꯗꯗꯤ ꯃꯤ ꯅꯣꯛꯅꯔꯅꯨ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯗ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯅꯣ ꯊꯣꯏꯅꯨꯅ ꯑꯗꯨꯅꯤ ꯏꯇꯥ ꯃꯤ ꯅꯣꯛꯅꯕꯁꯦ ꯀꯔꯤꯝ ꯀꯥꯟꯅꯗꯕꯅꯤ ꯑꯄꯤꯛꯄꯤꯅ ꯑꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯣ ꯏꯃꯥ ꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯏꯪꯈꯣꯜꯗ ꯂꯩꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯂꯩꯌꯦꯒ ꯍꯥꯏꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯃꯥꯕꯨ ꯀꯧꯕꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯔꯣꯔꯅ ꯍꯪꯕꯅꯦ ꯊꯤꯔꯣ ꯆꯥꯔꯁꯤ ꯅꯣꯏ ꯄꯥꯕꯨꯡꯒ ꯅꯕꯨꯡꯒꯁꯨꯅꯦ ꯑꯋꯥꯡꯒꯤ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯝꯒꯅꯤ ꯀꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡ ꯊꯥꯅꯦꯜꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯤꯡꯁꯦꯜ ꯀꯟꯅ ꯌꯦꯡꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯊꯥꯅꯦꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯗꯦ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥꯟꯅꯕ ꯑꯃꯇ ꯎꯅꯔꯨꯒꯦ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯏꯕꯣꯍꯜ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯏꯕꯣꯍꯜꯅ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯅꯪꯅ ꯑꯆꯧꯕ ꯏꯃꯥꯟꯅꯕ ꯑꯃꯇ ꯎꯅꯔꯨꯒꯦ ꯄꯥꯠꯇ ꯉꯥ ꯌꯥꯝꯅ ꯐꯥꯅꯩ ꯍꯥꯏꯅꯦ ꯅꯪꯕꯨ ꯂꯥꯡꯒꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯨꯅꯦ ꯍꯣꯏ ꯄꯥꯕ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯌꯦꯡꯉꯒꯦ ꯐꯔꯦ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯄꯥꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯊꯥꯅꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯣꯍꯜ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯂꯩꯕ ꯎꯗ꯭ꯔꯤꯕꯁꯤꯅ ꯇꯣꯝꯕꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯩꯒ ꯒꯦꯂꯤ ꯍꯦꯛꯂꯨꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯇꯦꯗ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯗꯅ ꯂꯩꯌꯨ ꯍꯥꯏꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯀꯅꯤ ꯐꯔꯦ ꯇꯧꯖꯔꯁꯅꯨ ꯍꯥꯏꯔꯨꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯩꯒꯛ ꯌꯦꯂꯤ ꯍꯦꯛꯂꯨꯔꯒ ꯋꯥꯔꯤ ꯁꯥꯅ ꯌꯨꯝ ꯇꯝꯅ ꯍꯤ ꯍꯣꯜꯂꯛꯂꯤ ꯄꯥꯠꯇ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯆꯥ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯩꯒꯛ ꯌꯦꯂꯤ ꯊꯤꯔꯨꯕꯅꯦ ꯈꯨꯔꯥ ꯐꯖꯅ ꯍꯤꯗꯣ ꯍꯣꯜꯂꯨꯀꯣ ꯏꯁꯤꯡꯗꯒ ꯇꯥꯁꯤꯜꯂꯛꯁꯤꯅꯤꯀꯣ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯈꯨꯔꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥꯅꯦꯜꯁꯨ ꯂꯨꯍꯣꯡꯂꯦ ꯊꯥꯅꯦꯜꯒꯤ ꯅꯨꯄꯤ ꯅꯤꯔꯨ ꯌꯥꯝ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯅꯦꯝ ꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯅꯤꯔꯨꯕꯨ ꯀꯧꯔꯛꯏ ꯃꯧ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯃꯥꯡꯒꯣꯜꯁꯦ ꯋꯥꯏ ꯑꯃꯨꯛꯇ ꯇꯩꯌꯨ ꯅꯆꯟꯅꯨꯄꯤꯁꯨ ꯁꯤꯡ ꯆꯜꯂꯨꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯅꯤꯔꯨ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯁꯠ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯏꯃꯥ
ꯋꯥꯏ ꯇꯩꯕꯒꯤ ꯋꯥꯁꯤꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯨ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯍꯩ ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ ꯍꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯣꯏꯅ ꯇꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯑꯃ ꯂꯩꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯅ ꯋꯥꯏ ꯇꯩꯒꯗ꯭ꯔꯣ ꯑꯩꯕꯨ ꯏꯃꯥꯗ ꯋꯥꯏ ꯇꯩꯌꯨꯒ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯕꯣ ꯅꯪꯅ ꯂꯧꯇꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯍꯥ ꯀꯅꯥꯗꯅꯣ ꯍꯥꯏ ꯋꯥꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯑꯌꯨꯛꯁꯤꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯕꯤ ꯃꯇꯣꯝꯗ ꯈꯜꯍꯧꯏ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯑꯝꯃꯤ ꯏꯕꯣꯍꯜꯅ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯆꯥ ꯃꯃꯧꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯃꯣꯏꯕꯨ ꯇꯧꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯤꯅꯦ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯌꯦ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯗꯤ ꯋꯥꯏ ꯇꯩꯕ ꯇꯜꯂꯦꯌꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯇꯩꯔꯤꯅꯤ ꯌꯥꯔꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯨ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯛꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯇꯣꯝꯕꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯋꯥꯏ ꯇꯩꯕꯗꯣ ꯁꯠ ꯁꯠ ꯇꯩꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯥꯡꯂꯦꯟꯁꯨ ꯁꯤꯡ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯇꯣꯝꯕꯤꯅ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯈꯔ ꯆꯜꯂꯗꯤ ꯑꯗꯨ ꯃꯉꯥꯏ ꯏꯪꯅꯒ ꯏꯪꯕꯅꯤ ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯂꯥꯡꯂꯦꯟ ꯅꯣꯛꯂꯗꯨꯅ ꯋꯥꯗꯦꯗ ꯏꯃꯥ ꯍꯟꯗꯛ ꯏꯪꯊꯝꯊꯥꯁꯤꯗꯤ ꯁꯤꯡꯒꯩ ꯅꯝꯒꯦ ꯈꯜꯂꯤꯌꯦ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯔꯕꯣ ꯏꯃꯥ ꯂꯣꯏꯗꯦ ꯍꯧꯖꯤꯛꯇ ꯊꯣꯡꯍꯧꯕꯗ ꯉꯥꯏꯍꯧꯔꯤ ꯏꯅꯝꯃꯗꯤ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯔꯤꯕ ꯈꯪꯗꯦ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯋꯥꯅꯒ ꯋꯥꯅ ꯍꯜꯂꯛꯄꯅꯤ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯇꯧꯔꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯣ ꯃꯈꯥ ꯇꯥꯔꯅꯨ ꯅꯣꯏꯅꯅꯦ ꯋꯥ ꯃꯇꯥ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟ ꯂꯩꯕꯩꯅꯤ ꯁꯨꯝ ꯅꯊꯛ ꯀꯥꯔꯛꯏꯁꯦ ꯁꯣꯝꯗꯅ ꯅꯤꯔꯨ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛꯁꯤꯕꯨ ꯑꯩꯇꯅ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯑꯩꯗꯤꯕ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯇꯟꯖꯥꯁꯤꯗ ꯃꯅꯦꯝ ꯇꯣꯝꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯃꯧ ꯅꯪꯕꯨ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯔꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯑꯩ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯌꯥꯔꯅꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯇꯣꯝꯕꯤ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯅꯤꯔꯨꯗꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯇꯧꯍꯧꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯂꯧꯕꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯅꯝꯃꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯑꯩ ꯃꯉꯥꯏꯔꯦꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯅꯤꯔꯨꯗꯤ ꯍꯧꯒꯠꯂꯝꯗꯦ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡ ꯋꯥꯏ ꯇꯥꯁꯤꯜꯂꯨꯕꯒꯤ ꯃꯈꯨꯠꯇꯣ ꯍꯥꯝꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯦꯅꯦꯀꯣ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯆꯥꯁꯨ ꯆꯦꯜꯂꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯨ ꯅꯪꯅꯕ ꯇꯧꯏ ꯇꯣꯝꯕꯤꯅ ꯍꯥꯏꯔꯦ ꯉꯥꯡꯂꯦ ꯂꯧꯗ꯭ꯔꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯤꯔꯨ ꯍꯛꯀꯥꯝ ꯋꯥ ꯆꯟꯕ ꯃꯈꯩ ꯍꯧꯒꯠꯂꯛꯏ ꯃꯅꯝꯃꯒꯤ ꯃꯑꯣꯡꯁꯤꯗ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡ ꯆꯪꯈꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯔꯨ ꯃꯄꯨꯔꯣꯏꯕ ꯊꯥꯅꯦꯜꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ꯭ꯔꯕ ꯇꯧꯔꯤꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯒꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯊꯕꯛ ꯍꯦꯛ ꯇꯧꯔꯒꯅ ꯏꯁꯧꯒ ꯏꯔꯥꯡꯒ ꯅꯠꯇꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯃꯥꯏ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯧꯕ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯥꯛ ꯐꯪꯉꯦ ꯑꯩꯇꯅꯅꯤ ꯊꯣꯡꯂꯤꯁꯦ ꯑꯩꯁꯤꯕꯨ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ꯭ꯔꯣ ꯅꯪꯅ ꯑꯩ ꯂꯧꯕꯤꯔꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯑꯣꯠꯅꯩꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤꯅꯦ ꯀꯔꯛ ꯌꯦꯡꯁꯤꯜꯂꯤꯁꯦ ꯌꯥꯔꯤꯁꯦ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯔꯁꯦ ꯑꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯑꯩ ꯉꯝꯂꯔꯣꯏ ꯃꯇꯝꯅ ꯄꯨꯔꯛꯀꯗꯕꯅꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯌꯥꯔꯛꯂꯣꯏ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯇꯣꯉꯥꯟ ꯆꯥꯁꯦ ꯍꯥꯏꯔꯤꯁꯤꯅꯤ ꯇꯣꯉꯥꯟ ꯆꯥꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯄꯣꯊꯥꯔꯒꯦ ꯌꯥꯝ ꯂꯥꯡꯂꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯦꯜꯗꯩ ꯇꯨꯝꯈ꯭ꯔꯦ ꯅꯤꯔꯨꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯔꯨ ꯃꯄꯥꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯝꯗꯣ ꯊꯥꯅꯦꯜꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯅꯦ ꯃꯀꯨꯗꯅ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯪꯂꯨꯒꯦꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯏ
ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯆꯠꯂꯨꯗꯕ꯭ꯔꯣ? ꯀꯗꯥꯏꯗꯅꯣ ꯄꯥꯕ? ꯃꯧꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯧꯗꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯁꯤꯗꯤ? ꯊꯥꯅꯤꯜ ꯃꯃꯥ ꯃꯄꯥꯅ ꯐꯝꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, ꯅꯠꯇꯦ, ꯃꯥꯕꯨ ꯅꯪꯉꯣꯟꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯗꯕ꯭ꯔꯣ? ꯍꯥꯏꯔꯝꯗꯦ꯫ ꯏꯕꯣꯍꯜꯅ, ꯅꯣꯏꯒꯤꯁꯦ ꯏꯄꯥꯆꯤꯡꯅꯤ, ꯅꯠꯇꯦ, ꯅꯣꯏꯒꯤꯁꯤꯕꯨ ꯁꯥꯎꯅꯈꯤꯕ꯭ꯔꯣ? ꯍꯣꯏ ꯄꯥꯕ꯫ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯅꯔꯤꯕ? ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯃꯠꯇ ꯈꯪꯍꯧꯗꯦꯅꯦ꯫ ꯊꯥꯅꯤꯜ ꯅꯤꯔꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯅ, ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ? ꯌꯨꯝ ꯄꯥꯜꯂꯗꯤ ꯆꯥꯛꯊꯣꯡ ꯐꯪꯁꯨ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯑꯣꯠꯂꯕ? ꯀꯔꯤꯗ ꯑꯣꯠꯂꯒꯦꯕ? ꯃꯥꯅ ꯄꯥꯝꯂꯤꯕ ꯇꯣꯉꯥꯟ ꯆꯥꯕꯗꯨ ꯄꯤꯖꯅꯤꯌꯦ꯫ ꯏꯕꯣꯍꯜꯅ, ꯑꯆꯧꯕ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯀꯣ, ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕꯗꯤ ꯅꯪꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤꯅꯦ꯫ ꯅꯃꯥꯅꯁꯨ ꯐꯅ ꯌꯥꯝꯅꯁꯨ ꯉꯥꯡꯁꯛꯂꯦ, ꯂꯧꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯅ, ꯅꯪ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤ ꯅꯪꯁꯨ ꯌꯦꯡꯉꯨ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯕꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯎꯇꯣꯟ ꯌꯧꯔꯒ ꯀꯅꯥꯅꯕꯨ ꯍꯧꯒꯠꯅꯒꯦ? ꯉꯁꯤ ꯐꯥꯎꯕ ꯃꯥꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ? ꯆꯥꯛ ꯊꯣꯡꯕ ꯁꯤꯈꯛ ꯃꯉꯥꯏꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯥꯏꯕꯨ꯫ ꯆꯥꯛ ꯊꯣꯡꯂꯦ, ꯆꯥꯕ ꯌꯥꯅꯕ ꯊꯣꯡ ꯊꯥꯛꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯍꯤꯡꯖ꯭ꯔꯣꯡ ꯃꯥꯡꯖ꯭ꯔꯣꯡ, ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯅꯤꯁꯨ ꯈꯪꯗꯦ꯫ ꯄꯦꯜꯂꯦ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥ ꯄꯦꯜꯂꯦꯍꯦ꯫ ꯏꯕꯣꯍꯜꯅ, ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯕꯅꯤꯀꯣ ꯑꯆꯧꯕ, ꯂꯩꯁꯥꯔꯤꯉꯩ ꯄꯪꯌꯥ ꯌꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯌꯨꯝ ꯄꯥꯜꯂꯕꯅꯤ, ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯎꯀꯣ꯫ ꯇꯣꯝꯕꯤꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯅ ꯍꯥꯏꯕ ꯇꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯄꯥꯝ ꯆꯠꯄ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯃꯤꯠꯅꯒ ꯀꯟꯅ ꯌꯦꯡꯂꯨꯅꯨꯀꯣ, ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯗꯧꯔꯦꯅ ꯍꯥꯏꯅꯤ, ꯃꯄꯥꯝꯒꯤ ꯃꯤꯒ ꯂꯥꯛꯅꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ ꯏꯃꯨꯡꯗ ꯄꯨꯝꯅꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯑꯆꯧꯕ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯧꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯅꯪꯅꯒ ꯀꯧꯕ ꯆꯠꯂꯨꯔꯒ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯏज्ꯖꯠꯇꯤ ꯂꯣꯏꯔꯦꯍꯦ꯫ ꯏꯕꯣꯍꯜꯅ, ꯌꯥꯗꯦ ꯆꯠꯄ, ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ꯫ ꯊꯥꯅꯤꯜ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯆꯠꯂꯣꯏꯗ ꯄꯥꯕ꯫ ꯇꯣꯝꯕꯤꯅ, ꯍꯦ, ꯑꯩꯅ ꯑꯉꯥꯡꯅꯤ, ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯅꯤꯅ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯃꯥ ꯌꯥꯝꯅ ꯋꯥꯡꯉꯤ, ꯈꯪꯅꯤꯗꯅ ꯃꯥ꯫ ꯃꯃꯥ ꯃꯄꯥꯅꯒ ꯊꯤꯜꯂꯛꯑꯗꯤ ꯌꯦꯡꯉꯨ, ꯍꯟꯗꯛꯇꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯉꯥꯡꯅꯅꯤꯌꯦ꯫ ꯌꯥꯔꯤꯁꯦ, ꯑꯆꯧꯕ, ꯅꯪꯁꯨ ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯅꯤꯜꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯗꯤ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯉꯝꯈ꯭ꯔꯦꯗ, ꯏꯃꯥꯏꯄꯦꯝꯃ, ꯑꯣꯠꯄꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ꯫ ꯍꯔꯤ꯫ ꯌꯥꯔꯤꯁꯦ, ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ ꯃꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯔꯨꯅ ꯃꯃꯥ ꯃꯄꯥꯗ ꯃꯥꯕꯨ ꯌꯥꯝ ꯑꯣꯠꯂꯦꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯐꯅ ꯌꯥꯝ ꯍꯧꯈ꯭ꯔꯦ꯫ ꯅꯤꯔꯨꯕꯨ ꯀꯅꯥꯅꯁꯨ ꯀꯧꯕ ꯆꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯔꯨꯗꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯨꯏꯅ ꯃꯌꯨꯝꯗ ꯂꯩꯔꯛꯄꯗꯒꯤ ꯍꯪꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯔꯨꯅ ꯃꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯅꯕ ꯃꯅꯦꯝꯒ ꯃꯆꯟꯒꯅ ꯌꯥꯝ ꯑꯣꯠꯂꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯅ ꯃꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯔꯛꯏ꯫ ꯅꯤꯔꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯡꯂꯦꯟꯒꯤꯁꯨ ꯃꯃꯥꯟꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯂꯥꯡꯂꯦꯟꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯟꯅꯕꯤꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯁꯨꯃꯟꯗꯗꯅ ꯃꯀꯣꯛꯇꯣ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯍꯩꯇ꯭ꯔꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯑꯣꯠꯂꯤꯕ꯭ꯔꯥ, ꯑꯩꯈꯣꯏꯅ ꯃꯥ ꯑꯣꯠꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗꯨꯅꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ, ꯂꯩꯁꯥꯔꯤꯉꯩꯗꯁꯨꯅꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯛꯄꯅꯤ ꯏꯕꯦꯝꯃ, ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯀꯣꯏꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯂꯝꯕꯤꯗ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕꯒꯤ ꯃꯃꯥꯗꯨꯁꯨ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇ ꯄꯨꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯁꯤꯅ ꯀꯗꯥꯏꯗ ꯊꯦꯡꯅꯗꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯔꯨꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯈꯜꯂꯝꯃꯤ, ꯀꯌꯥꯗ ꯃꯃꯥꯏꯁꯦ, ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯅ ꯇꯧꯔꯤꯁꯦ꯫ ꯅꯤꯔꯨ ꯁꯥꯎꯅꯗꯅ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯨꯕꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯈꯤꯗꯅꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯈꯟꯗꯕ ꯃꯈꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯃꯣꯟꯄꯥꯛ ꯐꯤꯗꯛꯇꯒꯤ ꯀꯩꯗꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯨꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯇꯣꯝꯕꯤꯗꯣ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯇꯣꯝꯕꯤꯅ, ꯃꯇꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯁꯦ ꯎꯗꯕ꯭ꯔꯣ? ꯅꯤꯔꯨꯅ,
ꯑꯩꯅ ꯁꯨꯕꯅꯤ ꯏꯃꯥꯅ ꯁꯨꯕ ꯐꯤꯃꯛꯇꯤ ꯅꯠꯇꯦꯗꯅ ꯈꯨꯝꯃꯤꯕ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯣ ꯍꯥ ꯌꯨꯝꯒꯥꯏꯕꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯀꯅꯥꯅ ꯐꯤ ꯁꯨꯅꯒꯦ ꯅꯤꯔꯨꯁꯨ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯇꯣꯝꯕꯤꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯅꯣꯏ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯆꯥꯗ ꯂꯩꯇꯦꯒꯤꯅꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯊꯥꯅꯤꯜ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯅꯤꯔꯨꯁꯨ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯑꯆꯧꯕ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤꯕꯣ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯅꯤꯔꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯣꯏꯅ ꯆꯥꯎ ꯍꯥꯏꯔꯕꯅꯤꯅ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯆꯥꯎ ꯍꯥꯏꯕꯗ ꯕꯗꯅꯥꯝ ꯇꯧꯔꯛꯀꯅꯨꯀꯣ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯗ ꯎꯕꯗ ꯄꯤꯖꯔꯤꯅꯦ ꯇꯟꯖꯥꯁꯤꯗ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯍꯜꯅ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯃꯪꯒꯣꯜꯁꯤꯗ ꯉꯥꯡꯅꯔꯝꯃꯤꯕꯁꯤꯅ ꯍꯣ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯔꯝꯃꯤꯅꯦ ꯅꯣꯏꯅꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯑꯆꯧꯕ ꯊꯥꯅꯤꯜꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯔꯒꯦ ꯕꯥꯕꯥ ꯐꯔꯦ ꯐꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯔꯨ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯝꯂꯛꯄ ꯄꯨꯝꯅꯃꯛ ꯌꯨꯝꯊꯪꯅꯔꯤꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯇꯣꯝꯕꯤꯗ ꯇꯝꯂꯛꯂꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯅꯤꯔꯨꯗꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧ ꯉꯥꯡꯗꯅ ꯇꯧꯔꯛꯇꯕ ꯐꯅ ꯀꯨꯏꯔꯦ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯅ ꯂꯩꯕꯒ ꯂꯥꯡꯂꯦꯟꯗꯤ ꯃꯅꯝꯃꯅ ꯏꯁꯧ ꯏꯔꯥꯡꯒ ꯇꯧꯗꯅ ꯃꯨꯛꯈꯥꯏꯔꯛꯄ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯎꯁꯤꯜꯂꯛꯇꯕꯁꯤꯗ ꯁꯥꯎꯕꯗ ꯂꯣꯏꯔꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯃꯥꯅ ꯇꯧꯔꯤꯕ ꯏꯁꯧꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯍꯪꯉꯨꯒꯦ ꯇꯣꯝꯕꯤꯅ ꯅꯪꯅ ꯍꯪꯒꯅꯨ ꯏꯃꯥ ꯑꯣꯏꯅ ꯍꯪꯂꯒꯦ ꯀꯔꯝ ꯀꯥꯟꯗ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯂꯛꯆꯕꯁꯦ ꯈꯪꯕ ꯌꯥꯝ ꯋꯥꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯍꯥꯏꯒꯦꯁꯦ ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯣꯛꯑꯒꯦ ꯂꯥꯡꯂꯦꯟꯅ ꯃꯤ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯄꯥꯎ ꯇꯝꯂꯝꯃꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯆꯥꯗꯤ ꯅꯤꯡꯉꯣꯜꯅꯤ ꯀꯔꯤꯅꯣꯝꯇ ꯍꯥꯏꯕꯒ ꯅꯣꯏꯅ ꯅꯤꯡꯉꯣꯜ ꯄꯤꯕ ꯍꯥꯏꯅ ꯍꯦꯛꯇ ꯈꯥꯏꯗꯣꯛꯏ ꯅꯤꯡꯉꯣꯜꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯅꯤꯡꯉꯣꯜꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯇꯣꯝꯕꯤꯅ ꯌꯥꯔꯤꯁꯤ ꯇꯣꯛꯂꯣ ꯃꯈꯥ ꯇꯥꯔꯅꯨ ꯏꯕꯣꯍꯜꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯅꯤꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯧꯔꯛꯑꯒ ꯀꯔꯝꯕ ꯃꯆꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯃꯥꯅ ꯄꯥꯎ ꯇꯝꯂꯨꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯅꯤꯔꯨꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯈꯧꯗꯦꯝꯃꯛꯏ ꯑꯍꯝ ꯑꯍꯝ ꯃꯇꯝꯁꯦ ꯊꯥꯅꯤꯜꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯈꯟꯈ꯭ꯔꯦ ꯃꯕꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯂꯥꯡꯂꯦꯟ ꯍꯦꯟꯅ ꯃꯊꯃꯣꯏ ꯆꯥꯛꯂꯤꯕꯁꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯧ ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ ꯍꯥ ꯑꯩꯈꯣꯏꯗꯒ ꯀꯧ ꯉꯥꯡꯗꯗꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯅꯤꯔꯨꯅ ꯏꯃꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕꯗꯨꯗꯤ ꯈꯪꯗꯕꯔꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯕ ꯍꯥ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦꯕ ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯌꯨꯝꯒꯥꯏꯕꯤ ꯅꯪꯅ ꯑꯣꯏꯅ ꯄꯥꯜꯂꯨꯅꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯁꯤꯅ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯕꯨ ꯌꯨꯝꯒꯥꯏꯕꯤ ꯀꯥꯏꯅ ꯍꯥꯏꯌꯣ ꯂꯥꯡꯂꯦꯟꯁꯨ ꯉꯥꯡꯅꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯅꯝꯃ ꯑꯩꯉꯣꯟꯗꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨꯁꯨ ꯁꯟꯗꯣꯛꯄꯤꯔꯝꯃꯤꯁꯦ ꯅꯁꯛꯀꯗꯣ ꯌꯦꯡꯅꯤꯡꯗꯦ ꯏꯕꯦꯝꯃ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯅꯪꯅ ꯌꯦꯡꯗ꯭ꯔꯗꯤ ꯑꯩꯁꯦ ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯑꯣꯟꯁꯤꯟꯅꯗꯅ ꯌꯧ ꯌꯧ ꯇꯧꯔꯛꯄꯗꯨꯗ ꯏꯕꯣꯍꯜꯒ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯏ ꯕꯦꯝꯃ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯠꯂꯦꯅ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯝꯃꯤꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯑꯣꯠꯂꯒꯦꯅꯦ ꯃꯧꯗꯧ ꯉꯝꯕꯤ ꯅꯤꯔꯨ ꯁꯣꯍꯟꯗꯦ ꯃꯆꯤꯟ ꯑꯗꯨꯝ ꯈꯨꯝꯂꯝꯃꯤ
ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯣꯏꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯅꯤꯔꯨꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩꯕꯨ ꯈꯣꯡ ꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯁꯦ? ꯊꯕꯛ ꯑꯃꯗ ꯇꯧꯕꯗ ꯃꯧꯒꯤ ꯊꯕꯛ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ? ꯍꯦ ꯑꯐꯥꯎꯕꯤ, ꯅꯌꯨꯝ ꯄꯥꯜꯂꯛꯑꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯇꯣ ꯇꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯛꯇꯕꯅꯤꯅ ꯑꯃꯠꯇ ꯈꯪꯂꯝꯃꯔꯣꯏꯅꯦ꯫ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ꯭ꯔꯣ? ꯇꯣꯝꯕꯤꯅ ꯍꯤꯡꯖ꯭ꯔꯣꯡ ꯃꯥꯡꯖ꯭ꯔꯣꯡ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯈꯔ ꯈꯛ ꯊꯣꯡꯕꯁꯤ ꯅꯠꯇꯅ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯒꯦꯅꯦ? ꯏꯃꯥꯁꯨꯅꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯆꯨꯝꯃꯦꯗꯤ ꯈꯟꯒꯅꯨ꯫ ꯅꯪꯒꯨꯝꯕ ꯃꯧꯗꯤꯅꯦ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯗ꯭ꯔꯤꯅꯦ꯫ ꯃꯤꯅ ꯍꯥꯏꯅꯕ ꯃꯄꯥꯡꯒꯕꯨ ꯇꯣꯏꯅ ꯇꯧꯔꯣꯠ ꯈꯣꯟꯗꯥꯅꯔꯕꯗꯤ ꯏꯃꯨꯡ ꯀꯥꯏꯌꯦꯗꯣ ꯆꯨꯝꯈ꯭ꯔꯦꯗ꯫ ꯅꯤꯔꯨꯅ ꯑꯩꯒꯤ ꯏꯄꯥꯝꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯔꯤ ꯀꯥꯏꯅꯕ ꯇꯧꯈ꯭ꯔꯒꯦ? ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯪꯎꯗꯕ ꯑꯣꯏꯅ ꯎꯕ꯭ꯔꯅꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ? ꯇꯝꯃꯨ, ꯀꯅꯥ ꯋꯥꯠꯂꯤ ꯄꯥꯎ ꯇꯝꯗꯧꯕ? ꯇꯝꯃꯨꯁꯨꯋꯣ꯫ ꯏꯃꯥꯗꯤ ꯇꯝꯗꯕ꯭ꯔꯣ? ꯇꯝꯗꯕ꯭ꯔꯕ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯇꯝꯂꯝꯂꯕ? ꯄꯨꯊꯣꯔꯛꯑꯣ ꯃꯤꯁꯛꯇꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯕ ꯐꯥꯎꯕ ꯊꯥꯅꯤꯜ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯗꯤ ꯋꯥ ꯁꯥꯡꯊꯅꯔꯅꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯔꯨꯅ ꯏꯃꯥ ꯍꯣꯏꯅ ꯅꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟ ꯆꯥꯖꯕꯅꯦ꯫ ꯇꯣꯝꯕꯤꯅ ꯄꯨꯛ ꯐꯕꯤ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯏꯃꯨꯡꯁꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯗ꯫ ꯊꯥꯅꯤꯜ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯁꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯍꯟꯗꯛꯇꯒꯤ ꯄꯥꯎ ꯍꯦꯛ ꯇꯝꯅꯔꯝꯕ ꯃꯤꯗꯣ ꯑꯄꯥꯏ ꯄꯥꯏꯕ ꯌꯥꯟꯊꯠꯅꯔꯗꯧꯅꯤ꯫ ꯃꯕꯨꯡꯒꯤ ꯋꯥꯁꯤꯗ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯌꯥꯎꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯌꯥꯝ ꯁꯥꯎꯅ ꯃꯤꯉꯣꯟꯗ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯟ ꯑꯃꯣꯝꯗꯨꯗ ꯍꯥꯟꯅ ꯌꯥꯜꯂꯣ꯫ ꯅꯤꯔꯨꯅ ꯂꯩꯁꯥꯕꯤ ꯍꯦꯟꯗꯣꯛꯄꯤ, ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯩꯕ, ꯅꯪ ꯃꯉꯥꯏꯔꯦꯕ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯈꯠꯅꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯔꯨꯗꯤ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯗꯅꯣꯅꯦ ꯇꯧꯔꯤꯁꯦ? ꯏꯅꯦꯝꯁꯤꯅ ꯉꯥꯡꯈ꯭ꯔꯦ ꯆꯩꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯋꯥꯏꯁꯤꯗꯁꯨ ꯇꯥꯁꯤꯜꯂꯨꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯏꯃꯥ ꯌꯥꯔꯦ, ꯑꯣꯟꯁꯤꯟꯅꯔꯨꯔꯅꯨ꯫ ꯏꯕꯣꯍꯜꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯉꯝꯕꯗꯣ ꯇꯧꯔꯣ, ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯂꯩꯔꯁꯅꯨ꯫ ꯇꯣꯝꯕꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯔꯨ ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯂꯥꯡꯂꯦꯟ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯁꯤꯕꯣ? ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯛꯄꯁꯨ ꯃꯣꯏꯗꯗꯤ ꯄꯨꯟꯁꯤꯒꯤꯁꯨ ꯍꯥꯏꯔꯣꯏ, ꯑꯗꯨꯒ ꯃꯣꯏꯁꯨ ꯁꯤꯗꯧꯔꯕ ꯐꯥꯎꯕ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤꯌꯦ꯫ ꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯕꯨꯡꯅꯦ, ꯍꯨꯟꯗꯣꯛꯎꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯒꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ, ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯈꯟꯕ ꯉꯝꯗꯕꯁꯤꯕꯨ ꯅꯠꯇꯦ, ꯃꯥꯕꯨ ꯃꯤꯔꯣ, ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦ꯫ ꯇꯣꯝꯕꯤꯅ ꯍꯩꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ, ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ, ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦ꯫ ꯊꯥꯖꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ꯫ ꯇꯣꯝꯕꯤ ꯃꯆꯥ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯍꯥꯏꯅꯕꯗꯨꯔꯣ ꯊꯥꯖ ꯅꯪꯅ ꯂꯥꯛꯏꯕꯁꯦ? ꯍꯣꯏ ꯏꯃꯥ, ꯃꯥꯅꯦ꯫ ꯀꯨꯏꯔꯛꯀꯅꯨꯀꯣ? ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯔꯨ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ꯫ ꯅꯤꯔꯨꯅ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯆꯥꯛꯁꯨ ꯑꯩ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯊꯣꯡꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯕꯅꯦ ꯏꯅꯝꯃ꯫ ꯐꯩꯌꯦ, ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯅꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤꯗ ꯀꯜꯂꯛꯄ ꯃꯤꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯨꯗꯤ ꯏꯅꯝꯃꯗꯤ, ꯏꯃꯥꯕꯣꯛ ꯍꯣꯏꯁꯨ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯂꯤꯕꯁꯤꯗꯤ ꯑꯩꯁꯦ ꯃꯃꯧꯅꯦꯅ ꯈꯟꯕ ꯉꯝꯗꯤꯌꯦ ꯏꯕꯦꯝꯃ꯫ ꯅꯨꯄꯤꯁꯤꯁꯨ ꯅꯤꯔꯨꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯆꯣꯞꯂꯅꯤ ꯈꯜꯂꯗꯨꯅ ꯏꯅꯝꯃ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯍꯣꯏ, ꯇꯧꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯅꯤꯔꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯣ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯁꯤꯕꯣ? ꯑꯐꯕꯤꯒ ꯁꯥꯗꯅ꯫ ꯄꯨꯝꯅꯃꯛ ꯎꯅ ꯈꯪꯅꯔꯤꯕꯁꯤꯗ ꯃꯣꯏꯒꯨꯝꯕ ꯃꯧꯁꯤ ꯂꯩꯕꯒꯤꯅꯤꯀꯣ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯊꯕꯛꯇꯨꯝ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯅꯤꯜ, ꯅꯤꯔꯨ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯦ ꯅꯪ ꯌꯥꯝ ꯏꯀꯥꯏꯕ꯭ꯔꯣ? ꯅꯤꯔꯨꯅ ꯊꯕꯛ ꯂꯩ ꯍꯥꯏꯗꯥꯏꯅꯦ, ꯆꯠꯂꯣ ꯊꯕꯛꯇꯣ,
ai su khong pali adum chachakhige hei nachin du yam kalakano nang su chamana ye khangaba mi pakshilakano makhoi ani na laungnarak pasida tombi changlaktuna hairi karigino amuk launari basina thanilna mapam du chatke tombina yumlom da kai do bo yaurage thanilna imadu masangam de na paw hairakpa adugi chaluge haibani ihe adudi chalodana aduga noina swaida launari basina karige aisu yauna punna chatmina se haibagi neima phare phare chaluro asumna niru amadi thanil loshinduna mapam da chatkre makhoi ani na satkraba matung langlena mama da hairi ima noina cha nupa sibu miro kai daurage ibema hojik mapam da chatkrise namau ibemana na cha nupa sak phajabase puroi dogi tauba adugi ne launaramido moi ki thokpa tawrasanu ngang masakpa laudraba mi sida kari bo hairu doino tumbaga chabaga tawdana leiri aduga ikhoina mabu leiba ngamdana bo ole kaina masakse suknong hengnung sidi he oiba ibohal na machanupi da hairi magi dharmani icha sidi karisu nongai taba khalunu langlena moi gi dharma dudani sum ka khaleise mi wangang na bachat paga phamung de tumsin hipjin dana leibaga makok se afaba amata khanba so haitrabani tombina yarisi phi do ngasi loshin mangam riem phi lobi awangi na dom cha do ngarang loirabra na hangba laklambani namita dringai da loirani deima phare loshin na batawro hoima som niru ki mapam dani niru na mama da pau kaya tamlammi niru gi mama thamba su machana tamliba pause thajaraduna hairi thambana moine chabu kana leijadabudawne hekta otpa yabro ima leiribasidi leisabi ama leiriduna ga phatriba mabukse haidana kanadi ma adubu mayumga palaga chanakhidro khangjade panganu hayu sing angang piglingai da lepsin biya banara lepsilu nanem na kunaga sel hanglasu leite da haigadabani ko panganu as ai loina khangi be ma adune nati nang bu sel ga yawrak bro yawi ma naupa da sel khara piram ngarang dagi puri leibiyona ngangbada loirabani piram ge ma nati adu engang dubu kadai da sakragi leiba udrishina mabai ga thongalom da thokmina khibani ima hoigina sel kaya piram haino thambal nokladuna nangna khangna tawramo aigi ichagi ima kase onthokna phakreda nirusu wangangda noktuna leirami matam kharagi matungni langlengi mapa ibohal yam kana naduna leirami thanil mapa na ngamdaduna leirabasi phauba nongmata mapa gi manakta changlakte nirusu otomangai chapmanai khangsina daba saduna tumi leirami tombi langlen mama macha phaminaduna wari sanari tombi macha nupagi matauda mabukning nungsiraduna kapli asigumba icha nupa sigidamaktaro mayamna icha nupa pokpa pamnaribase magi maphamdadi mama mapa ikhoise mitokka chap madakre langlena ai leirishidi ma kapkano ai nungaiti icha nupa ma leiri haibaki karibu kanarige mapam gina hairadi ma tumba chaba khangda makai honakhini ne makhoide naragigla oidabasi mangaireba mabu hek pokjaba mama mapa ikhoibu mirairaga ma kayamuk yam nungaiba ngamlake do yengba taridana langlena aina pababu phanaba laying doinima wakhal hena su khanjilanu ichatane imagi bema matam kharagi matongni langlena hotnaduna mapabu laying lammi asumna mama machana seba ningthin tawbadagi ibohal so anaba pharami ayuki matamni ibohal na magi nupibu yengduna hairi nacha nupidi ude mabu hogatribo tombi nokladuna hogatkre nganta na chaka thongba loikrabani aduga kadai jakraba yena khada santhi jaisa hobani aigi janipi gi thabakshidi ma leirambagi ne ibani na nungai na leijarise hoi songi shidi hojik phoba nunganjiba malene ha khangjade moishina yumgi maune na kaidawrudoino mana apamba tawshanu si pumnama icha nupana yabagini migi machada sudainanu ichasu chap mane pinjare khajare yarisi ei
ꯑꯁꯣꯏ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯩ ꯃꯉꯥꯏꯅ ꯅꯥꯄꯜ ꯀꯥꯕꯤ ꯅꯤꯔꯨꯗꯣ ꯃꯁꯥ ꯃꯔꯨ ꯅꯥꯕ ꯍꯧꯔꯛꯏ ꯅꯤꯔꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯊꯥꯅꯤꯜꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯈꯣꯡ ꯈꯨꯠ ꯆꯤꯛꯑꯦ ꯖꯤꯡ ꯖꯤꯡ ꯂꯥꯎꯏ ꯅꯪꯒꯟꯁꯤꯁꯨ ꯌꯥꯝ ꯂꯦꯡꯉꯦ ꯃꯇꯝꯁꯤ ꯃꯃꯥ ꯃꯄꯥ ꯂꯥꯡꯂꯦꯟꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯊꯥꯅꯤꯜ ꯆꯦꯜꯂꯛꯇꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃꯇꯩꯃ ꯀꯧꯔꯨꯔꯦ ꯇꯩꯃ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯑꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯣꯏ 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 ꯀꯧꯔꯨꯔꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯔꯨꯁꯨ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯃꯥ ꯃꯄꯥꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯆꯠꯅꯔꯨꯔꯤꯅꯣ ꯌꯨꯝꯁꯤꯗ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯁꯨ ꯑꯃꯠꯇ ꯈꯪꯉꯣꯏꯗꯧꯔꯤ ꯏꯕꯣꯍꯜꯅ ꯍꯩ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯍꯥ ꯑꯩꯈꯣꯏꯁꯤ ꯂꯧꯕꯨꯛ ꯆꯠꯂꯨꯔꯤꯕꯅꯤꯅꯦ ꯃꯆꯣꯛꯄ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜ ꯆꯠꯈꯤ ꯇꯣꯝꯕꯤꯁꯨ ꯈꯣꯟꯀꯂꯞꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯈꯩꯅ ꯑꯩꯈꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯒ ꯉꯁꯤꯅ ꯁꯤꯕ ꯅꯥꯕ ꯑꯗꯨ ꯑꯗꯥꯒ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯂꯦꯡꯗꯅ ꯑꯃꯥꯏꯕ ꯀꯧꯗꯅ ꯂꯥꯛꯅꯔꯤꯅꯤ ꯍꯣ ꯑꯗꯨꯅꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯥ ꯇꯧꯗ꯭ꯔꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯤꯈꯩꯅꯦ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯅꯥꯔꯛꯈꯤꯅꯤ ꯊꯥꯅꯤꯜ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯄꯥꯁꯤꯅ ꯑꯗꯨꯛ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯂꯩꯕ ꯉꯝꯃꯤꯅꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯔꯨ ꯑꯅꯥꯕ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯜ puthokꯇꯅ ꯂꯥꯌꯦꯡꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯦ ꯊꯥꯅꯤꯜꯗꯤ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯃꯥ ꯃꯄꯥ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗꯥ ꯏꯁꯣꯔꯁꯦ ꯂꯩꯗꯤ ꯂꯩꯀꯣ ꯏꯕꯣꯍꯜꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯃꯥ ꯅꯔꯛ ꯌꯦꯛꯂꯛꯂꯕꯗꯤ ꯃꯇꯦꯡ ꯇꯧꯅꯒꯗꯕꯅꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥꯒ ꯄꯥꯕꯒ ꯆꯪꯗꯨꯅ ꯍꯪꯒꯦꯁꯨ ꯍꯪꯕꯤꯌꯨ ꯑꯩꯗꯤ ꯆꯪꯂꯔꯣꯏ ꯏꯅꯝꯃꯅ ꯉꯥꯡꯈꯤ ꯁꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯑꯃꯠꯇ ꯀꯥꯎꯗ꯭ꯔꯤ ꯑꯩꯗꯤ ꯃꯥ ꯁꯤꯔꯁꯨ ꯀꯞꯂꯔꯣꯏꯗꯕꯅꯤ ꯕꯦꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯕꯨꯡꯅꯤ ꯍꯨꯟꯗꯣꯛꯅꯕ ꯌꯥꯔꯣꯏꯅꯦ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯦꯛꯈ꯭ꯔꯕꯅꯤ ꯃꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯟꯖꯥꯁꯤꯗ ꯊꯥꯅꯤꯜꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯅꯤꯜꯅ ꯃꯥ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯝꯕꯤꯅ ꯂꯥꯟꯗꯦ ꯄꯨꯝꯅꯃꯛ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯕꯤꯔꯅꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯅꯁꯨ ꯏꯃꯥ ꯄꯥꯕꯗ ꯈꯣꯏꯔꯝꯖꯒꯦ ꯍꯥꯏꯍꯧꯏ ꯏꯕꯣꯍꯜꯅ ꯃꯃꯥ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯦꯟꯊꯣꯛ ꯂꯩꯃꯤꯟꯅꯔꯗꯤ ꯉꯥꯏꯍꯥꯛꯁꯨ ꯈꯠꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯀꯣ ꯁꯤꯗ ꯃꯂꯣꯝ ꯊꯝꯅꯒꯗꯕ ꯅꯠꯇꯦ ꯊꯥꯅꯤꯜ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯟ ꯅꯪꯅꯁꯨ ꯅꯕꯨꯡ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯅꯤ ꯍꯥꯏꯕ ꯅꯕꯨꯡ ꯈꯪꯉꯤꯅꯦ ꯅꯕꯨꯡ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯏꯕꯣꯍꯜꯅ ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯁꯤ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯤꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯤꯔꯨ ꯃꯅꯦ ꯃꯀꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯂꯤ ꯏꯃꯥ ꯕꯥꯕꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯀꯞꯀꯅꯨ ꯑꯃꯨꯛ ꯀꯞꯂꯕꯗꯤ ꯍꯦꯟꯅ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯏꯃꯧꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨꯀꯣ ꯏꯃꯥ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯣ ꯇꯣꯝꯕꯤꯁꯨ ꯃꯃꯧꯒꯤ ꯃꯇꯧꯗ ꯃꯄꯤ ꯇꯥꯔꯛꯂꯤ ꯏꯃꯥꯅ ꯏꯃꯧꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯧ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯃꯧ ꯅꯇꯣꯝꯇꯅꯤꯅꯦ ꯂꯥꯡꯂꯦꯟ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯤꯔꯨ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯚꯦꯃꯥ ꯅꯪꯅꯁꯨ ꯅꯅꯝꯃꯕꯨ ꯋꯥꯔꯧꯔꯅꯨ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯅꯝꯃ ꯏꯕꯣꯍꯜꯅ ꯌꯥꯔꯤꯁꯤ ꯏꯃꯧꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯅꯤꯔꯨꯕꯨ ꯂꯥꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯤꯔꯨꯁꯨ ꯅꯥꯕ ꯐꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯥꯏꯁꯤꯡꯇꯅ ꯈꯨꯟꯗꯥꯕ ꯅꯨꯔꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ
ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯎꯝꯅꯥꯡꯂꯛꯄ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯗ ꯀꯪꯂꯨꯔꯕ ꯎꯄꯥꯟ ꯋꯥꯄꯥꯟ ꯄꯨꯝꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯥꯏꯌꯥꯝꯁꯤꯡꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯌꯥꯏꯐꯔꯦ, ꯃꯆꯥ ꯏꯕꯦꯝꯃꯅ ꯌꯥꯏꯐꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯂꯥꯏꯖꯤꯡꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯍꯩ ꯀꯌꯥ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯝꯗꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯕꯣꯛ ꯑꯁꯣꯟꯕꯤꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯨꯝꯕꯅ "ꯏꯕꯣꯛ, ꯏꯕꯣꯛ, ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯣ? ꯅꯍꯥꯟꯈꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄꯅꯤ" ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯕꯣꯛ, ꯀꯩꯗꯧꯔꯒꯦ?" ꯃꯕꯣꯛꯅ "ꯂꯣꯌꯨꯝ, ꯏꯕꯣꯛ ꯀꯔꯤꯁꯨ ꯇꯧꯗꯦ, ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯣꯌꯨꯝꯕ ꯏꯄꯥ ꯄꯥꯈꯠꯅ "ꯏꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯂꯩꯔꯝꯃꯣ, ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ" ꯍꯥꯏꯔꯝꯂꯒ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯗꯨꯅ ꯆꯠꯈꯤ꯫ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ "ꯑꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯇꯥꯗ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯣ?" ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯀꯔꯤ ꯇꯧꯔꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕꯣ?" ꯂꯣꯌꯨꯝꯕꯅ "ꯗꯥꯗꯥ, ꯑꯩꯈꯣꯏ ꯕꯛꯇꯣ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ, ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ." ꯉꯥꯏꯈꯣ, ꯑꯩ ꯏꯁꯥ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯛꯈꯤꯒꯦꯀꯣ꯫ ꯀꯨꯏꯔꯣꯏꯗ." ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯂꯣꯌꯨꯝꯕꯒ ꯄꯨꯟꯅ ꯂꯣꯌꯨꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯅꯦ, ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯑꯩ ꯃꯤꯍꯨꯟ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯗꯨꯅ "ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯑꯩ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯝꯒꯦ, ꯃꯁꯤ ꯆꯥꯔꯒ ꯃꯔꯥꯏꯅ ꯐꯖꯅꯤꯗ꯫ ꯏꯅꯦ ꯅꯥꯕ ꯌꯥꯗꯦꯀꯣ, ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯆꯠꯂꯣ." "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯇꯥꯗ ꯆꯠꯂꯒꯦ." "ꯗꯥꯗꯥ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ." ꯌꯥꯔꯦꯗ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕꯒ ꯂꯣꯌꯨꯝꯕꯒ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯂꯣꯌꯨꯝꯕꯅ "ꯗꯥꯗꯥ, ꯏꯕꯣꯛꯀꯤ ꯑꯅꯥꯕꯁꯤꯕꯨ?" "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯏꯅꯦꯒꯤ ꯑꯅꯥꯕꯁꯦ ꯑꯩꯅ ꯀꯟꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ, ꯏꯅꯦꯁꯦ ꯀꯨꯏꯒꯗꯧꯕ ꯃꯥꯟꯗꯦ." "ꯗꯥꯗꯥ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯒꯤꯗꯤ ꯏꯕꯣꯛ ꯅꯠꯇꯅ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯗꯥꯗꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯎꯄꯥꯏ ꯑꯃꯇ ꯄꯤꯅꯕꯤꯌꯨ." "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯗꯣꯟꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯎꯄꯥꯏ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯣꯀꯣ. ꯗꯥꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ." ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯌꯧꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯤꯅꯤꯟ ꯐꯪꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯂꯣꯌꯨꯝꯕ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯕꯣꯛꯀꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯦꯟ, ꯑꯩꯒꯤ ꯏꯕꯣꯛꯄꯨ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯇ ꯌꯦꯡꯕꯤꯌꯨ." ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ "ꯅꯨꯄꯥ ꯃꯆꯥ, ꯏꯕꯦꯟꯅ ꯅꯕꯣꯛꯄꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯑꯗꯨꯕꯨꯅꯦ, ꯎꯄꯥꯏ ꯑꯃꯗꯤ ꯍꯥꯏꯒꯦ. ꯃꯗꯨ ꯅꯪꯅ ꯉꯝꯂꯕꯗꯤ ꯅꯕꯣꯛ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ." "ꯏꯕꯦꯟ, ꯀꯔꯤ ꯎꯄꯥꯏꯅꯣ? ꯅꯁꯨꯗ ꯇꯥꯛꯄꯤꯌꯨ." "ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯔꯤꯕ ꯎꯃꯪ ꯑꯁꯤꯒ ꯊꯪꯅꯕꯗ ꯅꯨꯔꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯕꯅꯤ. ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯑꯣꯏꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯕꯅꯤ. ꯃꯗꯨꯒꯤ ꯃꯆꯨꯝ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯅꯕꯣꯛꯇ ꯄꯤꯊꯛꯄ ꯉꯝꯂꯕꯗꯤ ꯑꯅꯥꯕ ꯄꯨꯝꯕ ꯐꯍꯟꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈꯔꯦ. ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯈꯤꯗꯔꯦ." "ꯏꯕꯦꯟ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ?" "ꯏꯕꯦꯟ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ. ꯃꯐꯝꯗꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯃꯥꯡꯈꯤꯕꯗꯤ ꯅꯠꯇꯦ. ꯀꯅꯥꯅꯁꯨ ꯈꯪꯗꯅꯕ ꯂꯣꯠꯈꯤꯕꯅꯤ ꯍꯥꯏꯕ ꯏꯕꯦꯟꯅ ꯈꯪꯏ. ꯑꯗꯨꯅꯅꯦ, ꯅꯔꯥꯏꯕꯛ ꯂꯩꯖꯔꯕꯗꯤ ꯎꯃꯪ ꯑꯗꯨ ꯊꯤꯔꯕꯗꯤ ꯐꯪꯒꯅꯤꯀꯣ." "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯕꯦꯟ?" "ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯆꯒꯠ ꯌꯥꯝ ꯍꯪꯒꯗꯧꯔꯤꯗ." "ꯏꯕꯦꯟ, ꯀꯔꯤ ꯍꯥꯏꯕꯅꯣ?" "ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯐꯔꯦ. ꯃꯐꯝꯗꯨ ꯊꯤꯕ ꯐꯪꯕ ꯑꯣꯏꯖꯔꯣ ꯏꯁꯨꯁꯤꯗꯤ." ꯂꯣꯌꯨꯝꯕ ꯃꯕꯣꯛ ꯀꯟꯅꯕ ꯎꯄꯥꯏ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯏꯕꯅ
ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯤꯔꯒꯦ ꯂꯦꯞꯂꯝꯃꯤ꯫ ꯐꯔꯦ ꯏꯕꯦꯟ, ꯂꯩꯕꯥꯛ ꯑꯗꯣ ꯑꯩ ꯐꯪꯅꯕ ꯊꯤꯔꯒꯦ ꯍꯥꯏꯔꯝꯂꯒ ꯂꯣꯌꯨꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯕꯣꯛꯅ ꯆꯥꯅꯕ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯊꯣꯡꯂꯗꯨꯅ ꯏꯕꯣꯛ, ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯁꯤ꯫ ꯂꯣꯌꯨꯝ, ꯏꯕꯣꯛ ꯆꯥꯅꯤꯡꯗꯦ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯏꯕꯣꯛ, ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯁꯥꯒꯟꯒꯅꯤ? ꯁꯤ ꯑꯩ ꯏꯜꯂꯒꯦ ꯁꯤ꯫ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯆꯥꯔꯗꯨꯅ ꯂꯣꯌꯨꯝ, ꯏꯕꯣꯛ ꯑꯣꯛꯂꯦ꯫ ꯂꯣꯌꯨꯝꯕ ꯀꯣꯜ-ꯂꯤꯛ ꯂꯣꯏꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯛ, ꯑꯩ ꯃꯇꯝ ꯈꯔ ꯏꯕꯣꯛꯀꯤ ꯍꯤꯗꯥꯛ ꯊꯤꯕ ꯂꯪꯐꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯪꯅꯕꯒꯤ ꯏꯅꯦ ꯇꯣꯝꯕꯤꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯣ꯫ ꯏꯕꯣꯛꯀꯤ ꯂꯣꯌꯨꯝ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯔꯅꯦ? ꯏꯕꯣꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ, ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯏꯁꯨꯅ ꯋꯥꯍꯧꯒꯗꯕꯗꯣ ꯏꯕꯣꯛ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯏꯕꯣꯛꯀꯤꯗꯃꯛ ꯏꯁꯨꯅ ꯂꯪꯐꯩ ꯆꯠꯄꯗꯣ ꯏꯕꯣꯛ ꯄꯥꯝꯗꯦ, ꯆꯠꯈ꯭ꯔꯅꯨ꯫ ꯏꯕꯣꯛ, ꯑꯩ ꯋꯥꯗꯤ ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ, ꯑꯩ ꯁꯥꯎꯅꯤ꯫ ꯀꯨꯏꯔꯛꯀꯗꯧꯕ ꯅꯠꯇꯦ, ꯐꯠꯂꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯌꯨꯝꯕ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯨꯗꯨꯅ ꯃꯕꯣꯛꯄꯨ ꯅꯤꯡꯊꯤꯅ ꯃꯅꯦ ꯇꯣꯝꯕꯤꯗ ꯁꯤꯟꯅꯔꯝꯗꯨꯅ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦꯗ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯕꯨ ꯊꯤꯔꯨꯅꯤꯗꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯉꯛꯄꯅꯤ, ꯀꯗꯣꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯍꯦꯔꯥ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯐꯪꯅꯕ ꯊꯤꯒꯅꯤ ꯈꯜꯂꯗꯨꯅ ꯂꯣꯌꯨꯝꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯁ, ꯀꯝꯗꯧꯅꯤ? ꯑꯩꯅ ꯄꯨꯔꯛꯄ ꯆꯥꯅꯕꯗꯤ ꯂꯣꯏꯈ꯭ꯔꯦ, ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯆꯥꯛ ꯂꯥꯝꯕ ꯐꯔꯣꯏ꯫ ꯃꯅꯥꯛ ꯅꯛꯄꯗ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯊꯤꯈꯤꯒꯦ꯫ ꯍꯥꯏꯔꯗꯨꯅ ꯂꯣꯌꯨꯝꯕ ꯆꯥꯅꯕ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯍꯧꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯈꯪꯃꯟ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ, ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯎꯁꯤꯡꯗꯨ ꯃꯥꯔ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯛꯄꯗ ꯑꯊꯥꯞꯄꯗ ꯃꯉꯥꯟ ꯃꯆꯥ ꯑꯃ ꯎꯔꯗꯨꯅ ꯃꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯎꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯌꯩꯗꯨꯅ ꯊꯛꯇꯣꯛꯂꯛꯄ ꯃꯐꯝꯁꯦ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯅ ꯉꯥꯅꯨ ꯊꯪꯒꯣꯡ ꯀꯌꯥꯅ ꯁꯥꯟꯅꯔꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯂꯣꯌꯨꯝꯕ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨ ꯊꯨꯒꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯂꯣꯌꯨꯝꯕꯒꯤ ꯃꯕꯨꯛꯇꯨ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯗꯧꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯦ ꯉꯥ ꯈꯔꯗꯤ ꯂꯩꯔꯝꯅꯤ, ꯃꯗꯨ ꯍꯦꯛꯇ ꯐꯥꯔ ꯆꯥꯔꯒꯦ ꯈꯜꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯏꯁꯤꯡ ꯑꯗꯨ ꯎꯕꯗꯗꯤ ꯏꯊꯦꯟ ꯊꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯕ ꯏꯁꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯃꯐꯝꯗꯨꯗꯒꯤ ꯏꯔꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯣꯔꯕꯥꯟ ꯇꯝꯅ ꯀꯥꯔꯛꯄꯗ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯉꯁꯥꯏꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯗꯥꯏ, ꯍꯧꯖꯤꯛꯅ ꯆꯤꯡꯌꯥꯒꯤ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯥꯏꯅ ꯉꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯑꯊꯥꯞꯄꯗ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯦ, ꯀꯅꯥꯅꯣꯝꯃ ꯏꯔꯥꯛꯅꯔꯒ ꯂꯩꯔꯤꯅꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯂꯧꯈꯠꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯣꯛ ꯈꯨꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯏꯆꯜ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯅꯪꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯛꯄꯗ ꯁꯝꯂꯥꯡ ꯑꯁꯥꯡꯕ ꯑꯣꯏꯕꯤ ꯁꯛꯍꯦꯟꯕꯤꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯃꯇꯣꯝꯗ ꯊꯥꯔꯝꯃꯤ꯫ ꯃꯪꯁꯨ ꯅꯠꯇ, ꯀꯩꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯣ? ꯁꯛꯍꯦꯜꯂꯕꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯩꯔꯩꯄꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯔꯥ? ꯂꯣꯌꯨꯝꯕꯒꯤ ꯃꯇꯧꯗꯨ ꯂꯥꯏꯖꯤꯡ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯃꯁꯛ ꯏꯐ ꯐꯖꯔꯒ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯃꯇꯣꯝꯇ ꯁꯤꯖꯒꯦ ꯇꯧꯔꯝꯂꯤꯕꯁꯦ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯁꯛꯍꯦꯟꯕꯤ ꯀꯧꯗꯦ, ꯂꯥꯏꯖꯤꯡ ꯀꯧꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯎꯃꯪ ꯂꯥꯛꯄꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫
ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯗ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯏꯁꯤꯡꯗ ꯇꯥꯕꯗꯨꯗ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕꯅꯤ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯅꯥ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯃꯖꯥꯏꯕꯦꯝꯃ ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯌꯨꯝꯕ ꯀꯧꯖꯩ ꯂꯝꯗꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯑꯩ ꯅꯨꯔꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯊꯤꯔꯛꯄꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗ ꯇꯥꯁꯤꯟꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯏꯕꯨꯡꯅ ꯅꯨꯔꯥꯏ ꯂꯩꯕꯥꯛꯄꯨ ꯊꯤꯔꯤꯕꯅꯣ ꯃꯖꯥꯏꯕꯦꯝꯃ ꯑꯩꯒꯤ ꯏꯕꯣꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝꯗꯣ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ ꯃꯐꯝꯁꯤꯕꯨ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡ ꯃꯐꯝꯁꯦ ꯏꯕꯨꯡꯅ ꯊꯤꯔꯤꯕ ꯅꯨꯔꯥꯏ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯁꯅꯥ ꯈꯣꯡꯅꯥꯡꯅ ꯍꯧꯔꯤꯕ ꯃꯐꯝꯗꯣ ꯏꯕꯨꯡꯅ ꯆꯪꯕꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯛꯂꯣꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩ ꯈꯪꯂꯕꯗꯤ ꯂꯩꯌꯥꯝꯁꯤꯡꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯆꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯏꯕꯪ ꯃꯤ ꯀꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯌꯥꯔꯛ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯕꯅꯤ ꯍꯥꯏꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯕ ꯂꯥꯛꯄ ꯅꯠꯆꯗꯦ ꯏꯕꯣꯛꯀꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯃꯖꯥꯏꯕꯦꯝꯃꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯐꯔꯦ ꯏꯕꯨꯡ ꯑꯩ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯕ ꯄꯥꯝꯖꯗꯦ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ ꯑꯩꯁꯨ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯜꯂꯒꯦ ꯑꯗꯣ ꯏꯕꯨꯡ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯒꯅꯨꯀꯣ ꯂꯥꯏꯁꯤꯡꯅ ꯎꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯂꯥꯏꯖꯤꯡ ꯑꯃꯗꯤ ꯂꯣꯏꯌꯨꯝꯕ ꯑꯍꯥꯟꯕ ꯎꯅꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯅꯈ꯭ꯔꯦ ꯂꯣꯏꯖꯤꯡ ꯂꯣꯏꯌꯨꯝꯕ ꯃꯐꯝꯗꯨꯗ ꯊꯅꯝꯂꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯆꯪꯂꯛꯄꯗ ꯊꯣꯉꯥꯛꯄ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯍꯜꯂꯛꯄꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯕ ꯇꯥꯛꯄꯤꯔꯛꯏꯗꯣ ꯂꯥꯏꯖꯤꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ ꯏꯄꯥꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯏꯄꯥ ꯅꯤꯡꯊꯧ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯃꯈꯣꯏ ꯄꯨꯕꯁꯤ ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯄꯨꯖꯗꯕꯅꯤ ꯐꯔꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯁꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡꯕꯨ ꯊꯧꯅꯤꯖꯕꯗꯣ ꯅꯪ ꯆꯠꯂꯨꯔꯣ ꯏꯄꯥ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯖꯔꯨꯔꯣ ꯂꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨ ꯃꯁꯥ ꯈꯪꯗꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯃꯆꯥꯏꯕꯦꯝꯃꯁꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯃꯍꯥꯟꯖ ꯀꯅꯥ ꯊꯦꯡꯅꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯕꯨ ꯅꯣꯛꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯣꯛꯇꯦꯗ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯎꯕ ꯑꯣꯏꯔꯝꯅꯤ ꯍꯩꯃꯥ ꯆꯍꯤ 20 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯆꯍꯤ 60 ꯁꯨꯔꯕꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯡ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯨꯅ ꯁꯥꯎꯅ ꯃꯁꯤꯒꯤ ꯂꯥꯏꯖꯤꯡ ꯍꯥꯏꯕꯤꯁꯦ ꯏꯁꯤꯡꯗꯨꯗ ꯏꯔꯥꯛꯅꯔꯒ ꯁꯤꯔꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩꯗ ꯁꯨꯝ ꯌꯦꯠꯂꯒ ꯂꯩꯔꯗꯨꯕꯅꯤ ꯁꯅꯨ ꯍꯥꯟꯅꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯎꯔꯩꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯁꯣꯛꯅꯕ ꯂꯥꯟ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯁꯤꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯒꯨꯝ ꯌꯣꯛꯂꯛꯄꯅꯤ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯅꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯤꯡ ꯁꯅꯥ ꯈꯣꯡꯅꯥꯡ ꯊꯧꯅꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯐꯔꯦ ꯏꯄꯨ ꯐꯝꯅꯥꯏꯕꯒ ꯆꯠꯂꯨ ꯄꯨꯝꯅꯃꯛ ꯅꯄꯨꯅ ꯇꯥꯛꯆꯔꯅꯤ ꯂꯥꯏꯖꯤꯡ ꯅꯤꯡꯊꯧꯕꯨ ꯈꯨꯔꯝꯂꯝꯗꯨꯅ ꯃꯄꯨ ꯐꯝꯅꯥꯏꯕꯒ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯌꯧꯔꯗꯨꯅ ꯇꯧꯒꯗꯧꯕ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯄꯨ ꯐꯝꯅꯥꯏꯕꯅ ꯃꯆꯥꯏꯕꯦꯝꯃ ꯇꯧꯒꯗꯕ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤꯗꯣ ꯏꯄꯨ ꯐꯝꯅꯥꯏꯕ ꯅꯁꯨ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯏꯄꯨ ꯍꯟꯕꯤꯔꯝꯃꯨ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯩ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯀꯦ ꯇꯥꯛꯄꯤꯌꯨꯗꯣ ꯏꯄꯨ ꯐꯝꯅꯥꯏꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯥꯏꯖꯤꯡ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝ ꯈꯔ ꯂꯧꯔꯗꯨꯅ ꯂꯣꯏꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯤꯡ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝ ꯑꯁꯤꯅ ꯏꯕꯣꯛꯀꯤ ꯑꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯏꯕꯨꯡ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄꯤꯔꯨ ꯂꯥꯏꯁꯤꯡꯅ ꯎꯈꯤꯕ ꯌꯥꯎꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯐꯔꯦ ꯍꯜꯂꯒꯦ
𝗦𝗫𝗵𝗶 ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯖꯔꯣꯏ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯖꯤꯡꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯃꯥꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯤꯟꯕꯤꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯨꯝꯕ ꯃꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯌꯧꯔꯗꯨꯅ ꯕꯣ ꯏꯕꯣ ꯑꯩ ꯂꯥꯛꯂꯦ ꯏꯕꯣꯒꯤ ꯍꯤꯗꯥꯛꯁꯨ ꯄꯨꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯕꯣꯛꯇ ꯄꯤꯊꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯊꯛꯈꯤꯕꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯍꯥ ꯑꯃꯒꯨꯝ ꯃꯕꯣꯛ ꯑꯗꯨ ꯀꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅ ꯎꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯣꯌꯨꯝꯕ ꯃꯌꯨꯝꯗ ꯍꯜꯂꯍꯧꯔꯦ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯎꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯁꯅꯥꯈꯣꯡꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯗꯕ ꯅꯈꯣꯏ ꯈꯔ ꯆꯠꯂꯨ ꯂꯣꯌꯨꯝꯕꯕꯨ ꯁꯦꯟꯅꯒꯗꯕꯅꯤ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯖꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯊꯃꯣꯏꯗ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕꯕꯨ ꯎꯅꯤꯡꯂꯝꯃꯤ ꯂꯥꯏꯖꯤꯡꯅ ꯃꯤꯔꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯠꯇꯕ ꯖꯥꯠꯂꯥ ꯑꯩ ꯃꯤꯔꯝꯗ ꯆꯠꯂꯒ ꯀꯔꯝ ꯇꯧꯕ ꯍꯥꯏꯕ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯖꯤꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯕ ꯃꯐꯝ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯁꯝꯗꯨ ꯃꯨꯍꯜꯂꯗꯨꯅ ꯃꯤ ꯃꯔꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯍꯜ ꯑꯃ ꯃꯀꯣꯛꯇ ꯍꯩꯔꯥ ꯇꯅ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯨꯗꯨꯅ ꯆꯠꯄ ꯎꯕꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯟ ꯄꯣꯂꯥꯡꯗꯣ ꯑꯩ ꯄꯨꯕꯤꯒꯦ ꯌꯥꯝꯅ ꯂꯨꯝꯅ ꯎꯏ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡ ꯑꯍꯜ ꯑꯗꯨꯗꯒꯤ ꯄꯣꯂꯥꯡꯗꯨ ꯂꯧꯔꯝꯃꯤ ꯂꯥꯏꯖꯤꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯁꯨ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛꯅꯒ ꯐꯖꯔꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯗꯣ ꯏꯁꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯔꯣ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦꯕꯣ ꯏꯕꯦꯟꯗꯤ ꯂꯥꯏꯖꯤꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯟ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯉꯁꯤꯗ ꯃꯐꯝꯁꯤꯗ ꯊꯨꯡꯂꯕꯅꯤ ꯑꯗꯨ ꯏꯕꯦꯟ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯁꯨꯕꯣ ꯏꯕꯦꯟ ꯑꯩ ꯎꯕꯗ ꯃꯌꯥꯝꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤ ꯃꯥꯟꯗ꯭ꯔꯕ꯭ꯔꯣ ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯃꯤ ꯃꯥꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯁꯛꯅꯒ ꯐꯖꯕꯅꯤ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯃꯨꯟꯅ ꯃꯨꯟꯅ ꯏꯁꯨꯗ ꯌꯦꯡꯂꯤꯕꯗꯣ ꯂꯥꯏꯖꯤꯡ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯁꯨ ꯌꯧꯔꯦ ꯌꯧꯔꯦ ꯏꯕꯣꯛ ꯂꯩꯍꯧꯔꯒꯦ ꯂꯥꯏꯖꯤꯡ ꯍꯩꯔꯥ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯊꯝꯂꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯊꯥꯡꯖꯤꯟꯗꯨꯅ ꯇꯧꯔꯝꯃꯤ ꯁꯣꯛꯄ꯭ꯔ ꯏꯆꯟ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯝꯃꯤ ꯁꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯕꯨꯡ ꯂꯣꯌꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯆꯥ ꯏꯕꯦꯝꯃ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯏꯕꯨꯡ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯂꯣꯌꯨꯝꯕꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯅ ꯂꯝꯖꯤꯡꯖꯒꯦ ꯌꯥꯒꯅꯤꯀꯣ ꯂꯣꯌꯨꯝꯕꯁꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯂꯣꯌꯨꯝꯕꯅ ꯂꯥꯏꯖꯤꯡꯕꯨ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯂꯕ ꯇꯨꯡꯗ ꯊꯦꯡꯂꯛꯄꯗꯒꯤ ꯏꯕꯨꯡ ꯑꯩ ꯍꯜꯂꯒꯦ ꯊꯦꯡꯂꯛꯂꯤ ꯑꯩ ꯂꯩꯇꯦ ꯈꯪꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩ ꯊꯤꯟꯖꯒꯦ ꯁꯨꯛꯂꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤꯖꯥ ꯅꯪꯅ ꯀꯔꯝ ꯆꯠꯀꯅꯤ ꯏꯕꯨꯡ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯐꯝꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯀꯨꯏꯔꯣꯏꯌꯦ ꯍꯥꯏꯔꯝꯂꯗꯨꯅ ꯂꯥꯏꯖꯤꯡ ꯆꯠꯈꯔꯦ ꯂꯣꯌꯨꯝꯕꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯃꯆꯥ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯄꯤꯔꯣꯒꯦ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯤꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯇꯥꯛꯄꯤꯔꯝꯗ ꯏꯇꯥ ꯁꯥꯎꯔꯅꯨꯁꯤ ꯃꯊꯪꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯃꯊꯪ ꯅꯠꯇꯦ ꯉꯁꯤ ꯀꯥꯏ ꯆꯠꯄꯤꯔꯨꯒꯦ ꯇꯥꯛꯄꯤꯌꯣ ꯐꯔꯦꯁꯦ ꯏꯇꯥ ꯑꯩ ꯍꯥꯏꯔꯒꯦꯕ ꯑꯗꯣ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯉꯁꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯨꯏꯌꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯆꯥ ꯏꯕꯦꯝꯃ ꯏꯅꯤꯡꯊꯧ ꯈꯪꯂꯕꯗꯤ ꯋꯥ ꯊꯣꯛꯅꯔꯒꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯅꯥ ꯈꯪꯍꯟꯒꯅꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯣ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯃꯥꯏꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯨꯔꯤꯕꯅꯣ
ꯂꯥꯏꯖꯤꯡ ꯃꯇꯥꯗ ꯂꯣꯏꯌꯨꯝꯕꯒ ꯊꯦꯡꯅꯈꯤꯕ ꯄꯨꯝꯕ ꯇꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯃꯤꯔꯝꯂꯦꯟꯗꯣ ꯑꯩꯈꯣꯏ ꯂꯩꯔꯝꯂꯦꯟꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯝꯂꯦꯟꯗꯗꯤ ꯊꯕꯛꯇ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯦ꯫ ꯃꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯑꯃꯒ ꯑꯣꯟꯅꯩꯗꯅ, ꯃꯈꯣꯏꯒꯤꯗꯤ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯁꯦꯟꯌꯦꯛ ꯍꯥꯏꯕ ꯑꯃ ꯁꯤꯖꯤꯟꯅꯩ꯫ ꯑꯁ ꯈꯪꯗꯦꯗ, ꯑꯩꯗꯤ ꯑꯁꯨꯝ ꯆꯠꯅꯤꯡꯂꯒ ꯂꯩꯔꯤ꯫ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯖꯥꯠꯅꯤꯀꯣ꯫ ꯌꯥꯔꯤꯕ ꯏꯇꯥ, ꯅꯪꯁꯤꯗꯤ꯫ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯊꯣꯡ ꯍꯥꯡꯂꯗꯨꯅ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯅꯨꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯏꯁꯥꯒ ꯉꯝꯗꯕ ꯌꯥꯎꯕꯔꯣ? ꯉꯁꯤꯒꯤ ꯎꯗꯦ꯫ ꯂꯥꯏꯖꯤꯡꯅ, ꯏꯆꯦ, ꯀꯣꯛ ꯈꯔ ꯆꯤꯛꯄ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯃꯥꯏꯕꯒ ꯀꯧꯗ꯭ꯔꯕꯔꯣ? ꯑꯩ ꯀꯧꯖꯔꯒꯦ꯫ ꯌꯥꯝ ꯀꯟꯕ ꯅꯠꯇꯕꯗꯨꯗ ꯀꯧꯍꯟꯗꯕꯅꯦ꯫ ꯁꯅꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯆꯥ ꯏꯕꯦꯝꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯅꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯕ ꯌꯥꯗ꯭ꯔꯣ? ꯅꯣꯏ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯩ? ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖꯤꯡꯅ, ꯏꯆꯦ, ꯑꯩꯅ ꯀꯧꯍꯟꯗꯕꯅꯤ꯫ ꯃꯁꯤꯗ ꯏꯇꯥꯒꯤ ꯃꯔꯥꯟ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯆꯪꯂꯛꯄꯗ ꯂꯥꯏꯖꯤꯡꯅ ꯈꯣꯜ ꯀꯂꯝ ꯉꯥꯡꯕ ꯇꯥꯕꯗ, ꯂꯥꯏꯖꯤꯡ, ꯅꯆꯦꯗ ꯈꯣꯟ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯅꯨ ꯀꯞꯁꯤꯟꯅꯗꯨꯅ, ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯑꯩꯅ ꯁꯣꯏꯕꯅꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯗꯤ ꯈꯜꯂꯗꯨꯅ ꯇꯧꯔꯨꯕꯅꯦ꯫ ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ, ꯅꯆꯦꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯅꯆꯦꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯈꯣꯟ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯍꯦ, ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯍꯥꯏꯔꯦꯗꯅ꯫ ꯏꯆꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯈꯣꯟ ꯈꯤꯇꯪ ꯋꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯌꯥꯔꯦ, ꯄꯣꯊꯥꯖꯔꯣ꯫ ꯆꯅꯨ, ꯅꯪꯁꯨ ꯏꯄꯥꯒ ꯊꯣꯛꯈ꯭ꯔꯁꯤ꯫ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯅꯤꯡꯊꯧꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯁꯅꯨ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯀꯔꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ? ꯇꯥꯏꯕꯪꯃꯤ, ꯃꯤꯔꯝꯂꯦꯟ꯫ ꯁꯅꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯂꯣꯏꯌꯨꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯉꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯕ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯦ ꯍꯥꯏꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯄꯨꯟꯕ ꯎꯏ꯫ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯦꯡꯖꯤꯜꯂꯛꯄꯒ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯕ ꯎꯏ꯫ ꯀꯔꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ? ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯔꯒ ꯊꯦꯡꯂꯛꯄꯗ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯕ? ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯂꯩꯍꯧꯏ ꯅꯣꯏꯗꯤ? ꯅꯨꯄꯤꯗꯨ ꯐꯥꯔꯒ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯥ? ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯌꯥꯎꯗꯕꯗꯨꯗ ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯏꯗꯦꯅꯦ ꯅꯣꯏ꯫ ꯆꯠꯂꯨ, ꯍꯌꯦꯡꯃꯛ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯨ ꯂꯥꯏꯖꯤꯡꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯥꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯤꯕ ꯆꯅꯨꯁꯨ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯃꯤꯔꯝꯂꯦꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯛꯇꯨꯅ ꯐꯥꯔꯝꯃꯤ꯫ ꯆꯅꯨꯅ, ꯀꯅꯥꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯨꯄꯤꯗꯨ ꯄꯨꯖꯔꯛꯂꯤ꯫ ꯀꯗꯥꯏ? ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯣ ꯍꯥꯏꯗꯣꯛꯎ, ꯑꯩ ꯌꯦꯡꯒꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜꯒꯤ ꯃꯅꯥꯏꯗꯨꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯆꯅꯨꯅ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯥꯔꯤꯕꯅꯣ? ꯊꯥꯗꯣꯛꯑꯣ! ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯁꯣꯏꯔꯤ, ꯅꯨꯄꯤ ꯑꯣꯟꯅꯔꯤ꯫ ꯀꯔꯤ? ꯅꯨꯄꯤ ꯃꯆꯥ ꯑꯃꯐꯥꯎ ꯐꯥꯕ ꯉꯝꯗꯕ ꯃꯤꯊꯤꯕꯣꯡꯁꯤꯡꯁꯤꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯉꯔꯥꯡ ꯃꯥꯅ ꯆꯪꯈꯤꯕ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕ꯫ ꯀꯃꯥꯏꯅ ꯑꯣꯟꯅꯔꯤꯕꯅꯣ? ꯅꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯖꯤꯡꯕꯨꯔꯣ? ꯑꯩꯈꯣꯏ ꯂꯥꯏꯖꯤꯡ? ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯨ ꯃꯁꯛ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ? ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗ꯭ꯔꯤꯅꯣ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯏ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇꯒꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯅꯪ ꯁꯅꯥꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝꯗꯨ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖꯤꯡ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯁꯅꯥꯈꯣꯡꯅꯥꯡꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯒꯦ꯫ ꯑꯗꯣ ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯏ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯍꯥꯏꯔꯣ꯫ ꯄꯨꯜꯂꯤꯕꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯣ, ꯑꯗꯨꯒ ꯍꯥꯏꯒꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯅꯪ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯎꯃꯪ ꯂꯥꯛꯄꯕꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯩꯅ ꯂꯥꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯈꯣꯡꯅꯥꯡꯅ ꯅꯪꯒꯤ, ꯅꯤꯡꯊꯧ ꯈꯨꯕꯝꯅ ꯑꯩꯒꯤ꯫ ꯁꯅꯨ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯅꯤꯗꯨ ꯇꯧꯒꯗꯕ ꯄꯨꯝꯕ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯅꯨ
ꯅꯨꯔꯥꯏ ꯂꯩꯕꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯆꯅꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯄꯥꯒꯤ ꯆꯅꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯔꯁꯤꯒꯦ? ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯆꯅꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯏꯄꯥꯗ ꯆꯤꯡꯅꯗꯅ ꯇꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯂꯣꯏꯅ ꯍꯩꯇꯕ ꯃꯤꯒ ꯂꯣꯏꯅꯔꯤ, ꯂꯩꯕꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤꯗꯣ꯫ ꯆꯅꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅ ꯇꯤꯟꯅꯔꯦ ꯏꯅꯤꯡꯊꯧ꯫ ꯆꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯁꯥꯅ ꯀꯔꯤꯅꯣ ꯈꯪꯖꯩꯀꯣ? ꯃꯗꯨ ꯐꯥꯒꯤ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯤꯔꯝꯗ ꯆꯠꯂꯨꯔꯕꯅꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯩꯌꯥꯝꯁꯤꯡꯅ ꯈꯪꯂꯕꯗꯤ ꯃꯆꯥꯏꯕꯦꯝꯃ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯇꯝꯖꯕꯅꯤ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯃꯛꯅꯁꯨ ꯐꯩ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯪꯒꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯖꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ, ꯃꯆꯥꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯇꯥꯛꯄꯤꯔꯛꯏꯗꯣ? ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯪ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯏ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯆꯤꯡꯌꯥꯒꯤ ꯄꯥꯠ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯃꯇ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯤꯅ ꯍꯥꯏꯈꯤ? ꯏꯄꯥ ꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛ ꯆꯦꯜ ꯄꯤꯛꯄ ꯅꯠꯇꯦ꯫ ꯈꯔꯅ ꯄꯤꯛꯂꯒ ꯄꯨꯝꯅꯃꯛ ꯆꯦꯟꯊꯕꯗꯤ ꯆꯨꯝꯗꯦ ꯈꯟꯖꯩ꯫ ꯃꯈꯣꯏꯅ ꯃꯕꯨꯛ ꯆꯦꯜ ꯄꯤꯛꯂꯝꯗ꯭ꯔꯒꯕꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯈꯣꯏꯗꯒꯤ ꯂꯣꯠꯂꯒ ꯂꯩꯔꯤꯕꯁꯦ ꯂꯩꯈꯤꯒꯗ꯭ꯔꯥ? ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ, ꯅꯪꯅ ꯂꯣꯏꯅꯕꯅ ꯈꯔꯗꯅꯤ꯫ ꯃꯤꯕꯨ ꯅꯣꯡꯃ ꯇꯤꯟꯅꯔꯒ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯊꯃꯣꯏꯅꯗꯤ ꯃꯈꯣꯏ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯁꯨꯝ ꯈꯨꯝꯕꯁꯨ ꯁꯥꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯝꯀꯦꯠꯄꯤ ꯑꯁꯦ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ, ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯃꯅꯥꯏ ꯈꯔꯅ ꯂꯥꯏꯖꯤꯡꯕꯨ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯆꯅꯨ ꯊꯛꯅꯕ ꯃꯍꯤ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯁꯥꯎꯕꯅ ꯏꯁꯥꯗ ꯁꯣꯛꯍꯟꯕꯅꯤ, ꯇꯞꯊꯕꯤꯌꯨ꯫ ꯊꯛꯅꯕ ꯃꯍꯤꯁꯤ ꯊꯛꯄꯤꯌꯨ, ꯈꯔꯗꯪ ꯏꯪꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯊꯛꯅꯕ ꯑꯗꯨ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯆꯅꯨ, ꯅꯅꯥꯎ ꯑꯁꯦ ꯏꯄꯥꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯋꯥꯡꯂꯦ, ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯖꯔꯤꯅꯤ, ꯈꯔ ꯆꯥꯎꯔꯒ ꯐꯖꯅꯤꯗ꯫ ꯆꯅꯨ, ꯏꯄꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯍꯥꯏꯔꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯊꯣꯛꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ, ꯅꯨꯄꯤ ꯃꯆꯥ, ꯃꯍꯤ ꯑꯁꯤ ꯅꯤꯡꯊꯧꯗ ꯄꯤꯊꯛꯂꯕꯗꯤ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯈꯜꯂꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯠꯂꯣ, ꯊꯤꯜꯂꯕꯅꯤ, ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯊꯨꯅ ꯇꯧ꯫ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯛꯈ꯭ꯔꯤꯕ ꯃꯍꯤ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯑꯁꯨꯝ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯏꯌꯨꯝꯕ ꯂꯥꯏꯖꯤꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯕꯗꯨꯗ ꯃꯊꯃꯣꯏꯗ ꯄꯥꯈꯠꯂꯗꯨꯅ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯛ, ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯁꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛꯇꯔꯣ, ꯏꯕꯣꯛꯀꯤ ꯂꯣꯏꯌꯨꯝ? ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯏꯕꯣꯛꯁꯦ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯕꯣꯛꯁꯤꯗꯤꯕ? ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯗꯨꯅ ꯅꯨꯔꯥꯏ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯂꯥꯟ ꯑꯗꯨ ꯃꯥꯏꯊꯤꯔꯅꯤ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯎꯃꯪꯂꯥꯛꯄ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯆꯅꯨ, ꯆꯠꯂꯣ, ꯅꯅꯥꯎ ꯂꯥꯏꯖꯤꯡ ꯄꯨꯗꯨꯅ ꯌꯥꯏꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ꯫ ꯏꯅꯤꯡꯊꯧ, ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝꯅ ꯏꯅꯤꯡꯊꯧꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯄꯥꯒꯤ ꯆꯅꯨ, ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎ꯫ ꯅꯈꯣꯏ ꯑꯅꯤꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯔꯕꯗꯤ ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯅꯥꯎ ꯂꯥꯏꯖꯤꯡꯗꯣ ꯃꯉꯥꯎ ꯊꯤꯕꯅꯤ, ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯆꯅꯨ ꯂꯥꯟꯐꯝꯗꯒꯤ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯆꯅꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯁꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯤꯡꯅ, ꯏꯆꯦ ꯆꯅꯨ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ?
ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯏꯆꯦ? ꯁꯅꯨꯅ ꯃꯆꯥ ꯏꯕꯦꯝꯃ, ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯧꯔꯦ. ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏ. ꯆꯠꯂꯣ ꯃꯆꯥ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ. ꯂꯥꯏꯖꯤꯡ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤ. ꯉꯁꯥꯏꯗꯒꯤ ꯁꯣꯛꯄ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯆꯅꯨ ꯂꯥꯏꯖꯤꯡ ꯆꯠꯈꯤꯕꯒ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ. ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯆꯅꯨꯅ ꯐꯠꯇꯕ ꯁꯔꯧ ꯑꯃ ꯁꯤꯜꯂꯦ ꯈꯪꯂꯗꯨꯅ ꯂꯥꯏꯖꯤꯡꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯅ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯅꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡ ꯅꯊꯣꯏ ꯃꯥꯡꯒꯦꯗꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯕꯨ ꯃꯈꯧꯔꯤꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯤ. ꯂꯥꯏꯖꯤꯡꯅ ꯂꯥꯟꯐꯝ ꯌꯧꯔꯛꯄꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯂꯩꯕ ꯎꯕꯗ ꯂꯥꯏꯖꯤꯡꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯏꯟꯊꯣꯛꯂꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ, ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ, ꯆꯠꯂꯣ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ? ꯆꯠꯂꯣ. ꯆꯠꯂꯣꯏ, ꯑꯩ ꯏꯄꯥ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ. ꯆꯠꯂꯕꯁꯨ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯆꯅꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯅꯤꯡꯊꯧꯗꯨꯅ ꯆꯠꯂꯣ, ꯂꯥꯏꯖꯤꯡ ꯄꯨꯗꯨꯅ ꯆꯠꯂꯣ, ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯎ, ꯆꯠꯂꯣ. ꯆꯅꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯈꯪꯍꯧꯗꯨꯅ ꯂꯥꯏꯖꯤꯡꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯔꯣ ꯍꯥꯏꯔꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ. ꯅꯪꯃꯛꯅ ꯃꯈꯥ ꯇꯥꯈꯤꯗ꯭ꯔ ꯅꯤꯡꯊꯧ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ. ꯂꯥꯏꯖꯤꯡ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ. ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯕꯅꯤꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯆꯅꯨ ꯂꯥꯏꯖꯤꯡꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ. ꯂꯥꯏꯖꯤꯡꯅ ꯑꯩꯅ ꯁꯣꯏꯕꯅꯤ, ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨꯁꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ. ꯍꯥꯠꯀꯅꯤ, ꯂꯣꯏꯅ ꯍꯥꯠꯀꯅꯤ. ꯂꯥꯏꯖꯤꯡꯒꯤ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯇꯞꯅ ꯇꯞꯅ ꯑꯉꯥꯡꯕ ꯑꯣꯜꯂꯛꯄꯒ ꯏꯁꯥꯡ ꯁꯥꯡꯂꯝꯕ ꯎꯄꯥꯟ ꯋꯥꯄꯥꯟ ꯄꯨꯝꯕ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯂꯝꯃꯤ. ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨ ꯏꯉꯪ ꯉꯪꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯤꯡ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯤꯡꯅ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯍꯥꯏꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ. ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯃꯥꯒꯤ ꯑꯉꯝꯕ ꯃꯤꯇ꯭ꯔꯪ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ. ꯂꯥꯏꯖꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯍꯦꯟꯈꯤꯕꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯝꯃꯤ. ꯂꯥꯏꯖꯤꯡꯅ ꯆꯦꯜꯂꯣ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ, ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯕ ꯉꯝꯗꯧꯔꯤꯒꯦ ꯅꯪ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯤꯡ ꯈꯪꯍꯧꯗꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯒ ꯃꯩ ꯊꯥꯔꯝꯃꯤ. ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯎꯠ ꯑꯣꯟꯈꯤꯕꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ. ꯂꯥꯏꯖꯤꯡ ꯆꯅꯨꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯝꯃꯤ. ꯎꯔꯦ ꯆꯅꯨ ꯂꯣꯌꯨꯝꯕꯕꯨ ꯇꯝꯊꯤꯅ ꯐꯨꯔꯤꯕꯗꯨ. ꯆꯅꯨꯅ ꯇꯥꯏꯕꯪ ꯃꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯁꯨ ꯂꯝꯕꯥ ꯄꯥꯒꯅꯤꯅ ꯆꯪꯂꯛꯂꯤꯕꯅꯤꯅꯦ, ꯅꯁꯥꯒꯤ ꯅꯃꯪ ꯊꯤꯕ ꯂꯥꯛꯆꯔꯤꯕ. ꯂꯣꯌꯨꯝꯕꯅ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ? ꯅꯊꯣꯏ ꯃꯆꯥꯗꯣ ꯂꯧꯕꯤꯔꯣ ꯍꯥꯏꯔꯦ. ꯏꯆꯦ ꯆꯅꯨ. ꯆꯅꯨ ꯂꯥꯏꯖꯤꯡꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ. ꯂꯥꯏꯖꯤꯡꯅ ꯀꯔꯤꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯑꯩꯒꯤ ꯏꯄꯥꯅꯗꯤ ꯅꯪꯕꯨ ꯃꯆꯥꯒꯨꯝ ꯈꯟꯖꯕꯅꯤ, ꯑꯗꯨꯒ ꯅꯪꯅꯗꯤ ꯃꯆꯥꯒꯨꯝ. ꯀꯅꯥꯒꯤ ꯃꯆꯥ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯁꯤꯈꯤꯕꯗꯣ ꯃꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ? ꯅꯪꯗꯤ ꯃꯥꯒꯤ ꯃꯆꯥꯅꯤꯅ ꯃꯌꯥꯝꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯕꯨ ꯅꯝꯃꯤꯅꯥꯏ. ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ. ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝ ꯇꯧꯔꯝꯂꯣꯏ. ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯅꯪꯕꯨ ꯁꯣꯟꯕ ꯇꯣꯛꯇꯦ. ꯅꯪꯕꯨ ꯀꯟꯅꯕ ꯑꯩꯕꯨꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯡꯇꯥꯛꯍꯜꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅ ꯄꯥꯜꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯖꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯥꯏꯖꯤꯡꯅ ꯅꯠꯇꯦ, ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯁꯤ ꯅꯠꯇꯦ. ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯄꯥꯝꯂꯤꯕꯅꯤ. ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ, ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤ.
ꯂꯥꯏꯖꯤꯡꯅ ꯁꯥꯎꯔꯤ ꯃꯈꯩ ꯃꯩ ꯆꯥꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯂꯣꯌꯨꯝꯕ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯗꯨꯅ ꯂꯥꯏꯖꯤꯡꯕꯨ ꯐꯥꯔꯗꯨꯅ "ꯃꯆꯥꯏꯕꯦꯝꯃ, ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯍꯜꯂꯛꯄ ꯅꯠꯇꯦ, ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯄꯅꯅꯤ꯫ ꯇꯞꯊꯧ, ꯌꯦꯡꯉꯨ, ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ." ꯂꯥꯏꯖꯤꯡ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯝꯂꯒ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯂꯩꯃꯥꯏꯗ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯗꯒꯤ ꯂꯥꯏꯖꯤꯡꯒꯤ ꯉꯥꯡꯂꯝꯕ ꯁꯝꯂꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯨꯝ ꯑꯁꯪꯕ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯛꯂꯝꯕ ꯃꯩꯁꯤꯡꯗꯨꯁꯨ ꯃꯨꯠꯈꯤꯗꯨꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯨꯛ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯖꯤꯡꯒ ꯂꯣꯌꯨꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯂꯧꯔꯗꯨꯅ ꯃꯥꯡ ꯇꯥꯛꯂꯨꯔꯕ ꯂꯩꯕꯥꯛꯇꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫